ꯑꯍꯥꯟꯕꯃꯛꯇꯗ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯖꯦꯁꯤ ꯅꯤꯡꯊꯧꯖꯥꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ꯫ ꯃꯌꯥꯝꯒꯤ ꯑꯋꯥ ꯄꯣꯊꯥꯕꯗ ꯉꯥꯏꯍꯥꯛꯇ ꯑꯣꯏꯔꯕꯁꯨ ꯃꯇꯦꯡ ꯄꯥꯡꯖꯕ ꯑꯣꯏꯅ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯁꯅꯝꯕ ꯅꯤꯡꯊꯧꯒꯤ ꯁꯦꯕꯣꯛ ꯍꯧꯗꯣꯡ ꯍꯥꯏꯕ ꯋꯥꯔꯤꯗꯨꯒꯤ ꯐꯨꯜ ꯁ꯭ꯇꯣꯔꯤ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯃꯥꯡꯉꯩꯗ ꯍꯅꯨꯕ ꯑꯃꯒ ꯍꯅꯨꯕꯤ ꯑꯃꯒ ꯈꯨꯡꯒꯪ ꯑꯃꯗ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤ ꯃꯆꯥ ꯄꯣꯛꯂꯝꯗꯤ꯫ ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗ ꯂꯩꯕ ꯑꯁꯤꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯤ꯫ ꯍꯅꯨꯕ ꯑꯗꯨꯅ ꯅꯤꯄꯥ ꯅꯪꯕꯨ ꯅꯍꯥꯟꯅ ꯑꯉꯥꯡ ꯐꯪꯒꯗꯕ ꯅꯨꯄꯤ ꯑꯃ ꯌꯦꯡꯗꯨꯅ ꯄꯨꯁꯤꯜꯂꯛꯎ ꯍꯥꯏꯔꯕꯁꯨ ꯅꯪꯅ ꯌꯥꯈꯤꯗꯕꯗꯒꯤ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯊꯣꯛꯂꯦ? ꯑꯩꯈꯣꯏ ꯑꯅꯤꯃꯛ ꯏꯆꯥ ꯍꯥꯏꯕꯗꯨ ꯃꯤꯠꯇ ꯎꯗꯅ ꯁꯤꯕ ꯇꯥꯔꯦꯗꯣ꯫ ꯍꯅꯨꯕꯤꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯍꯅꯨꯕ ꯑꯗꯨꯅ ꯏꯕꯦꯝꯃ ꯅꯪꯅꯗꯤ ꯍꯅꯨꯕꯥꯏꯒꯤ ꯄꯨꯛꯅꯤꯡ ꯌꯦꯡꯒꯦ ꯈꯟꯗꯨꯅ ꯅꯨꯄꯤ ꯄꯨꯁꯤꯜꯂꯛꯎ ꯍꯥꯏꯈꯤꯕ, ꯑꯩꯅꯗꯤ ꯅꯪꯅ ꯑꯩꯒꯤ ꯄꯨꯛꯅꯤꯡ ꯆꯥꯡ ꯌꯦꯡꯒꯦ ꯇꯧꯔꯤꯕꯅꯤ ꯈꯟꯗꯨꯅ ꯌꯥꯈꯤꯗꯕꯅꯤ꯫ ꯍꯅꯨꯕꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯍꯅꯨꯕꯤ ꯑꯗꯨꯅ ꯀꯔꯤꯅꯣ ꯍꯅꯨꯕ, ꯅꯪꯅ ꯉꯥꯡꯂꯤꯕꯗꯨꯕꯨ? ꯑꯩꯈꯣꯏ ꯑꯅꯤ ꯌꯨꯝ ꯄꯥꯟꯃꯤꯟꯅꯕꯗ ꯏꯃꯤꯠꯇ ꯏꯆꯥ ꯍꯥꯏꯕꯗꯨ ꯎꯔꯛꯇ꯭ꯔꯕ ꯑꯗꯨꯗ ꯑꯩꯅ ꯊꯃꯣꯏ ꯁꯦꯡꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃ ꯊꯤꯔꯒ ꯏꯆꯥ ꯑꯃꯇꯪ ꯐꯪꯖꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯇꯨꯡꯒꯤ ꯂꯝꯕꯤꯗ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯒꯅꯤ ꯈꯟꯖꯗꯨꯅ ꯍꯥꯏꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯍꯅꯨꯕꯅ ꯈꯜꯂꯤꯕ ꯋꯥ ꯑꯗꯨꯗꯤ ꯑꯩꯅ ꯍꯅꯨꯕꯒꯤ ꯊꯃꯣꯏ ꯆꯥꯡ ꯌꯦꯡꯕ ꯑꯣꯏꯅ ꯈꯟꯕꯤꯔꯕꯣꯏꯔꯦ ꯍꯦꯛ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯍꯅꯨꯕ ꯑꯗꯨꯅ ꯏꯕꯦꯝꯃ ꯅꯪꯅꯗꯤ ꯑꯗꯨꯝꯅ ꯅꯄꯨꯛꯅꯤꯡꯗꯣ ꯑꯐꯕ ꯁꯥꯗꯨꯅ ꯉꯥꯡꯂꯤꯕ, ꯅꯊꯃꯣꯏ ꯑꯗꯨꯅꯗꯤ ꯀꯔꯤꯒꯨꯝꯕ ꯅꯨꯄꯤ ꯑꯃ ꯄꯨꯁꯤꯜꯂꯛꯄ ꯊꯣꯛꯂꯕꯗꯤ ꯑꯩꯗꯤ ꯃꯥꯡꯖꯕ ꯇꯥꯍꯧꯔꯦ ꯍꯥꯏꯅ ꯈꯜꯂꯤꯕꯗꯨ ꯎꯔꯒ ꯑꯩꯗꯤ ꯋꯥꯗꯕ ꯉꯝꯗꯕꯗꯒꯤ ꯌꯥꯈꯤꯗꯕꯅꯤ꯫ ꯃꯗꯨꯗ ꯍꯅꯨꯕꯤ ꯑꯗꯨꯅ ꯍꯣꯏ ꯏꯕꯨꯡꯉꯣ, ꯅꯅꯥꯏ ꯅꯨꯄꯤꯗꯤ ꯑꯗꯨꯒꯨꯝꯕ ꯊꯃꯣꯏ ꯄꯤꯛꯄꯤ ꯅꯨꯄꯤꯗꯨ ꯅꯠꯆꯗꯦ, ꯀꯔꯤꯁꯨ ꯆꯤꯡꯅꯕ ꯂꯩꯖꯗꯦ ꯍꯦꯛ ꯍꯥꯏꯔꯛꯈꯤ꯫ ꯍꯅꯨꯕꯤꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯍꯅꯨꯕꯅ ꯅꯪꯗꯤ ꯑꯩꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯊꯤꯕ ꯉꯥꯏꯗꯨꯅ ꯂꯩꯔꯝꯂꯤꯕꯣꯏꯔꯦ ꯍꯦꯛ ꯍꯥꯏꯔꯛꯈꯤ꯫ ꯍꯅꯨꯕꯒꯤ ꯍꯟꯗꯛꯀꯤ ꯋꯥꯗꯨ ꯇꯥꯔꯒ ꯍꯅꯨꯕꯤꯗꯨ ꯁꯥꯎꯅꯤꯡꯕ ꯍꯦꯛ ꯄꯣꯛꯈꯤꯗꯨꯅ ꯀꯔꯤꯅꯣ ꯍꯅꯨꯕ, ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨꯗꯤ ꯍꯦꯛ ꯍꯥꯏꯔꯦ꯫ ꯑꯩꯅ ꯍꯥꯏꯖꯕꯗꯤ ꯅꯪ ꯑꯩꯒꯤ ꯏꯃꯤꯠꯇ ꯏꯆꯥ ꯐꯪꯗꯕ ꯑꯗꯨꯗ ꯑꯇꯣꯞꯄ ꯑꯃ ꯊꯤꯔꯒ ꯏꯆꯥ ꯑꯃꯇꯪ ꯏꯁꯣꯔꯅ ꯄꯤꯕꯤꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯕꯛ ꯐꯕ ꯍꯥꯏꯕꯗꯨ ꯑꯣꯏꯒꯅꯤ ꯈꯟꯖꯗꯨꯅ ꯍꯥꯏꯖꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯍꯅꯨꯕ ꯅꯪꯅ ꯅꯄꯨꯛ ꯐꯠꯇꯗꯨꯅ ꯑꯁꯤꯒꯨꯝꯕ ꯋꯥꯕꯨ ꯍꯥꯏꯕꯗꯤ ꯑꯩꯍꯥꯛ ꯏꯄꯨꯛꯅꯤꯡ ꯌꯥꯝꯅ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯅ ꯀꯞꯂꯦ꯫ ꯍꯅꯨꯕꯤꯒꯤ ꯃꯇꯧ ꯑꯗꯨꯗ ꯍꯅꯨꯕ ꯑꯗꯨꯅ ꯃꯇꯧ ꯌꯦꯡꯅꯤꯡꯗꯨꯅ ꯇꯣ ꯑꯩꯅ ꯈꯜꯂꯝꯂꯤꯕ ꯑꯗꯨ ꯆꯨꯝꯂꯦ꯫ ꯅꯪꯅ ꯀꯞꯂꯤꯕꯗꯨ ꯑꯩꯅ ꯅꯨꯄꯤ ꯑꯇꯣꯞꯄ ꯑꯃ ꯊꯤꯔꯕ ꯃꯇꯝ ꯑꯗꯨꯗ ꯅꯪꯁꯨ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯒ ꯑꯇꯣꯞꯄ ꯅꯤꯄꯥ ꯑꯃꯗ ꯌꯨꯝ ꯄꯥꯟꯗꯨꯅ ꯑꯉꯥꯡ ꯌꯥꯎꯕ꯭ꯔꯥ ꯌꯦꯡꯒꯦ ꯈꯜꯂꯝꯕ ꯅꯠꯇ꯭ꯔꯥ ꯍꯦꯛ ꯍꯥꯏꯔꯦ꯫ ꯍꯅꯨꯕꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯍꯅꯨꯕꯤꯗꯨ ꯍꯦꯟꯅ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯛꯇꯨꯅ ꯀꯞꯂꯦ꯫ ꯍꯅꯨꯕꯅ ꯑꯩꯅ ꯍꯥꯏꯔꯤꯕꯗꯨ ꯆꯨꯝꯃꯤꯅꯤ, ꯑꯗꯨꯅ ꯅꯍꯥꯛ ꯅꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯗꯨꯅ ꯀꯞꯂꯤꯕ ꯑꯣꯏꯔꯤꯒꯅꯤ ꯍꯥꯏꯅ ꯑꯃꯨꯛꯁꯨ ꯍꯥꯏꯔꯦ꯫ ꯍꯅꯨꯕꯤꯗꯨ ꯍꯅꯨꯕꯅ ꯑꯣꯟꯅ ꯇꯩꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨꯗ ꯋꯥꯔꯧꯔꯗꯨꯅ ꯍꯧꯒꯠꯇꯨꯅ ꯆꯠꯈ꯭ꯔꯦ꯫ ꯃꯥꯅ ꯈꯜꯂꯤ, ꯀꯌꯥꯗ ꯃꯕꯨꯛ ꯐꯠꯈꯤꯗ꯭ꯔꯕ ꯍꯅꯨꯕꯅꯣ, ꯐꯔꯦ ꯅꯪꯅ ꯑꯗꯨꯝꯅ ꯈꯜꯂꯕꯗꯤ ꯑꯩꯍꯥꯛ ꯋꯥ ꯑꯃꯇ ꯉꯥꯡꯈ꯭ꯔꯔꯣꯏ ꯈꯟꯗꯨꯅ ꯇꯨꯃꯤꯟꯅ ꯃꯥꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯊꯕꯛ ꯇꯧꯗꯨꯅ ꯂꯩꯔꯦ꯫ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯋꯥ ꯍꯧꯗꯣꯛꯅꯕ ꯉꯝꯅꯗꯗꯨꯅ ꯇꯨꯃꯤꯟ ꯋꯥ ꯉꯥꯡꯅꯗꯅ ꯂꯩꯅꯔꯕ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡꯗ ꯑꯌꯨꯛ ꯑꯃ ꯐꯨꯡꯒꯥ ꯋꯥꯡꯃ ꯐꯝꯅꯗꯨꯅ ꯐꯨꯡꯒꯥꯗ ꯃꯩ ꯇꯦꯛꯂꯤ꯫ ꯃꯇꯝ ꯑꯗꯨ ꯆꯔꯨꯒꯤ ꯃꯩꯅꯤ꯫ ꯆꯔꯨꯅ ꯁꯤꯡ ꯑꯣꯏꯗꯨꯅ ꯃꯅꯪꯒꯟ ꯑꯣꯟꯊꯣꯛꯅꯔꯒ ꯍꯤꯗꯥꯛꯄꯨ ꯑꯃꯃꯝ ꯄꯥꯏꯅꯔꯒ ꯍꯤꯗꯥꯛ ꯊꯛꯇꯨꯅ ꯋꯥꯗꯤ ꯉꯥꯡꯅꯗꯅ ꯂꯩ꯫ ꯃꯇꯝ ꯑꯗꯨꯗ ꯆꯔꯨ ꯃꯩ ꯑꯗꯨꯅ ꯍꯅꯨꯕ ꯑꯗꯨꯒꯤ ꯈꯨꯗꯩꯒꯤ ꯅꯃꯩ ꯑꯗꯨ ꯃꯩꯅ ꯋꯥꯏꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯍꯅꯨꯕꯤ ꯑꯗꯨꯅ ꯃꯗꯨ ꯎꯔꯒ ꯀꯔꯝꯅ ꯇꯥꯛꯀꯅꯤ, ꯃꯥ ꯑꯩ ꯀꯧꯅꯕꯗꯤ ꯀꯧꯅꯗꯦ ꯈꯜꯂꯤꯉꯩꯗ ꯆꯔꯨ ꯃꯩꯅ ꯍꯅꯨꯕꯒꯤ ꯅꯃꯩ ꯆꯥꯛꯄ ꯍꯧꯔꯛꯂꯦ꯫ ꯃꯗꯨꯗ ꯍꯅꯨꯕꯤꯗꯨꯅ ꯎꯄꯥꯏ ꯂꯩꯇꯕꯗꯒꯤ ꯍꯣ ꯀꯧꯅꯗꯕ, ꯃꯩ ꯆꯥꯛꯂꯦ ꯅꯃꯩ ꯃꯩꯅ ꯆꯥꯛꯂꯦ ꯂꯥꯎꯔꯛꯈꯤ꯫ ꯍꯅꯨꯕ ꯑꯗꯨꯗꯤ ꯀꯔꯤꯅꯣ ꯃꯥꯅ ꯍꯥꯏꯔꯤꯕ ꯑꯁꯤꯕꯨ ꯀꯅꯥꯗꯅꯣ ꯈꯟꯗꯨꯅ ꯊꯧꯁꯥꯗꯅ ꯍꯤꯗꯥꯛ ꯊꯛꯇꯨꯅ ꯃꯃꯤꯠ ꯑꯗꯨꯅ ꯀꯅꯥ ꯂꯥꯛꯄꯅꯣ ꯌꯦꯡꯂꯤ꯫ ꯃꯗꯨꯗ ꯍꯅꯨꯕꯤꯅ ꯃꯥꯡꯂꯦꯗꯅ ꯇꯧꯔꯤꯕ ꯃꯇꯧ ꯑꯁꯤꯗꯤ ꯈꯟꯗꯨꯅ ꯍꯣ ꯀꯧꯅꯗꯕ, ꯅꯃꯩ ꯃꯩꯅ ꯆꯥꯛꯂꯦ ꯍꯥꯏꯅ ꯀꯟꯅ ꯂꯥꯎꯔꯛꯈꯤ꯫ ꯍꯅꯨꯕ ꯃꯗꯨ ꯐꯥꯎꯕ ꯑꯇꯣꯞꯄ ꯃꯤ ꯂꯥꯛꯄ꯭ꯔꯥ ꯈꯟꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯃꯩ ꯑꯗꯨꯅ ꯈꯨꯗꯩꯒꯤ ꯅꯃꯩ ꯑꯗꯨ ꯆꯥꯛꯁꯤꯜꯂꯛꯇꯨꯅ ꯃꯁꯥ ꯑꯗꯨ ꯑꯁꯥꯕ ꯍꯦꯛ ꯐꯥꯎꯔꯛꯈꯤ꯫ ꯃꯗꯨꯗ ꯍꯅꯨꯕ ꯑꯗꯨꯅ
ꯃꯥꯅ ꯍꯥꯏꯔꯤꯕꯁꯤꯗꯤ ꯑꯩꯉꯣꯟꯗꯅꯤꯗꯅ ꯈꯟꯗꯨꯅ ꯆꯥꯛꯑꯦꯅ ꯍꯦꯛ ꯀꯧꯅꯗꯕꯤ ꯆꯥꯛꯑꯦ ꯍꯦꯛ ꯍꯥꯏꯗꯨꯅ ꯈꯨꯗꯩ ꯑꯗꯨ ꯄꯥꯏꯔꯒ ꯐꯔꯪ ꯐꯔꯪ ꯍꯦꯛ ꯆꯣꯡꯂꯦ꯫ ꯃꯗꯨꯗ ꯍꯅꯨꯕꯤ ꯑꯗꯨꯅ ꯀꯔꯤ ꯃꯇꯧꯅꯣ ꯃꯥꯡꯕ ꯇꯥꯔꯦ ꯍꯥꯏꯅ ꯐꯤ ꯑꯃ ꯄꯤꯔꯗꯨꯅ ꯃꯁꯤ ꯍꯣꯡꯗꯣꯛꯄꯤꯌꯨ ꯍꯦꯛ ꯍꯥꯏꯔꯦ꯫ ꯍꯅꯨꯕꯅ ꯊꯨꯅ ꯐꯤꯗꯨ ꯍꯣꯡꯗꯣꯛꯂꯒ ꯆꯥꯛꯂꯤꯕ ꯈꯨꯗꯩ ꯑꯗꯨ ꯃꯈꯣꯡꯅ ꯅꯦꯠꯁꯤꯟꯗꯨꯅ ꯃꯩ ꯃꯨꯠꯊꯠꯂꯦ꯫ ꯑꯗꯨꯒ ꯃꯩꯁꯤ ꯁꯥꯏ ꯍꯦꯛ ꯍꯥꯏꯔꯛꯈꯤ꯫ ꯍꯅꯨꯕꯤꯅ ꯈꯪꯕ꯭ꯔꯥ ꯃꯩ ꯁꯥꯏ ꯍꯥꯏꯕꯗꯤ ꯍꯦꯛ ꯍꯥꯏꯔꯛꯏ꯫ ꯈꯔ ꯌꯥꯝꯅ ꯆꯥꯍꯜꯂꯝꯂꯕꯗꯤ ꯐꯒꯗꯕꯅꯤ, ꯃꯤꯕꯨ ꯋꯥꯔꯦꯝ ꯉꯥꯡꯗꯨꯅ ꯀꯞꯍꯟꯈꯤꯕꯒꯤ ꯗꯣꯁꯅꯤ ꯈꯪꯉꯨ ꯍꯥꯏꯔꯛꯈꯤ꯫ ꯍꯅꯨꯕꯗꯨ ꯅꯣꯛꯅꯤꯡꯗꯨꯅ ꯅꯣꯛꯅ ꯍꯥꯏꯔꯛꯈꯤ, ꯆꯔꯨꯃꯩ ꯑꯁꯤꯅ ꯅꯃꯩ ꯆꯥꯛꯂꯝꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯑꯅꯤ ꯐꯅ ꯀꯨꯏꯅ ꯀꯧꯅꯔꯝꯃꯣꯏꯗꯀꯣ ꯍꯦꯛ ꯍꯥꯏꯔꯛꯈꯤ꯫ ꯍꯅꯨꯕꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯍꯅꯨꯕꯤꯅ ꯑꯩꯗꯤ ꯃꯤ ꯃꯕꯨꯛ ꯐꯠꯇꯕꯅꯤ ꯈꯟꯗꯨꯅ ꯐꯅ ꯀꯨꯏꯅ ꯇꯥꯛꯇꯕꯅꯤ, ꯑꯗꯨꯕꯨ ꯍꯦꯟꯖꯟꯈ꯭ꯔꯕꯗꯤ ꯃꯥꯡꯖꯒꯅꯤ ꯈꯟꯗꯨꯅ ꯂꯥꯎꯖꯔꯛꯈꯤꯕꯅꯤ ꯍꯦꯛ ꯍꯥꯏꯔꯛꯈꯤ꯫ ꯍꯅꯨꯕꯗꯨ ꯍꯅꯨꯕꯤ ꯑꯗꯨꯕꯨꯗꯤ ꯌꯥꯝꯅ ꯅꯨꯡꯁꯤꯖꯕꯅꯤ, ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤ ꯅꯠꯇꯅ ꯀꯅꯥ ꯂꯩꯖꯗꯕ ꯑꯗꯨꯗ ꯍꯅꯨꯕꯅ ꯍꯦꯛ ꯃꯔꯛꯇ ꯉꯥꯡꯅꯐꯝ ꯂꯩꯇꯕꯗꯒꯤ ꯃꯥꯅ ꯍꯅꯨꯕꯤꯗ ꯂꯛꯅꯔꯒ ꯉꯥꯡꯅꯖꯕ ꯑꯗꯨꯅ ꯃꯇꯝ ꯂꯦꯜꯂꯤꯕꯅꯤ꯫ ꯃꯈꯣꯏ ꯑꯅꯤꯗꯨ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯔꯝꯗ ꯅꯤꯡꯁꯤꯡꯗꯨꯅ ꯅꯣꯛꯅꯤꯡꯕꯅ ꯁꯤꯊ ꯅꯣꯛꯃꯤꯟꯅꯗꯨꯅ ꯍꯅꯨꯕꯅ ꯑꯩꯒꯤ ꯌꯦꯞꯁꯤꯟꯕ ꯅꯃꯩꯅ ꯁꯥꯡꯕ ꯍꯦꯟꯈꯤꯗꯨꯅ ꯆꯔꯨꯒꯤ ꯃꯩꯅ ꯆꯥꯛꯂꯝꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯑꯅꯤ ꯍꯧꯗꯣꯛꯄ ꯏꯀꯥꯏꯅꯗꯨꯅ ꯐꯅ ꯀꯨꯏꯅ ꯀꯧꯅꯔꯝꯃꯣꯏꯗꯀꯣ ꯍꯦꯛ ꯍꯥꯏꯔꯒ ꯍꯟꯅ ꯅꯣꯛꯃꯤꯟꯅꯗꯨꯅ ꯐꯩꯍꯦ ꯑꯩꯒꯤ ꯌꯦꯞꯁꯤꯟꯕ ꯂꯣꯏꯈꯤꯗ꯭ꯔꯕ ꯅꯃꯩꯁꯦ ꯍꯥꯏꯔꯒ ꯑꯃꯨꯛꯁꯨ ꯅꯣꯛꯂꯛꯈꯤ꯫ ꯍꯅꯨꯕꯒꯤ ꯃꯇꯧ ꯑꯗꯨ ꯎꯔꯒ ꯍꯅꯨꯕꯤꯅ ꯀꯔꯤ ꯑꯍꯟ ꯑꯣꯏ ꯉꯥꯎꯁꯤꯟꯅꯗꯨꯅ ꯃꯌꯥꯗ ꯏꯆꯧ ꯆꯧꯅ ꯏꯈꯤ ꯈꯤꯒꯠꯇꯨꯅ ꯅꯣꯛꯆꯕ ꯁꯥꯔꯤ, ꯃꯤꯒꯤ ꯃꯄꯨꯛꯅꯤꯡ ꯁꯣꯛꯄ ꯋꯥ ꯉꯥꯛꯇ ꯉꯥꯡꯗꯨꯅ ꯃꯤꯕꯨ ꯁꯥꯎꯍꯜꯂꯒ ꯃꯊꯃꯣꯏ ꯅꯨꯡꯉꯥꯏꯅ ꯅꯣꯛꯆꯕ ꯁꯥꯔꯤ ꯍꯦꯛ ꯍꯥꯏꯔꯛꯈꯤ꯫ ꯍꯅꯨꯕꯤꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯍꯅꯨꯕꯅ ꯅꯣꯛꯅ ꯅꯪꯕꯨ ꯀꯗꯥꯏ ꯌꯧꯅ ꯁꯥꯎꯔꯨꯔꯕꯒꯦꯅꯦ? ꯑꯩꯗꯤ ꯀꯔꯤꯁꯨ ꯁꯥꯎꯕꯤꯗꯦ, ꯅꯪꯒꯤ ꯅꯇꯧ ꯑꯗꯨ ꯌꯦꯡꯖꯔꯒ ꯏꯄꯨꯛꯅꯤꯡ ꯑꯁꯤ ꯅꯨꯡꯁꯤꯅ ꯅꯪꯒꯤ ꯅꯇꯧ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕꯅꯤ ꯍꯦꯛ ꯍꯥꯏꯔꯛꯈꯤ꯫ ꯍꯅꯨꯕꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯍꯅꯨꯕꯤꯅ ꯀꯌꯥꯗ ꯐꯠꯈꯤꯗ꯭ꯔꯕ ꯍꯅꯨꯕꯅꯣ, ꯑꯩꯅ ꯁꯥꯎꯗꯨꯅ ꯀꯞꯇꯨꯅ ꯂꯩꯔꯒ ꯃꯄꯨꯛꯅꯤꯡ ꯅꯨꯡꯉꯥꯏꯅ ꯌꯦꯡꯗꯨꯅ ꯂꯩ ꯍꯥꯏꯕ ꯉꯝꯕ ꯊꯃꯣꯏ ꯑꯁꯤꯕꯨ ꯀꯔꯝꯕ ꯊꯃꯣꯏꯅꯣ ꯍꯥꯏꯔꯛꯈꯤ꯫ ꯍꯅꯨꯕ ꯑꯗꯨꯅ ꯏꯕꯦꯝꯃ ꯑꯩꯍꯥꯛꯄꯨ ꯅꯪꯉꯣꯟꯗ ꯂꯪꯅꯖꯕ ꯑꯁꯤ ꯅꯠꯇꯅꯗꯤ ꯀꯅꯥꯒꯤ ꯃꯐꯝꯗ ꯂꯪꯅꯗꯨꯅ ꯂꯩꯒꯗꯒꯦ? ꯍꯅꯨꯕꯒꯤ ꯄꯨꯟꯁꯤ ꯑꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯂꯥꯏꯕꯛ ꯊꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ꯫ ꯏꯃꯤꯠ ꯑꯁꯤꯗ ꯏꯆꯥ ꯏꯁꯨ ꯀꯅꯥꯁꯨ ꯎꯖꯕ ꯐꯪꯗ꯭ꯔꯤ, ꯑꯗꯨꯅ ꯅꯪꯉꯣꯟꯗ ꯑꯣꯏꯅꯗꯨꯅ ꯉꯥꯡꯂꯤꯕ ꯁꯛꯂꯤꯕ ꯑꯁꯤꯗ ꯅꯪꯅ ꯑꯩꯕꯨ ꯀꯔꯤꯒꯤ ꯋꯥꯔꯧꯔꯤꯕꯅꯣ? ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯂꯥꯏꯕꯛ ꯑꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯊꯤꯅ ꯇꯝꯂꯝꯈ꯭ꯔꯕ ꯍꯥꯏꯕꯗꯨꯅꯤ ꯍꯦꯛ ꯍꯥꯏꯔꯛꯈꯤ꯫ ꯍꯅꯨꯕꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯍꯅꯨꯕꯤꯗꯨ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯛꯇꯨꯅ ꯀꯞꯂꯛꯂꯦ꯫ ꯏꯕꯨꯡꯉꯣ, ꯅꯅꯥꯏ ꯅꯨꯄꯤ ꯑꯄꯪꯕꯤꯕꯨ ꯋꯥꯔꯧꯕꯤꯕ ꯇꯧꯕꯤꯒꯅꯨ, ꯅꯅꯥꯏꯅ ꯄꯪꯗꯨꯅ ꯇꯧꯕꯅꯤ ꯍꯥꯏꯖꯔꯒ ꯃꯈꯣꯏ ꯑꯅꯤ ꯀꯞꯃꯤꯟꯅꯈꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯀꯣꯛꯐꯥꯏ ꯀꯧꯕ ꯍꯧꯗꯣꯡ ꯑꯃꯨꯕ ꯂꯥꯕ ꯑꯃ ꯃꯆꯥ ꯁꯛꯅ ꯌꯣꯛꯇꯨꯅ ꯂꯩ꯫ ꯍꯥꯏꯔꯤꯕ ꯍꯧꯗꯣꯡ ꯑꯁꯤ ꯍꯅꯨꯕ ꯍꯅꯨꯕꯤ ꯑꯅꯤ ꯑꯗꯨꯅ ꯌꯥꯝꯅ ꯂꯨꯅ ꯃꯆꯥꯒꯨꯝ ꯌꯣꯛꯏ꯫ ꯍꯧꯗꯣꯡ ꯑꯗꯨꯅꯁꯨ ꯃꯈꯣꯏ ꯑꯅꯤꯒꯤ ꯅꯥꯛꯇꯒꯤ ꯍꯦꯟꯗꯣꯛꯇꯨꯅ ꯂꯩ꯫ ꯀꯣꯛꯐꯥꯏ ꯍꯥꯏꯔꯤꯕ ꯍꯧꯗꯣꯡꯅ ꯍꯅꯨꯕ ꯍꯅꯨꯕꯤ ꯑꯅꯤꯕꯨ ꯃꯄꯥ ꯃꯃꯥꯅꯤ ꯈꯟꯖꯗꯨꯅ ꯂꯩꯃꯤꯟꯅꯔꯛꯄꯅ ꯍꯧꯗꯣꯡꯅ ꯍꯅꯨꯕ ꯍꯅꯨꯕꯤ ꯑꯅꯤꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯃꯛ ꯉꯥꯡꯅꯕ ꯑꯩꯈꯣꯏꯅ ꯍꯌꯦꯡ ꯁꯤꯔꯕ ꯃꯇꯝꯗ ꯑꯩꯈꯣꯏꯕꯨ ꯀꯅꯥꯅ ꯊꯥꯡꯗꯣꯛꯄꯤꯒꯗꯒꯦ ꯍꯥꯏꯅꯔꯒ ꯀꯞꯃꯤꯟꯅꯔꯤꯕꯗꯨ ꯍꯧꯗꯣꯡꯅ ꯍꯦꯛ ꯇꯥꯔꯒ ꯃꯄꯨꯛꯅꯤꯡ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯑꯩꯒꯤ ꯏꯄꯥ ꯏꯃꯥ ꯑꯁꯤꯅ ꯉꯥꯡꯅꯔꯤꯕ ꯀꯞꯃꯤꯟꯅꯔꯤꯕꯁꯤꯡ ꯑꯁꯤ ꯇꯥꯔꯒ ꯑꯩꯒꯤ ꯊꯃꯣꯏ ꯑꯁꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯕ ꯐꯪꯈꯤꯗ꯭ꯔꯦꯗꯀꯣ, ꯑꯩꯒꯤ ꯂꯥꯏꯕꯛ ꯑꯁꯤ ꯇꯣꯟꯅ ꯇꯝꯂꯝꯈ꯭ꯔꯦꯗꯀꯣ, ꯑꯩꯅ ꯃꯤꯔꯣꯟ ꯊꯣꯛꯇꯨꯅ ꯑꯍꯟ ꯑꯅꯤ ꯑꯁꯤꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯉꯝꯖꯒꯗꯧꯕꯁꯨ ꯁꯥꯒꯤ ꯃꯄꯣꯛꯇ ꯄꯣꯛꯇꯨꯅ ꯃꯈꯣꯏꯅ ꯉꯥꯡꯅꯕꯗꯤ ꯑꯩꯅ ꯈꯪꯉꯤ, ꯑꯗꯨꯒ ꯑꯩꯅꯗꯤ ꯃꯤꯔꯣꯟ ꯊꯣꯛꯄ ꯖꯤꯕ ꯅꯠꯇꯕꯅꯤꯅ ꯃꯈꯣꯏꯒꯤ ꯃꯐꯝꯗ ꯑꯩ ꯂꯩꯔꯤ, ꯋꯥꯒꯅꯨ ꯍꯥꯏꯕ ꯉꯝꯖꯗꯦ ꯈꯟꯗꯨꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯑꯉꯥꯟꯕ ꯅꯨꯃꯤꯠ ꯀꯧꯕ ꯂꯥꯏꯕꯨ ꯈꯨꯔꯨꯝꯖꯕ ꯇꯣꯛꯇꯤ꯫ ꯑꯁꯨꯝꯅ ꯂꯩꯔꯛꯄꯅ ꯅꯣꯡꯃꯗꯤ ꯂꯝꯒꯤ ꯍꯧꯗꯣꯡ ꯑꯉꯥꯡꯕꯤ ꯑꯃ ꯆꯥꯅ ꯊꯛꯅꯕ ꯊꯤꯔꯛꯄꯗ ꯀꯣꯛꯐꯥꯏ ꯀꯧꯕ ꯍꯧꯗꯣꯡꯒ ꯊꯦꯡꯅꯔꯦ꯫ ꯍꯧꯗꯣꯡ ꯑꯁꯤ ꯑꯃꯣꯝꯅꯤ꯫ ꯃꯥꯕꯨ ꯎꯕꯗ ꯀꯣꯛꯐꯥꯏꯅ ꯍꯥꯏꯔꯛꯈꯤ, ꯃꯔꯨꯞ ꯅꯪꯕꯨ ꯀꯔꯤ ꯅꯃꯤꯡ ꯀꯧꯕꯒꯦ? ꯀꯗꯥꯏ ꯇꯥꯅ ꯆꯠꯀꯗꯧꯔꯤꯕꯅꯣ? ꯀꯔꯤ ꯊꯕꯛꯀꯤꯅꯣ ꯍꯪꯂꯛꯂꯕꯗ ꯍꯧꯗꯣꯡ ꯑꯉꯥꯡꯕꯤ ꯑꯃꯣꯝ ꯑꯗꯨꯅ ꯇꯥꯃꯣ ꯑꯩꯗꯤ ꯂꯩꯁꯥꯕꯤꯅꯤ, ꯑꯩꯗꯤ ꯂꯝ ꯀꯣꯏꯕ ꯂꯥꯛꯆꯕꯅꯤ, ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯆꯤꯟꯖꯥꯛ ꯊꯤꯕ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯏꯊꯧꯅꯤ, ꯑꯗꯨꯅ ꯑꯁꯨꯝ ꯂꯥꯛꯆꯕꯅꯤ ꯍꯥꯏꯔꯛꯈꯤ꯫ ꯀꯣꯛꯐꯥꯏꯅ ꯏꯍꯦ
ꯑꯩꯗꯤ ꯏꯕꯦꯝꯃꯕꯨ ꯅꯤꯄꯥ ꯑꯣꯏꯅ ꯎꯖꯔꯨꯔꯦ ꯏꯕꯦꯝꯃꯅ ꯂꯝ ꯀꯣꯏꯕ ꯂꯝꯕꯣꯏꯕꯤ ꯑꯣꯏꯕꯤꯔꯕꯗꯤ ꯉꯁꯤꯗꯤ ꯑꯩꯒꯤꯗ ꯆꯪꯗꯨꯅ ꯆꯥꯃꯤꯟ ꯊꯛꯃꯤꯟꯅꯈꯤꯁꯤ ꯑꯩꯈꯣꯏ ꯁꯛꯈꯪ ꯃꯥꯏꯈꯪꯅꯈꯤꯁꯤ ꯍꯦꯛ ꯍꯥꯏꯔꯛꯈꯤ ꯀꯣꯛꯐꯥꯏ ꯀꯧꯕ ꯍꯧꯗꯣꯡꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯍꯧꯗꯣꯡ ꯑꯉꯥꯡꯕꯤꯅ ꯍꯥꯏꯖꯔꯛꯈꯤ ꯇꯥꯃꯣ ꯑꯩꯕꯨ ꯇꯥꯃꯣ ꯈꯣꯏꯒꯤ ꯌꯨꯝꯗ ꯆꯪꯕꯗ ꯌꯨꯝꯕꯨ ꯑꯗꯨꯅ ꯊꯤꯅ ꯇꯧꯗꯨꯅ ꯐꯨꯗꯨꯅ ꯇꯥꯟꯊꯣꯛꯄꯤꯔꯛꯂꯕꯗꯤ ꯀꯔꯝ ꯇꯧꯒꯅꯤ ꯍꯥꯏꯔꯛꯈꯤ ꯃꯥꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯀꯣꯛꯐꯥꯏ ꯀꯧꯕ ꯍꯧꯗꯣꯡꯅ ꯏꯕꯦꯝꯃ ꯑꯩꯒ ꯂꯣꯏꯅꯅ ꯌꯨꯝꯗ ꯆꯪꯃꯤꯟꯅꯕꯗ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯄꯥꯕꯨꯡ ꯑꯅꯤꯗꯨꯅ ꯅꯪꯕꯨ ꯀꯔꯤꯁꯨ ꯍꯥꯏꯔꯛꯂꯣꯏ ꯃꯈꯣꯏꯅ ꯑꯩꯕꯨ ꯂꯨꯅ ꯇꯧꯕꯤꯕꯅ ꯍꯥꯏꯔꯛꯀꯗꯕ ꯋꯥꯐꯝ ꯑꯃꯗꯤ ꯂꯩ ꯋꯥꯗꯨꯗ ꯍꯧꯗꯣꯡ ꯑꯉꯥꯡꯕꯤ ꯀꯦꯇꯨꯀꯤ ꯀꯧꯕꯤ ꯑꯗꯨꯅ ꯇꯥꯛꯄꯤꯌꯨ ꯇꯥꯃꯣ ꯏꯃꯥ ꯄꯥꯕꯨꯡꯅ ꯀꯔꯤ ꯍꯥꯏꯔꯛꯀꯗꯧꯕꯅꯣ ꯍꯥꯏꯔꯛꯈꯤ ꯀꯣꯛꯐꯥꯏꯅ ꯏꯕꯦꯝꯃ ꯍꯥꯏꯗꯣꯛꯄꯗ ꯏꯀꯥꯏꯖꯩꯗ ꯅꯪꯅ ꯑꯩꯅ ꯇꯝꯒꯗꯣꯔꯤꯕ ꯄꯥꯎ ꯑꯗꯨꯗ ꯑꯩꯕꯨ ꯀꯌꯥꯗ ꯉꯝꯈ꯭ꯔꯕ ꯍꯧꯗꯣꯡꯅꯣ ꯍꯥꯏꯅ ꯈꯟꯕꯤꯔꯛꯀꯅꯤ ꯑꯗꯨꯅ ꯍꯥꯏꯗꯣꯛꯄꯒꯤ ꯁꯔꯨꯛ ꯑꯩꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯆꯪꯃꯤꯟꯅꯗꯨꯅ ꯀꯔꯤ ꯍꯥꯏꯔꯛꯄꯅꯣ ꯍꯥꯏꯕꯗꯨ ꯂꯥꯏꯕꯛ ꯌꯦꯡꯂꯁꯤ ꯍꯦꯛ ꯍꯥꯏꯔꯦ ꯀꯣꯛꯐꯥꯏ ꯀꯧꯕ ꯍꯧꯗꯣꯡ ꯄꯥꯈꯪꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯀꯦꯇꯨꯀꯤ ꯀꯧꯕꯤ ꯑꯉꯥꯡꯕꯤ ꯍꯧꯗꯣꯡ ꯑꯃꯣꯝ ꯂꯩꯁꯥꯕꯤ ꯑꯗꯨꯅ ꯍꯥꯏꯕꯤꯌꯨ ꯇꯥꯃꯣ ꯏꯃꯥ ꯄꯥꯕꯨꯡꯅ ꯑꯩꯕꯨ ꯎꯔꯒ ꯐꯨꯗꯨꯅ ꯇꯥꯟꯊꯣꯛꯄꯤꯔꯣꯏꯁꯨ ꯍꯥꯏꯔꯒ ꯑꯇꯣꯞꯄ ꯀꯔꯝꯕ ꯑꯔꯣꯟꯕ ꯋꯥꯐꯝ ꯍꯥꯏꯔꯛꯀꯗꯣꯔꯤꯕꯅꯣ ꯋꯥꯐꯝ ꯑꯗꯨ ꯁꯦꯡꯅ ꯍꯥꯏꯗꯣꯛꯄꯤꯗ꯭ꯔꯕꯗꯤ ꯅꯆꯟꯗꯤ ꯇꯥꯃꯣꯒꯤ ꯇꯨꯡ ꯏꯟꯖꯗꯨꯅ ꯌꯨꯝꯗꯨꯗ ꯆꯪꯖꯕ ꯀꯤꯖꯔꯦ ꯍꯥꯏꯔꯦ ꯀꯣꯛꯐꯥꯏ ꯀꯧꯕ ꯍꯧꯗꯣꯡ ꯄꯥꯈꯪꯅ ꯍꯥꯏꯗꯣꯛꯄꯗ ꯑꯩꯅ ꯏꯀꯥꯏꯗꯨꯅ ꯇꯧꯕꯅꯤꯗ ꯏꯃꯥ ꯄꯥꯕꯨꯡꯅ ꯍꯥꯏꯔꯛꯀꯗꯣꯔꯤꯕ ꯋꯥꯐꯝ ꯑꯗꯨꯗ ꯏꯕꯦꯝꯃꯅ ꯁꯥꯎꯕꯤꯔꯣꯏ ꯍꯥꯏꯔꯕꯗꯤ ꯍꯥꯏꯗꯣꯛꯆꯔꯒꯦ ꯍꯦꯛ ꯍꯥꯏꯔꯦ ꯃꯗꯨꯗ ꯀꯦꯇꯨꯀꯤꯅ ꯌꯥꯝꯅ ꯊꯨꯅ ꯇꯥꯅꯤꯡꯕꯒꯤ ꯃꯑꯣꯡꯗ ꯍꯥꯏꯕꯤꯔꯣ ꯍꯥꯏꯕꯤꯔꯣ ꯍꯥꯏꯅ ꯇꯛꯁꯤꯜꯂꯛꯈꯤ ꯀꯣꯛꯐꯥꯏꯅ ꯈꯥꯡꯕ ꯉꯝꯗꯕꯗꯒꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ ꯑꯩꯒꯤ ꯏꯃꯥ ꯄꯥꯕꯨꯡ ꯑꯅꯤꯗꯨ ꯃꯤ ꯑꯣꯏꯕꯅꯤꯅ ꯑꯩꯈꯣꯏ ꯍꯧꯗꯣꯡꯒꯤ ꯃꯔꯣꯟ ꯈꯪꯗꯕꯅ ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯍꯦꯛ ꯎꯕꯒ ꯌꯥꯝꯅ ꯍꯔꯥꯎꯅ ꯃꯆꯥꯒꯤ ꯃꯃꯧ ꯄꯨꯁꯤꯜꯂꯛꯂꯦ ꯍꯥꯏꯅ ꯑꯍꯟ ꯑꯅꯤꯗꯨꯅ ꯍꯔꯥꯎꯅ ꯉꯥꯡꯅꯕꯗꯨ ꯇꯥꯔꯒ ꯅꯪꯅ ꯑꯩꯉꯣꯟꯗ ꯋꯥꯔꯧꯒꯗꯕꯗꯨ ꯈꯟꯖꯔꯒ ꯍꯦꯛ ꯍꯥꯏꯗꯣꯛꯆꯕ ꯉꯝꯗꯗꯨꯅ ꯇꯧꯖꯕꯅꯤ ꯑꯁꯨꯝ ꯍꯥꯏꯅ ꯃꯃꯤꯠ ꯑꯗꯨꯅ ꯀꯦꯇꯨꯀꯤꯗ ꯂꯣꯟꯅ ꯌꯦꯡꯖꯔꯒ ꯏꯀꯥꯏ ꯅꯨꯡꯁꯤ ꯁꯥꯅ ꯂꯩꯔꯦ ꯋꯥꯗꯨ ꯇꯥꯔꯒ ꯀꯦꯇꯨꯀꯤ ꯀꯧꯕꯤ ꯍꯧꯗꯣꯡ ꯂꯩꯁꯥꯕꯤ ꯑꯗꯨꯅ ꯍꯦꯛ ꯍꯥꯏꯔꯛꯈꯤ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯇꯥꯃꯣꯅ ꯑꯗꯨꯛ ꯅꯨꯡꯁꯥ ꯊꯤꯕꯤꯔꯤꯕꯗꯤ ꯇꯥꯃꯣꯕꯨ ꯄꯥꯈꯪꯅꯤ ꯍꯥꯏꯕꯗꯥꯏ ꯑꯗꯨꯒ ꯂꯩꯁꯥꯕꯤ ꯑꯩꯕꯨ ꯄꯨꯁꯤꯟꯕꯗ ꯏꯃꯥ ꯄꯥꯕꯨꯡꯅ ꯑꯗꯨꯝꯅ ꯁꯦꯡꯅ ꯍꯥꯏꯕꯤꯔꯛꯀꯅꯤ ꯍꯥꯏꯔꯕꯗꯤ ꯑꯩꯒꯤꯗꯤ ꯍꯧꯗꯣꯡ ꯑꯣꯏꯅ ꯄꯣꯛꯆꯕꯒꯤ ꯃꯍꯩ ꯌꯥꯜꯂꯦ ꯍꯥꯏꯅ ꯈꯟꯖꯒꯅꯤ ꯍꯥꯏꯔꯛꯈꯤ ꯀꯣꯛꯐꯥꯏꯅ ꯃꯥꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯃꯃꯣꯟ ꯅꯨꯡꯉꯥꯏꯅ ꯀꯦꯇꯨꯀꯤꯕꯨ ꯄꯨꯁꯤꯟꯗꯨꯅ ꯃꯌꯨꯝꯗ ꯇꯨꯡꯊ ꯃꯥꯡꯊ ꯆꯪꯃꯤꯟꯅꯔꯛꯄ ꯑꯗꯨ ꯍꯅꯨꯕ ꯍꯅꯨꯕꯤꯅ ꯎꯖꯔꯒ ꯀꯣꯛꯐꯥꯏꯗ ꯍꯥꯏꯔꯛꯈꯤ ꯍꯥꯏ ꯃꯥꯏꯄꯥꯛꯄ ꯅꯪꯅ ꯇꯧꯔꯤꯕꯁꯤ ꯆꯨꯝꯕ꯭ꯔꯥ ꯅꯪꯅ ꯑꯗꯣꯝꯅ ꯈꯟꯕ ꯂꯩꯔꯕꯗꯤ ꯅꯃꯥ ꯅꯄꯥ ꯑꯩꯈꯣꯏꯗ ꯍꯥꯟꯅ ꯈꯪꯍꯟꯕ ꯌꯥꯗꯕ꯭ꯔꯥ ꯉꯥꯏꯈꯣ ꯅꯈꯣꯏ ꯑꯅꯤꯃꯛ ꯏꯃꯨꯡ ꯆꯪꯕ ꯌꯥꯗ꯭ꯔꯤ ꯍꯥꯏꯗꯨꯅ ꯍꯅꯨꯕꯅ ꯍꯅꯨꯕꯤꯗ ꯃꯃꯥ ꯅꯍꯥꯛ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯔꯤ ꯇꯧꯔꯤ ꯅꯆꯥ ꯏꯀꯥꯏꯕ ꯈꯪꯗꯕ ꯃꯥꯏꯄꯥꯛꯄ ꯑꯁꯤꯅ ꯑꯩꯈꯣꯏꯗꯁꯨ ꯈꯪꯍꯟꯕ ꯂꯩꯇꯅ ꯃꯤꯒꯤ ꯃꯆꯥ ꯄꯣꯔꯛꯂꯤꯕ ꯑꯁꯤ ꯌꯦꯡꯉꯨ ꯃꯩ ꯄꯨꯊꯣꯛꯇꯨꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯃꯩ ꯑꯣꯛꯄꯤꯌꯨ ꯍꯦꯛ ꯍꯥꯏꯔꯛꯈꯤ ꯉꯁꯤꯗꯤ ꯏꯆꯥꯒꯤ ꯏꯃꯧ ꯂꯥꯛꯄ ꯅꯨꯃꯤꯠ ꯑꯣꯏꯕꯅ ꯃꯃꯥ ꯅꯪꯅ ꯌꯦꯟꯁꯥꯡꯗꯨ ꯍꯥꯎꯅ ꯊꯣꯡꯉꯨ ꯑꯩꯈꯣꯏ ꯄꯨꯟꯅ ꯆꯥꯃꯤꯟꯅꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯍꯔꯥꯎꯅ ꯉꯥꯡꯕꯗꯨ ꯇꯥꯔꯒ ꯀꯦꯇꯨꯀꯤ ꯀꯧꯕꯤ ꯍꯧꯗꯣꯡ ꯂꯩꯁꯥꯕꯤꯅ ꯃꯈꯣꯏꯒꯤ ꯑꯍꯟꯁꯤꯡ ꯑꯁꯤꯗꯤ ꯌꯥꯝꯅ ꯙꯔꯃ ꯂꯩꯕ ꯃꯤꯅꯤ ꯈꯟꯖꯩ ꯍꯅꯨꯕꯤꯅ ꯃꯃꯧ ꯐꯪꯂꯕꯅꯤ ꯈꯟꯗꯨꯅ ꯃꯩ ꯄꯨꯊꯣꯛꯇꯨꯅ ꯃꯈꯣꯏ ꯑꯅꯤꯕु ꯃꯩꯕꯨ ꯑꯣꯛꯆꯔꯦ ꯍꯧꯖꯤꯛꯇꯤ ꯀꯦꯇꯨꯀꯤ ꯏꯃꯨꯡ ꯑꯗꯨꯒꯤ ꯃꯧ ꯑꯣꯏꯗꯨꯅ ꯂꯩꯔꯦ ꯍꯅꯨꯕ ꯍꯅꯨꯕꯤ ꯑꯅꯤꯁꯤ ꯃꯈꯣꯏꯒꯤꯅꯤ ꯍꯥꯏꯕꯗ ꯀꯅꯥꯁꯨ ꯂꯩꯖꯗꯕꯅ ꯀꯣꯛꯐꯥꯏꯕꯨ ꯃꯆꯥꯅꯤ ꯈꯟꯖꯕꯅ ꯃꯆꯥ ꯃꯃꯧꯒꯤ ꯆꯥꯛꯊꯥꯐꯝ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯊꯥꯕꯤꯔꯗꯨꯅ ꯍꯥꯏꯔꯛꯈꯤ ꯏꯅꯦꯝꯒꯤ ꯏꯕꯦꯝꯃ ꯅꯨꯄꯥ ꯅꯨꯄꯤ ꯍꯥꯏꯕꯁꯤ ꯅꯨꯡꯁꯤꯅꯔꯕꯁꯨ ꯅꯈꯣꯏ ꯑꯅꯤ ꯆꯥꯕꯗꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯆꯥꯕ ꯇꯝꯃꯨ ꯑꯩꯈꯣꯏꯒꯤ ꯙꯔꯃꯗ ꯅꯨꯄꯥ ꯅꯨꯄꯤ ꯄꯨꯟꯅ ꯆꯥꯃꯤꯟꯅꯕ ꯍꯥꯏꯕꯗꯨ ꯙꯔꯃꯅ ꯌꯥꯗꯦ ꯑꯗꯨꯅ ꯏꯃꯥꯅ ꯅꯈꯣꯏ ꯑꯅꯤꯒꯤ ꯆꯥꯅꯕꯁꯤ ꯄꯨꯈꯝ ꯇꯣꯉꯥन ꯇꯣꯉꯥन ꯁꯦꯝꯕꯤꯔꯕꯅꯤ ꯍꯥꯏꯅ ꯍꯅꯨꯕꯤ ꯑꯗꯨꯅ ꯑꯅꯤ ꯑꯗꯨꯒꯤ ꯃꯐꯝꯗ ꯙꯔꯃ ꯂꯣꯟꯆꯠ ꯄꯨꯝꯅꯃꯛ ꯇꯥꯛꯄꯤ ꯇꯝꯕꯤꯗꯨꯅ ꯃꯈꯣꯏ ꯅꯨꯡꯉꯥꯏꯅ ꯂꯩꯔꯛꯄꯅ ꯊꯥ 4-5 ꯁꯨꯔꯛꯄꯗ ꯃꯃꯧ ꯅꯨꯄꯤ ꯀꯦꯇꯨꯀꯤ ꯃꯆꯥ ꯑꯅꯤ ꯄꯣꯛꯂꯦ ꯍꯧꯗꯣꯡ ꯃꯆꯥꯁꯤꯡ ꯑꯗꯨ ꯍꯧꯗꯣꯡꯒꯤ ꯍꯧꯅꯕꯤ ꯃꯃꯥ ꯑꯗꯨꯅ ꯀꯣꯏꯊꯥꯡ ꯊꯥꯡꯗꯨꯅ ꯃꯐꯝꯗꯨ ꯍꯣꯡꯉꯤ ꯃꯗꯨꯗ ꯍꯅꯨꯕꯤ ꯑꯗꯨꯅ ꯑꯩꯒꯤ ꯏꯃꯧ ꯅꯨꯄꯤ ꯑꯁꯤ ꯃꯕꯨꯛ ꯀꯌꯥ ꯆꯨꯝꯂꯣꯏꯗꯧꯔꯤ
ꯏꯁꯨꯁꯤꯡ ꯑꯁꯤꯕꯨ ꯑꯩꯅꯗꯤ ꯅꯨꯡꯉꯥꯏꯅ ꯂꯩꯖꯅꯕ ꯍꯥꯏꯗꯨꯅ ꯐꯤ ꯊꯥꯗꯨꯅ ꯊꯝꯂꯤ ꯑꯗꯨꯒ ꯃꯥꯅ ꯀꯣꯏꯊꯥꯡ ꯊꯥꯡꯗꯨꯅ ꯑꯩꯈꯣꯏꯕꯨ ꯎꯍꯟꯗꯅꯕ ꯍꯥꯏꯕꯗꯨꯔ ꯈꯪꯗ꯭ꯔꯦ ꯃꯥꯅ ꯀꯣꯏꯊꯥꯡ ꯊꯥꯡꯗꯨꯅ ꯏꯁꯨꯁꯤꯡꯒꯤ ꯃꯁꯛ ꯎꯖꯕ ꯐꯪꯍꯟꯗ꯭ꯔꯦ ꯍꯥꯏꯅ ꯄꯦꯡ ꯄꯦꯡ ꯉꯥꯡꯉꯤ ꯍꯅꯨꯕꯤꯅ ꯉꯥꯡꯂꯤꯕꯗꯨ ꯇꯥꯔꯒ ꯍꯅꯨꯕꯅ ꯍꯅꯨꯕꯤ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨ ꯁꯣꯏꯔꯦ ꯃꯥꯅ ꯃꯆꯥ ꯀꯣꯏꯊꯥꯡ ꯊꯥꯡꯂꯤꯕꯗꯨ ꯃꯈꯣꯏ ꯍꯧꯗꯣꯡꯒꯤ ꯍꯧꯅꯕꯤꯅꯤ ꯃꯥꯅ ꯍꯣꯡꯂꯤꯕ ꯃꯐꯝ ꯑꯗꯨ ꯑꯍꯨꯝꯂꯛ ꯁꯨꯅ ꯍꯣꯡꯕꯗꯒꯤꯗꯤ ꯑꯃꯨꯛ ꯍꯟꯅ ꯍꯣꯡꯂꯔꯣꯏꯗꯧꯕꯅꯤ ꯅꯪꯅ ꯅꯃꯧ ꯅꯨꯄꯤꯗ ꯃꯕꯨꯛ ꯐꯠꯇꯦ ꯏꯁꯨꯁꯤꯡꯕꯨ ꯎꯍꯟꯅꯤꯡꯗꯗꯨꯅ ꯇꯧꯔꯤꯕꯅꯤ ꯈꯜꯂꯤꯕꯗꯨ ꯂꯥꯜꯂꯤ ꯍꯥꯏꯔꯦ ꯍꯅꯨꯕꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯍꯅꯨꯕꯤꯅ ꯍꯥꯏꯔꯛꯈꯤ ꯑꯩꯗꯤ ꯑꯗꯨꯝꯅ ꯇꯧꯏ ꯈꯪꯗꯕꯅ ꯏꯃꯧ ꯅꯨꯄꯤꯗ ꯂꯥꯟꯅ ꯈꯜꯂꯨꯔꯦꯗꯅ ꯍꯥꯏꯔꯛꯈꯤ ꯍꯅꯨꯕ ꯍꯅꯨꯕꯤ ꯑꯅꯤꯗꯨ ꯅꯣꯛꯃꯤꯟꯅꯩ ꯍꯅꯨꯕ ꯍꯅꯨꯕꯤ ꯑꯅꯤꯁꯤ ꯆꯥꯕꯤꯅꯕ ꯊꯛꯄꯤꯅꯕ ꯀꯅꯥ ꯂꯩꯇꯕꯅ ꯃꯈꯣꯏ ꯑꯅꯤ ꯅꯨꯡꯉꯥꯏꯅ ꯀꯣꯝꯅ ꯄꯥꯜꯂꯤ ꯃꯈꯣꯏꯒꯤ ꯍꯥꯏꯕꯕꯨ ꯃꯆꯥ ꯃꯁꯨ ꯂꯩꯖꯗꯕ ꯍꯧꯗꯣꯡ ꯑꯃꯅ ꯃꯆꯥꯅꯤ ꯈꯟꯖꯗꯨꯅ ꯂꯩꯖꯔꯤꯕꯅꯤ ꯑꯁꯨꯝꯅ ꯂꯩꯔꯛꯄꯅ ꯈꯨꯟ ꯑꯗꯨꯗ ꯂꯩꯕ ꯍꯨꯔꯥꯟꯕ ꯅꯤꯄꯥ ꯈꯔ ꯋꯥ ꯈꯟꯅꯔꯝꯃꯤ ꯑꯩꯈꯣꯏꯅ ꯅꯨꯡꯉꯥꯏꯒꯗꯕꯗꯤ ꯍꯅꯨꯕ ꯍꯅꯨꯕꯤ ꯑꯅꯤ ꯑꯁꯤꯒꯤ ꯁꯅꯥ ꯂꯨꯄꯥ ꯂꯩꯔꯤꯕꯁꯤꯡ ꯑꯁꯤ ꯍꯨꯔꯥꯟꯕ ꯉꯝꯂꯕꯗꯤ ꯑꯩꯈꯣꯏ ꯄꯨꯟꯁꯤ ꯆꯨꯞꯄ ꯊꯕꯛ ꯁꯨꯗꯅ ꯂꯩꯕ ꯌꯥꯒꯅꯤ ꯈꯟꯅꯗꯨꯅ ꯍꯅꯨꯕ ꯍꯅꯨꯕꯤ ꯑꯅꯤꯒꯤ ꯁꯅꯥ ꯂꯨꯄꯥ ꯍꯨꯔꯥꯟꯅꯕ ꯋꯥ ꯈꯟꯅꯕ ꯍꯧꯔꯛꯂꯦ ꯃꯈꯣꯏ ꯃꯇꯧ ꯀꯔꯝꯅ ꯃꯤꯒꯤ ꯏꯃꯨꯡꯗ ꯁꯅꯥ ꯂꯨꯄꯥꯕꯨ ꯍꯨꯒꯗꯧꯔꯤꯕꯅꯣ ꯈꯟꯅꯔꯛꯂꯕꯗ ꯍꯨꯔꯥꯟꯕ ꯑꯃꯅ ꯍꯥꯏꯔꯛꯈꯤ ꯏꯇꯥꯎꯁꯥ ꯑꯩꯈꯣꯏꯅ ꯍꯅꯨꯕ ꯍꯅꯨꯕꯤ ꯑꯅꯤꯗꯨꯅ ꯇꯨꯝꯈ꯭ꯔꯕ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯆꯠꯂꯒ ꯀꯔꯟ ꯌꯦꯡꯁꯤ ꯀꯔꯤꯒꯨꯝꯕ ꯀꯔꯟ ꯌꯦꯡꯕ ꯑꯗꯨꯗ ꯁꯒꯨꯟ ꯊꯣꯡ ꯆꯪꯗꯨꯅ ꯍꯨꯔꯥꯟꯕ ꯌꯥꯕ ꯊꯣꯛꯂꯕꯗꯤ ꯁꯒꯨꯟ ꯊꯣꯡ ꯇꯥꯕ ꯃꯐꯝ ꯑꯗꯨꯗ ꯁꯒꯨꯟ ꯇꯧꯗꯨꯅ ꯃꯗꯨꯗ ꯆꯪꯂꯒ ꯑꯩꯈꯣꯏꯅ ꯃꯈꯣꯏꯒꯤ ꯊꯣꯡꯒꯤ ꯄꯨꯅꯥ ꯍꯥꯡꯗꯣꯛꯇꯨꯅ ꯑꯩꯈꯣꯏ ꯂꯣꯏꯅ ꯆꯪꯗꯨꯅ ꯍꯅꯨꯕ ꯍꯅꯨꯕꯤ ꯑꯅꯤ ꯑꯗꯨꯕꯨ ꯄꯨꯟꯗꯨꯅ ꯃꯈꯣꯏꯒꯤ ꯁꯅꯥ ꯂꯨꯄꯥ ꯂꯧꯔꯁꯤ ꯍꯥꯏꯔꯛꯈꯤ ꯍꯨꯔꯥꯟꯕ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯍꯨꯔꯥꯟꯕ ꯑꯃꯅ ꯏꯇꯥꯎꯅ ꯍꯥꯏꯔꯤꯕ ꯑꯗꯨꯗꯤ ꯂꯩꯕꯥꯛ ꯋꯥꯊꯣꯛ ꯑꯣꯏꯒꯅꯤ ꯑꯗꯨꯝꯅ ꯇꯧꯒꯨꯝꯁꯤ ꯃꯗꯨꯗꯤ ꯂꯨꯠ ꯇꯧꯕ ꯍꯥꯏꯕꯗු ꯇꯥꯗꯨꯅ ꯀꯔꯤꯒꯨꯝꯕ ꯐꯥꯕ ꯊꯣꯛꯂꯕꯗꯤ ꯑꯋꯥꯕ ꯁꯣꯏꯗꯅ ꯑꯣꯏꯔꯅꯤ ꯑꯗꯨꯅ ꯁꯒꯨꯟ ꯊꯣꯡ ꯍꯨꯠꯇꯨꯅ ꯆꯪꯂꯒ ꯃꯈꯣꯏꯒꯤ ꯊꯣꯡꯒꯤ ꯄꯨꯅꯥ ꯍꯥꯡꯗꯣꯛꯇꯨꯅ ꯊꯝꯂꯒ ꯑꯩꯈꯣई ꯃꯌꯥꯝ ꯆꯪꯗꯨꯅ ꯃꯈꯣꯏꯅ ꯇꯨꯝꯂꯤꯉꯩꯗ ꯁꯅꯥ ꯂꯨꯄꯥ ꯊꯝꯐꯝ ꯊꯤꯗꯨꯅ ꯂꯣꯟꯅ ꯂꯧꯕꯅ ꯐꯒꯅꯤ ꯍꯥꯏꯔꯛꯈꯤ ꯋꯥꯗꯨ ꯇꯥꯔꯒ ꯃꯈꯣꯏ ꯍꯨꯔꯥꯟꯕꯁꯤꯡ ꯑꯗꯨꯅ ꯃꯗꯨꯅ ꯐꯔꯒꯅꯤ ꯈꯟꯅꯗꯨꯅ ꯁꯒꯨꯟ ꯇꯧꯅꯕ ꯍꯅꯨꯕ ꯍꯅꯨꯕꯤ ꯑꯅꯤꯒꯤ ꯌꯨꯝꯒꯤ ꯃꯅꯥꯛꯇ ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯂꯥꯛꯄ ꯍꯧꯔꯦ ꯃꯈꯣꯏꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯍꯅꯨꯕ ꯍꯅꯨꯕꯤꯒꯤ ꯊꯣꯡꯒꯥꯜꯗ ꯂꯥꯛꯇꯨꯅ ꯁꯦꯟꯅꯔꯤꯕꯗꯨ ꯍꯅꯨꯕ ꯑꯗꯨꯅ ꯈꯪꯂꯗꯨꯅ ꯍꯅꯨꯕꯤ ꯌꯦꯡꯂꯗꯨꯅ ꯏꯕꯦꯝꯃ ꯑꯩꯈꯣꯏ ꯈꯔ ꯆꯦꯛꯁꯤꯟꯗꯕ ꯌꯥꯗ꯭ꯔꯤ ꯑꯩꯈꯣꯏ ꯅꯨꯡꯊꯤꯜ ꯇꯨꯝꯂꯒ ꯅꯨꯃꯤꯗꯥꯡ ꯇꯨꯝꯗꯅ ꯂꯩꯔꯁꯤ ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯏꯔꯟ ꯏꯊꯨꯝ ꯂꯧꯅꯤꯡꯕ ꯃꯤ ꯈꯔ ꯂꯩꯔꯦ ꯃꯈꯣꯏꯅꯗꯤ ꯉꯝꯍꯟꯈꯤꯕ ꯌꯥꯗ꯭ꯔꯦ ꯃꯈꯣꯏꯕꯨ ꯑꯃꯨꯛꯇꯪ ꯋꯥꯔꯛꯇꯨꯅ ꯂꯩꯕꯥꯛ ꯑꯁꯤꯗ ꯁꯒꯨꯟ ꯇꯧꯗꯨꯅ ꯄꯣꯠ ꯍꯨꯔꯥꯟꯕꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏ ꯑꯅꯤꯅ ꯑꯃꯨꯛꯇꯪ ꯋꯥꯔꯛꯄꯤꯔꯁꯤ ꯍꯥꯏꯔꯛꯈꯤ ꯍꯅꯨꯕꯤꯅ ꯀꯔꯝꯅꯅꯣ ꯃꯈꯣꯏꯕꯨ ꯋꯥꯔꯛꯀꯗꯧꯔꯤꯕꯗꯨꯕꯨ ꯍꯦꯛ ꯍꯪꯂꯛꯏ ꯍꯅꯨꯕꯅ ꯅꯪꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯐꯨꯡꯒꯥ ꯋꯥꯏꯗꯨ ꯅꯤꯡꯊꯤꯅ ꯌꯣꯛꯇꯨꯅ ꯏꯁꯤꯡ ꯄꯨꯟ ꯑꯃ ꯅꯤꯡꯊꯤꯅ ꯁꯥꯍꯟꯗꯨꯅ ꯊꯝꯒꯗꯧꯕꯅꯤ ꯑꯩꯈꯣꯏ ꯑꯅꯤꯃꯛ ꯋꯥ ꯉꯥꯡꯅꯗꯅ ꯇꯨꯃꯤꯟꯅ ꯇꯨꯝꯕ ꯁꯥꯗꯨꯅ ꯂꯩꯒꯗꯧꯕꯅꯤ ꯑꯗꯨꯒ ꯅꯪꯅ ꯅꯤꯡꯊꯤꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯁꯥꯍꯟꯗꯨꯅ ꯊꯝꯂꯤꯕ ꯏꯁꯤꯡ ꯆꯥꯐꯨ ꯑꯗꯨ ꯏꯪꯊꯗꯅꯕ ꯃꯈꯨꯝ ꯅꯤꯡꯊꯤꯅ ꯈꯨꯝꯗꯨꯅ ꯊꯝꯒꯗꯕꯅꯤ ꯍꯥꯏꯔꯛꯈꯤ ꯍꯅꯨꯕꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯍꯅꯨꯕꯤꯅ ꯚꯥꯞ ꯇꯥꯔꯦ ꯃꯥꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯍꯅꯨꯕꯅ ꯍꯥꯏꯕꯗꯨ ꯇꯧꯔꯦ ꯏꯁꯤꯡꯗꯨ ꯕ꯭ꯔꯣꯡ ꯕ꯭ꯔꯣꯡ ꯁꯧꯔꯕ ꯃꯇꯝꯗ ꯃꯈꯨꯝ ꯅꯤꯡꯊꯤꯅ ꯈꯨꯝꯖꯤꯜꯂꯒ ꯐꯨꯡꯒꯥ ꯋꯥꯏ ꯅꯤꯡꯊꯤꯅ ꯍꯥꯞꯇꯨꯅ ꯃꯩ ꯌꯣꯛꯂꯒ ꯊꯝꯂꯝꯃꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯇꯧꯔꯕꯗ ꯍꯨꯔꯥꯟꯕꯁꯤꯡ ꯑꯗꯨꯅ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡ ꯑꯃ ꯂꯥꯛꯇꯨꯅ ꯍꯅꯨꯕ ꯍꯅꯨꯕꯤ ꯇꯨꯝꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯕ ꯂꯥꯛꯂꯝꯃꯤ ꯍꯅꯨꯕ ꯍꯅꯨꯕꯤꯅ ꯅꯨꯃꯤꯠ ꯇꯥꯕꯒ ꯆꯥꯛ ꯆꯥꯊꯣꯛꯇꯨꯅ ꯇꯨꯝꯁꯤꯟꯅꯕ ꯁꯥꯗꯨꯅ ꯂꯩꯈꯤꯕꯅ ꯍꯨꯔꯥꯟꯕꯁꯤꯡꯅ ꯍꯅꯨꯕ ꯍꯅꯨꯕꯤ ꯇꯨꯝꯈ꯭ꯔꯦ ꯑꯁꯨꯝ ꯈꯟꯗꯨꯅ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯑꯀꯣꯏꯕꯗꯨ ꯆꯠꯇꯨꯅ ꯁꯒꯨꯟ ꯇꯧꯐꯝ ꯊꯣꯡ ꯊꯤꯔꯛꯄꯗ ꯃꯈꯣꯏ ꯑꯅꯤꯅ ꯇꯨꯝꯂꯤꯕ ꯐꯃꯨꯡꯒꯤ ꯃꯄꯥ ꯑꯗꯨꯗ ꯇꯥꯔꯦ ꯃꯗꯨꯗ ꯍꯨꯔꯥꯟꯕꯁꯤꯡ ꯑꯗꯨꯅ ꯊꯥꯡ ꯄꯥꯏꯗꯨꯅ ꯁꯒꯨꯟ ꯇꯧꯕ ꯍꯧꯔꯛꯂꯦ ꯍꯅꯨꯕꯅ ꯍꯅꯨꯕꯤꯗ ꯈꯨꯖꯤꯟꯅ ꯁꯤꯛꯇꯨꯅ ꯏꯪꯒꯠꯄꯤ ꯍꯅꯨꯕꯤꯅ ꯚꯥꯞ ꯇꯥꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩ ꯃꯈꯣꯏ ꯂꯩꯕꯥꯛ ꯑꯗꯨ ꯃꯈꯣꯏꯅ ꯆꯪꯕ ꯌꯥꯅꯕ ꯀꯟꯅ ꯇꯧꯈꯤꯕꯅ ꯍꯅꯨꯕ ꯑꯗꯨꯅ
ꯇꯞꯅ ꯀꯪꯊꯣꯜꯂꯒꯤ ꯃꯈꯣꯟ ꯊꯣꯛꯍꯟꯗꯅ ꯀꯨꯝꯊꯔꯒ ꯐꯨꯡꯒꯥꯗ ꯆꯪꯈꯤꯕꯗꯨ ꯇꯥꯗꯦ꯫ ꯍꯅꯨꯕꯅ ꯍꯅꯨꯕꯤꯅ ꯍꯥꯟꯅ ꯂꯥꯡꯗꯨꯅ ꯊꯅꯝꯂꯕ ꯐꯥꯗꯤ ꯑꯆꯣꯠꯄ ꯑꯗꯨꯅ ꯏꯁꯤꯡ ꯑꯁꯥꯕ ꯆꯐꯨ ꯑꯗꯨꯒꯤ ꯃꯉꯛꯇ ꯌꯦꯞꯂꯒ ꯄꯨꯗꯨꯅ ꯀꯪꯊꯣꯜ ꯃꯊꯛꯇ ꯅꯤꯡꯊꯤꯅ ꯊꯝꯂꯦ꯫ ꯁꯥꯒꯨꯟ ꯇꯧꯕꯁꯤꯡꯅ ꯇꯧꯕ ꯂꯣꯏꯔꯕꯗ ꯆꯐꯨ ꯑꯃꯨꯕ ꯑꯃ ꯍꯥꯟꯅ ꯊꯣꯡ ꯑꯗꯨꯗ ꯏꯟꯁꯤꯜꯂꯛꯇꯨꯅ ꯌꯦꯡꯉꯤ꯫ ꯑꯗꯨꯕꯨ ꯍꯅꯨꯕ ꯑꯗꯨꯅ ꯃꯈꯣꯏꯗꯒꯤꯗꯤ ꯑꯍꯟ ꯑꯣꯏꯕꯅꯤꯅ ꯋꯥꯔꯤ ꯇꯥꯕ ꯍꯦꯟꯗꯨꯅ ꯆꯐꯨꯅ ꯍꯥꯟꯅ ꯏꯟꯈꯠꯂꯛꯇꯨꯅ ꯌꯦꯡꯉꯤ ꯍꯥꯏꯕꯁꯤ ꯈꯪꯕꯅꯤꯅ ꯀꯔꯤꯁꯨ ꯇꯧꯗꯅ ꯇꯨꯃꯤꯟꯅ ꯂꯩ꯫ ꯃꯗꯨꯗ ꯍꯨꯔꯥꯟꯕꯁꯤꯡ ꯑꯗꯨꯅ ꯍꯅꯨꯕ ꯍꯅꯨꯕꯤꯗꯨ ꯀꯔꯤꯁꯨ ꯈꯪꯗ꯭ꯔꯦ ꯈꯟꯗꯨꯅ ꯂꯣꯡꯅ ꯁꯒꯨꯟ ꯊꯣꯡ ꯇꯧꯔꯤꯕ ꯑꯗꯨꯗ ꯃꯁꯥꯗꯣ ꯂꯤꯈꯠꯂꯛꯄ ꯍꯧꯔꯛꯂꯤ꯫ ꯍꯨꯔꯥꯟꯕꯒꯤ ꯃꯊꯕꯥꯛ ꯍꯦꯛ ꯌꯧꯅ ꯂꯤꯈꯠꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯍꯅꯨꯕꯅ ꯍꯧꯗꯣꯡ ꯅꯪꯕꯨ ꯀꯔꯤ ꯊꯤꯔꯤꯕꯅꯣ ꯍꯥꯏꯔꯒ ꯀꯔꯤ ꯈꯪꯗꯕꯒꯤ ꯃꯑꯣꯡꯗ ꯏꯁꯤꯡ ꯑꯁꯥꯕ ꯆꯐꯨ ꯑꯗꯨ ꯍꯩꯊꯔꯛꯂꯤ꯫ ꯃꯗꯨꯗ ꯍꯨꯔꯥꯟꯕ ꯅꯤꯄꯥ ꯑꯗꯨ ꯃꯃꯥꯏ ꯃꯊꯕꯥꯛ ꯄꯨꯝꯅꯃꯛ ꯏꯁꯤꯡ ꯑꯁꯥꯕꯅ ꯄꯣꯛꯇꯨꯅ ꯃꯈꯣꯡ ꯑꯗꯨ ꯐ꯭ꯔꯤꯡ ꯐ꯭ꯔꯤꯡ ꯀꯥꯎꯔꯤ꯫ ꯃꯗꯨ ꯍꯨꯔꯥꯟꯕ ꯑꯇꯩ ꯑꯗꯨꯅ ꯎꯔꯒ ꯃꯈꯣꯡ ꯑꯗꯨ ꯄꯥꯏꯔꯒ ꯊꯨꯅ ꯆꯤꯡꯊꯣꯛꯇꯨꯅ ꯄꯨꯈ꯭ꯔꯦ꯫ ꯃꯈꯣꯏ ꯃꯌꯥꯝꯅ "ꯏꯇꯥꯎ, ꯍꯅꯨꯕ ꯍꯅꯨꯕꯤ ꯑꯅꯤꯗꯨ ꯇꯨꯝꯈ꯭ꯔꯦ ꯍꯥꯏꯕꯗꯥꯏ, ꯑꯗꯨꯒ ꯃꯇꯧ ꯀꯔꯝ ꯇꯧꯔꯤꯕꯅꯣ" ꯍꯥꯏꯔꯛꯈꯤ꯫ ꯏꯁꯤꯡꯅ ꯄꯣꯛꯄ ꯍꯨꯔꯥꯟꯕꯅ "ꯏꯇꯥꯎ, ꯍꯅꯨꯕ ꯍꯅꯨꯕꯤ ꯑꯅꯤ ꯑꯗꯨꯗꯤ ꯊꯣꯏꯅ ꯈꯪꯗꯕ ꯃꯥꯜꯂꯤ꯫ ꯃꯈꯣꯏ ꯏꯁꯤꯡ ꯑꯁꯥꯕ ꯆꯐꯨ ꯑꯁꯤ ꯃꯈꯨꯝ ꯆꯦꯠꯅ ꯈꯨꯝꯗꯨꯅ ꯐꯗꯤ ꯑꯃꯅ ꯌꯣꯝꯗꯨꯅ ꯃꯈꯣꯡ ꯌꯥꯏꯗꯨꯅ ꯇꯨꯝꯕ ꯃꯥꯜꯂꯤ꯫ ꯃꯗꯨꯗ ꯃꯈꯣꯏꯅ ꯂꯨꯅ ꯇꯧꯕ ꯍꯧꯗꯣꯡ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯂꯩꯕ ꯑꯣꯏꯒꯅꯤ." ꯍꯅꯨꯕ ꯑꯗꯨꯅ ꯍꯧꯗꯣꯡ ꯑꯗꯨꯗ "ꯀꯔꯤ ꯍꯧꯗꯣꯡꯅꯣ, ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦꯗ" ꯍꯥꯏꯗꯨꯅ ꯉꯥꯡꯉꯤ꯫ ꯃꯗꯨꯗ ꯍꯧꯗꯣꯡ ꯑꯗꯨꯅ ꯆꯣꯡꯕꯗ ꯆꯐꯨ ꯊꯝꯂꯤꯕ ꯑꯗꯨꯗ ꯊꯦꯡꯗꯨꯅ ꯏꯁꯤꯡ ꯆꯐꯨ ꯑꯗꯨ ꯑꯩꯒꯤ ꯏꯊꯛꯇ ꯏꯁꯤꯡ ꯍꯩꯗꯣꯛꯇꯨꯅ ꯇꯥꯔꯛꯄ ꯃꯥꯜꯂꯤ꯫ ꯑꯁꯨꯝꯅ ꯍꯦꯛ ꯍꯥꯏꯔꯦ꯫ ꯍꯨꯔꯥꯟꯕꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯍꯨꯔꯥꯟꯕ ꯑꯇꯩ ꯑꯗꯨꯅ "ꯐꯔꯦ, ꯃꯇꯨꯡꯗ ꯑꯃꯨꯛ ꯌꯦꯡꯂꯁꯤ. ꯉꯁꯤꯒꯤꯗꯤ ꯏꯇꯥꯎꯒꯤ ꯏꯁꯤꯡ ꯑꯁꯥꯕꯅ ꯄꯣꯛꯈꯤꯕ ꯑꯁꯤ ꯍꯥꯟꯅ ꯐꯅꯕ ꯌꯦꯡꯒꯦꯁꯤ" ꯍꯥꯏꯅꯗꯨꯅ ꯑꯁꯣꯛꯄ ꯑꯗꯨ ꯃꯌꯥꯝꯅ ꯀꯣꯟꯗꯨꯅ ꯊꯨꯅ ꯄꯨꯗꯨꯅ ꯆꯠꯂꯤ꯫ ꯃꯈꯣꯏ ꯆꯠꯈ꯭ꯔꯦ ꯍꯥꯏꯕ ꯈꯪꯂꯕꯗ ꯍꯅꯨꯕꯤꯅ ꯍꯅꯨꯕꯗ ꯍꯪꯂꯛꯈꯤ, "ꯍꯅꯨꯕ, ꯃꯈꯣꯏ ꯑꯃꯨꯛ ꯍꯜꯂꯛꯂꯕꯗꯤ ꯀꯔꯝ ꯇꯧꯒꯅꯤ?" "ꯏꯕꯦꯝꯃ, ꯉꯁꯤꯒꯤꯁꯤꯅ ꯑꯍꯥꯟꯕ ꯄꯥꯔꯥꯅꯤ. ꯃꯈꯣꯏꯅ ꯍꯨꯠꯂꯝꯕ ꯑꯁꯤ ꯃꯦꯟꯁꯤꯟꯈꯤꯒꯨꯝꯁꯤ. ꯃꯈꯣꯏ ꯁꯣꯏꯗꯅ ꯅꯣꯡꯃ ꯑꯃꯨꯛ ꯍꯜꯂꯛꯈꯤꯕ ꯌꯥꯔꯤ" ꯈꯟꯗꯨꯅ ꯂꯩꯔꯦ꯫ ꯍꯅꯨꯕꯅ ꯄꯣꯡꯒꯜ ꯍꯥꯏꯕ ꯂꯥꯡ ꯑꯗꯨꯒꯤ ꯊꯧꯔꯤ ꯑꯃ ꯅꯤꯡꯊꯤꯅ ꯁꯦꯝꯂꯗꯨꯅ ꯊꯝꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡ ꯇꯨꯝꯗꯅ ꯃꯇꯝ ꯈꯔ ꯂꯩꯔꯕꯒꯤ ꯇꯨꯡꯗ ꯍꯨꯔꯥꯟꯕꯁꯤꯡ ꯑꯗꯨꯅ "ꯏꯇꯥꯎꯁꯥ, ꯑꯩꯈꯣꯏ ꯍꯅꯨꯕ ꯍꯅꯨꯕꯤ ꯑꯅꯤꯗꯨ ꯀꯔꯤ ꯇꯧꯔꯤꯕꯒꯦ ꯌꯦꯡꯂꯨꯈꯤꯁꯤ" ꯈꯟꯅꯗꯨꯅ ꯑꯃꯨꯛ ꯂꯥꯛꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯅꯍꯥꯟ ꯍꯨꯠꯈꯤꯕ ꯃꯐꯝ ꯑꯗꯨ ꯏꯀꯥꯏ ꯀꯥꯏꯗꯅ ꯑꯗꯨꯝ ꯂꯩꯔꯝꯃꯤ꯫ ꯑꯃꯅ ꯃꯈꯨꯠ ꯑꯗꯨꯅ ꯂꯥꯝꯁꯤꯟꯗꯨꯅ ꯌꯦꯡꯕꯗ ꯏꯁꯤꯡ ꯆꯐꯨ ꯀꯥꯏꯈꯤꯕꯒꯤ ꯆꯥꯏꯒꯥꯏ ꯃꯆꯦꯠꯁꯤꯡꯗꯨ ꯊꯦꯡꯅꯗꯨꯅ ꯃꯈꯨꯠꯅ ꯂꯧꯊꯣꯛꯇꯨꯅ ꯌꯦꯡꯅꯕꯗ ꯃꯈꯣꯏꯅ ꯈꯟꯅꯩ, ꯍꯅꯨꯕ ꯍꯅꯨꯕꯤ ꯑꯅꯤꯁꯤ ꯀꯔꯤꯁꯨ ꯈꯪꯗꯕ ꯖꯥꯠꯅꯤ꯫ ꯃꯈꯣꯏꯗꯤ ꯂꯩꯕꯅꯤꯅ ꯆꯐꯨ ꯑꯃ ꯀꯥꯏꯈꯤꯕꯁꯤ ꯀꯔꯤꯁꯨ ꯈꯟꯗꯕꯅꯤ, ꯍꯧꯗꯣꯡꯅ ꯇꯧꯕꯅꯤ ꯈꯟꯗꯨꯅ ꯂꯩꯊꯣꯛꯄꯅꯤ ꯍꯥꯏꯅ ꯍꯨꯔꯥꯟꯕꯁꯤꯡ ꯑꯗꯨꯅ ꯈꯟꯅꯗꯨꯅ ꯃꯈꯣꯏꯅ ꯄꯨꯔꯛꯄ ꯆꯐꯨ ꯑꯃꯨꯕ ꯃꯤꯒꯤ ꯃꯀꯣꯛ ꯃꯥꯟꯕ ꯑꯗꯨꯅ ꯍꯟꯅ ꯍꯟꯅ ꯑꯃꯨꯛ ꯏꯟꯈꯠꯄ ꯑꯃꯨꯛ ꯁꯠꯇꯣꯛꯄ ꯇꯧꯗꯨꯅ ꯂꯩꯔꯦ꯫ ꯍꯅꯨꯕ ꯑꯗꯨꯅ ꯈꯪꯂꯗꯨꯅ "ꯃꯍꯥꯄꯥꯄꯤꯁꯤꯡ, ꯅꯈꯣꯏ ꯍꯟꯗꯛꯇꯤ ꯈꯪꯒꯅꯤ" ꯈꯟꯗꯨꯅ ꯃꯥꯒꯤ ꯄꯣꯡꯒꯜꯒꯤ ꯊꯧꯔꯤ ꯑꯗꯨ ꯄꯥꯏꯗꯨꯅ ꯂꯩ꯫ ꯃꯇꯝ ꯑꯗꯨꯗ ꯍꯨꯔꯥꯟꯕ ꯅꯤꯄꯥ ꯑꯃꯅ ꯆꯪꯕ ꯌꯥꯔꯒꯅꯤ ꯈꯟꯗꯨꯅ ꯃꯀꯣꯛ ꯂꯤꯈꯠꯂꯛꯄ ꯍꯧꯔꯛꯂꯦ꯫ ꯃꯗꯨꯗ ꯍꯅꯨꯕꯅ ꯄꯣꯡꯒꯜꯒꯤ ꯊꯧꯔꯤꯅ ꯃꯉꯛꯇ ꯍꯨꯛꯆꯤꯜꯂꯒ ꯀꯥꯡꯊꯣꯜ ꯃꯈꯣꯡꯗ ꯊꯧꯔꯤ ꯑꯗꯨ ꯀꯟꯅ ꯄꯨꯟꯁꯤꯟꯈ꯭ꯔꯦ꯫ ꯍꯨꯔꯥꯟꯕ ꯑꯗꯨꯅ ꯃꯉꯛꯇ ꯊꯧꯔꯤ ꯂꯥꯛꯁꯤꯜꯂꯛꯄ ꯑꯗꯨꯗ "ꯏꯇꯥꯎꯁꯥ, ꯑꯩꯕꯨ ꯊꯨꯅ ꯆꯤꯡꯊꯣꯛꯎ" ꯍꯥꯏꯔꯛꯈꯤ꯫ ꯃꯄꯥꯟꯗ ꯂꯩꯔꯤꯕ ꯍꯨꯔꯥꯟꯕꯁꯤꯡ ꯑꯗꯨꯅ ꯃꯑꯣꯡ ꯑꯃꯅꯤ ꯈꯟꯗꯨꯅ ꯃꯈꯣꯡ ꯑꯅꯤ ꯄꯥꯏꯗꯨꯅ ꯀꯟꯅ ꯆꯤꯡꯂꯦ꯫ ꯀꯥꯡꯊꯣꯜ ꯃꯈꯣꯡꯗ ꯊꯧꯔꯤ ꯂꯤꯇꯣꯟꯗꯨ ꯀꯟꯅ ꯄꯨꯟꯁꯤꯟꯈꯤꯕꯅ ꯍꯨꯔꯥꯟꯕꯗꯨ ꯃꯧꯈ꯭ꯔꯤ ꯎꯇꯣꯡ ꯀꯥꯏꯗꯨꯅ ꯁꯤꯔꯦ꯫ ꯃꯗꯨꯐꯥꯎꯕ ꯍꯨꯔꯥꯟꯕꯁꯤꯡꯅ ꯃꯍꯥꯛ ꯂꯩꯍꯧꯔꯕꯗꯤ ꯑꯐꯕ ꯊꯣꯛꯂꯔꯣꯏ ꯈꯟꯗꯨꯅ ꯃꯈꯣꯡ ꯄꯥꯏꯗꯨꯅ ꯆꯤꯡꯂꯤ꯫ ꯍꯅꯨꯕꯅ ꯍꯨꯔꯥꯟꯕꯗꯨ ꯁꯤꯔꯕꯁꯨ ꯐꯔꯦ, ꯍꯤꯡꯂꯕꯁꯨ ꯐꯔꯦ, ꯃꯈꯣꯏꯅ ꯄꯨꯈꯤꯅꯕ ꯈꯟꯗꯨꯅ ꯊꯧꯔꯤ ꯄꯨꯟꯁꯤꯜꯂꯤꯕꯗꯨ ꯊꯥꯗꯣꯛꯂꯦ꯫ ꯍꯨꯔꯥꯟꯕꯁꯤꯡꯅ ꯑꯁꯤꯕ ꯍꯨꯔꯥꯟꯕꯗꯨ ꯄꯨꯗꯨꯅ ꯊꯨꯅ ꯆꯠꯈꯤꯗꯨꯅ ꯃꯈꯣꯏ ꯃꯌꯥꯝ ꯋꯥ ꯈꯟꯅꯈꯤ꯫ "ꯏꯇꯥꯎ ꯑꯁꯤ ꯃꯌꯨꯝꯗ ꯑꯃꯨꯛ ꯄꯤꯁꯤꯜꯂꯨꯔꯕꯗꯤ, ꯃꯍꯥꯛ ꯑꯁꯨꯝꯅ ꯁꯤꯕꯅꯤ ꯍꯥꯏꯔꯕꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝꯁꯨ ꯆꯦꯟꯅꯕ ꯇꯥꯔꯦ" ꯑꯁꯨꯝ ꯈꯟꯅꯗꯨꯅ ꯃꯥꯕꯨ ꯇꯨꯔꯦꯟꯒꯤ ꯏꯁꯤꯡꯗ ꯊꯧꯔꯤ ꯑꯗꯨ ꯂꯧꯊꯣꯛꯍꯧꯔꯒ ꯊꯥꯗꯈ꯭ꯔꯦ꯫ ꯍꯨꯔꯥꯟꯕ ꯅꯤꯄꯥꯁꯤꯡ ꯑꯗꯨꯅ
ꯁꯤꯔꯤꯕ ꯏꯃꯨꯡ ꯃꯅꯨꯡ ꯑꯃꯗꯤ ꯃꯥꯒꯤ ꯅꯨꯄꯤꯗ ꯇꯥꯛꯊꯣꯛꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯒ ꯍꯅꯨꯕ ꯍꯅꯨꯕꯤ ꯑꯅꯤꯗꯨꯅ ꯋꯥ ꯈꯟꯅꯔꯛꯈꯤ꯫ ꯍꯅꯨꯕꯤꯅ ꯍꯥꯏꯔꯛꯈꯤ, ꯍꯅꯨꯕ, ꯍꯨꯔꯥꯟꯕ ꯑꯗꯨ ꯁꯤꯔꯝꯒꯗꯕ ꯃꯥꯜꯂꯤ꯫ ꯋꯥ ꯊꯣꯛꯅꯔꯕꯗꯤ ꯀꯔꯝ ꯇꯧꯒꯅꯤ? ꯍꯅꯨꯕꯅ, ꯏꯕꯦꯝ ꯑꯗꯨꯒꯤꯗꯃꯛꯇ ꯊꯣꯏꯅ ꯋꯥꯈꯤꯒꯨꯝꯁꯤ꯫ ꯑꯗꯨꯅ ꯃꯈꯣꯏꯅ ꯇꯧꯔꯝꯕ ꯁꯒꯨꯟ ꯊꯣꯡ ꯑꯁꯤ ꯃꯦꯟꯁꯤꯟꯗꯅ ꯊꯝꯈꯤꯁꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏꯅ ꯑꯔꯥꯟꯕ ꯍꯥꯏꯖꯤꯜꯂꯛꯂꯕꯁꯨ ꯃꯁꯤꯅ ꯁꯥꯈꯤ ꯑꯣꯏꯅꯕ ꯊꯝꯈꯤꯁꯤ ꯍꯥꯏꯗꯨꯅ ꯍꯅꯨꯕꯤꯕꯨ ꯚꯥꯞ ꯇꯥꯅꯕ ꯍꯥꯏꯔꯒ ꯊꯝꯂꯦ꯫ ꯃꯇꯝ ꯑꯁꯤꯗ ꯇꯨꯔꯦꯟ ꯑꯗꯨꯗ ꯂꯪꯖꯥꯎ ꯊꯥꯕ ꯀꯣꯕ ꯀꯧꯕ ꯅꯤꯄꯥ ꯑꯃ ꯂꯩꯕꯣꯏꯔꯦ꯫ ꯃꯍꯥꯛ ꯇꯨꯔꯦꯟꯗ ꯂꯪꯖꯥꯎ ꯊꯥꯗꯨꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯂꯥꯡ ꯑꯗꯨꯗ ꯊꯨꯕ ꯉꯥ ꯐꯥꯗꯨꯅ ꯃꯗꯨ ꯌꯣꯜꯂꯒ ꯆꯥꯕ ꯃꯤꯅꯤ꯫ ꯍꯨꯔꯥꯟꯕ ꯏꯁꯤꯡꯗ ꯊꯥꯗꯈꯤꯕ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯁꯨꯔꯛꯄꯗ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯏꯁꯤꯡ ꯏꯆꯦꯟꯗ ꯄꯨꯔꯛꯇꯨꯅ ꯀꯣꯕꯒꯤ ꯂꯥꯡ ꯑꯗꯨꯗ ꯃꯈꯨꯠ ꯑꯗꯨꯅ ꯌꯦꯠꯁꯤꯟꯗꯨꯅ ꯂꯩꯔꯦ꯫ ꯀꯣꯕꯅ ꯂꯥꯡ ꯑꯗꯨ ꯉꯥ ꯊꯨꯕ꯭ꯔꯥ ꯍꯥꯏꯅ ꯂꯥꯡ ꯀꯥꯏꯔꯛꯄꯗ ꯍꯨꯔꯥꯟꯕ ꯅꯤꯄꯥ ꯑꯗꯨꯅ ꯂꯥꯡ ꯑꯗꯨꯗ ꯌꯦꯠꯇꯨꯅ ꯐꯣꯡ ꯇꯥꯎꯈꯠꯂꯛꯈꯤ꯫ ꯃꯗꯨ ꯍꯦꯛ ꯎꯕꯗ ꯀꯣꯕ ꯀꯤꯈꯤꯕꯅ ꯀꯟꯅ ꯈꯪꯗꯨꯅ ꯂꯥꯎꯔꯦ꯫ ꯃꯥꯒꯤ ꯈꯣꯜꯂꯥꯎ ꯑꯗꯨꯗ ꯑꯅꯛꯄꯗ ꯂꯩꯕ ꯃꯤꯁꯤꯡꯅ ꯀꯔꯤ ꯇꯧꯔꯕꯒꯦ ꯍꯥꯏꯗꯨꯅ ꯆꯪꯁꯤꯜꯂꯛꯄꯗ ꯀꯣꯕꯅ ꯑꯩꯒꯤ ꯂꯥꯡ ꯑꯁꯤꯗ ꯅꯤꯄꯥ ꯑꯃ ꯌꯦꯠꯁꯤꯟꯗꯨꯅ ꯂꯩꯔꯦ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨ ꯇꯥꯕꯗ ꯃꯤꯁꯤꯡ ꯑꯗꯨꯅ ꯅꯪꯒꯤ ꯂꯥꯡ ꯑꯗꯨ ꯑꯃꯨꯛꯇ ꯊꯥꯡꯒꯠꯂꯛꯎ ꯍꯥꯏꯔꯕꯗ ꯀꯣꯕꯅ ꯀꯤꯅ ꯀꯤꯅ ꯂꯥꯡ ꯑꯗꯨ ꯊꯥꯡꯒꯠꯂꯛꯄꯗ ꯅꯤꯄꯥ ꯑꯗꯨ ꯃꯈꯨꯠꯅ ꯂꯥꯡꯗ ꯌꯦꯠꯂꯒ ꯐꯣꯡ ꯇꯥꯎꯈꯠꯂꯛꯈꯤ꯫ ꯃꯗꯨ ꯃꯤꯌꯥꯝ ꯑꯗꯨꯅ ꯃꯁꯤꯗꯤ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯇꯥꯛꯇꯨꯅ ꯈꯪꯍꯜꯍꯧꯕꯅ ꯐꯒꯅꯤ ꯍꯥꯏꯅꯗꯨꯅ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝ ꯆꯠꯇꯨꯅ ꯅꯤꯡꯊꯧꯗ ꯋꯥꯀꯠꯂꯦ꯫ ꯅꯤꯡꯊꯧꯅ ꯃꯅꯥꯏ ꯊꯥꯔꯛꯇꯨꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯗꯨ ꯌꯦꯡꯍꯜꯂꯦ꯫ ꯃꯈꯣꯏꯅ ꯈꯟꯅꯩ, ꯀꯣꯕꯅ ꯂꯥꯡ ꯊꯥꯕꯗꯨꯗ ꯃꯥꯅ ꯇꯨꯔꯦꯟ ꯑꯁꯤ ꯂꯥꯟꯒꯦ ꯍꯥꯏꯗꯨꯅ ꯏꯔꯣꯏꯔꯛꯄꯗ ꯂꯥꯡ ꯑꯁꯤꯗ ꯃꯈꯨꯠ ꯑꯁꯤ ꯌꯦꯠꯁꯤꯟꯗꯨꯅ ꯁꯤꯕ ꯑꯣꯏꯔꯒꯅꯤ ꯍꯥꯏꯗꯨꯅ ꯃꯔꯥ ꯂꯩꯇꯕ ꯀꯣꯕ ꯀꯧꯕ ꯅꯤꯄꯥ ꯑꯗꯨ ꯅꯤꯡꯊꯧ ꯃꯅꯥꯏꯁꯤꯡꯅ ꯐꯥꯗꯨꯅ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯀꯣꯅꯨꯡꯗ ꯄꯨꯈꯠꯂꯦ꯫ ꯅꯤꯡꯊꯧꯅ, ꯅꯪꯅ ꯀꯔꯤꯒꯤ ꯂꯥꯡ ꯊꯥꯗꯨꯅ ꯉꯥꯗꯤ ꯐꯥꯅꯕ ꯊꯥꯗ꯭ꯔꯒ ꯃꯤ ꯁꯤꯅꯕ ꯊꯥꯕꯗꯤ ꯅꯍꯥꯛ ꯃꯤ ꯍꯥꯠꯄꯅꯤ꯫ ꯑꯗꯨꯅ ꯅꯍꯥꯛ ꯃꯤ ꯍꯥꯠꯄꯒꯤ ꯀꯩꯁꯨꯝ ꯁꯪꯗ ꯂꯩꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯀꯩꯁꯨꯝ ꯁꯪꯗ ꯊꯝꯕꯤꯔꯦ꯫ ꯄꯥꯎ ꯑꯁꯤ ꯍꯅꯨꯕ ꯍꯅꯨꯕꯤ ꯑꯅꯤꯗꯨꯒꯤ ꯃꯅꯥꯀꯣꯡꯗ ꯇꯥꯔꯛꯂꯦ꯫ ꯃꯗꯨꯗ ꯍꯅꯨꯕ ꯑꯗꯨ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ꯫ ꯀꯌꯥꯗ ꯋꯥꯌꯦꯜ ꯆꯨꯝꯈꯤꯗ꯭ꯔꯕ ꯅꯤꯡꯊꯧꯅꯣ! ꯀꯔꯤꯁꯨ ꯃꯔꯥ ꯂꯩꯖꯗꯕ ꯅꯤꯄꯥ ꯑꯗꯨꯕꯨ ꯃꯤ ꯍꯥꯠꯄ ꯇꯥꯍꯟꯗꯨꯅ ꯍꯨꯔꯥꯟꯕꯁꯤꯡꯕꯨ ꯌꯣꯛꯈꯠꯄ ꯅꯤꯡꯊꯧ ꯑꯁꯤꯅ ꯂꯩꯕꯥꯛ ꯋꯥꯌꯦꯜꯂꯕꯗꯤ ꯂꯩꯕꯥꯛ ꯑꯁꯤ ꯃꯥꯡꯕ ꯇꯥꯔꯦ꯫ ꯑꯩꯍꯥꯛ ꯍꯧꯖꯤꯛꯃꯛ ꯀꯣꯅꯨꯡ ꯀꯥꯗꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯀꯣꯅꯨꯡ ꯀꯥꯅꯕꯒꯤꯗꯃꯛ ꯁꯦꯝ ꯁꯥꯔꯦ꯫ ꯍꯅꯨꯕꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨ ꯍꯅꯨꯕꯤꯅ ꯌꯦꯡꯂꯒ ꯍꯥꯏꯔꯛꯈꯤ, ꯍꯅꯨꯕ, ꯅꯊꯟꯗ ꯀꯔꯤꯒꯤ ꯆꯠꯀꯅꯤ? ꯅꯤꯡꯊꯧ ꯑꯗꯨ ꯑꯩꯁꯨ ꯎꯅꯕ ꯌꯥꯎꯒꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯀꯣꯅꯨꯡ ꯀꯥꯅꯕꯒꯤꯗꯃꯛ ꯊꯧꯔꯥꯡ ꯇꯧꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯅ ꯃꯔꯥꯜ ꯂꯩꯖꯗꯕ ꯀꯣꯕꯕꯨ ꯐꯥꯈꯤꯕꯒꯤ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯗ ꯂꯩꯕ ꯃꯤ ꯃꯈꯩ ꯆꯤꯠꯊꯗꯅ ꯇꯤꯟꯅꯒꯅꯤ ꯍꯥꯏꯗꯨꯅ ꯄꯥꯎ ꯄꯤꯕ ꯂꯥꯛꯄꯗ ꯍꯅꯨꯕ ꯍꯅꯨꯕꯤ ꯑꯅꯤꯅ ꯃꯈꯨꯠꯇ ꯆꯩꯁꯨ ꯑꯃꯃꯝ ꯄꯥꯏꯔꯒ ꯀꯣꯅꯨꯡ ꯆꯠꯀꯅꯤ ꯇꯧꯔꯝꯕꯗꯨ ꯊꯦꯡꯅꯔꯦ꯫ ꯃꯈꯣꯏꯅ ꯏꯄꯨ ꯏꯕꯦꯟ ꯀꯗꯥꯏꯗ ꯆꯠꯀꯗꯧꯔꯤꯕꯅꯣ ꯍꯪꯂꯕꯗ ꯍꯅꯨꯕꯅ, ꯏꯕꯨꯡꯉꯣ ꯈꯣꯏ, ꯑꯩꯈꯣꯏ ꯀꯣꯅꯨꯡ ꯀꯥꯒꯦ, ꯃꯔꯥ ꯂꯩꯇ꯭ꯔꯕ ꯉꯥ ꯐꯥꯗꯨꯅ ꯍꯤꯡꯖꯕ ꯀꯣꯕꯕꯨ ꯃꯤꯍꯥꯠꯄꯒꯤ ꯗꯟꯗꯤ ꯇꯧꯕꯤꯗꯨꯅ ꯀꯩꯁꯨꯝ ꯁꯪꯗ ꯊꯝꯕꯤꯈ꯭ꯔꯦ꯫ ꯃꯗꯨ ꯇꯥꯕꯗ ꯅꯄꯨ ꯅꯕꯦꯟ ꯂꯩꯕ ꯉꯝꯗ꯭ꯔꯦ꯫ ꯑꯩꯈꯣꯏ ꯅꯤꯡꯊꯧ ꯎꯅꯒꯦ ꯍꯥꯏꯔꯕꯗ ꯃꯤꯁꯤꯡ ꯑꯗꯨꯅ ꯏꯄꯨ ꯏꯕꯦꯟꯅ ꯅꯤꯡꯊꯧ ꯎꯅꯕꯤꯗꯨꯅ ꯋꯥ ꯉꯥꯡꯅꯕꯤꯒꯅꯤ ꯍꯥꯏꯔꯕꯗꯤ ꯀꯔꯤꯒꯤ ꯏꯄꯨ ꯏꯕꯦꯟꯗ ꯆꯠꯀꯅꯤ? ꯑꯩꯈꯣꯏ ꯃꯌꯥꯝꯁꯨ ꯆꯠꯀꯅꯤ꯫ ꯑꯩꯈꯣই ꯃꯤꯌꯥꯝ ꯇꯥꯛꯂꯨꯈꯤꯒꯦ ꯍꯥꯏꯗꯨꯅ ꯆꯦꯟꯈ꯭ꯔꯒ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝ ꯇꯥꯛꯂꯨꯔꯦ꯫ ꯃꯤꯌꯥꯝ ꯂꯥꯛꯇꯨꯅ ꯏꯄꯨ ꯏꯕꯦꯟꯅ ꯈꯣꯡꯅ ꯆꯠꯄ ꯉꯝꯂꯣꯏ꯫ ꯑꯗꯨꯅ ꯁꯟ ꯒꯥꯔꯤꯗ ꯆꯠꯂꯁꯤ ꯍꯥꯏꯗꯨꯅ ꯁꯟ ꯒꯥꯔꯤ ꯂꯩꯕꯁꯤꯡ ꯁꯟ ꯒꯥꯔꯤ ꯄꯨꯊꯣꯛꯇꯨꯅ ꯍꯅꯨꯕ ꯍꯅꯨꯕꯤ ꯑꯅꯤꯗꯨ ꯁꯟ ꯒꯥꯔꯤ ꯍꯦꯛ ꯀꯥꯈꯠꯄ ꯍꯧꯕꯗ ꯍꯧꯗꯣꯡ ꯀꯣꯛꯐꯥꯏꯅ ꯃꯥꯒꯤ ꯅꯨꯄꯤ ꯍꯧꯗꯣꯡ ꯑꯉꯥꯡꯕꯤ ꯌꯦꯡꯂꯗꯨꯅ, ꯏꯕꯦꯝꯃ, ꯅꯍꯥꯛꯅ ꯌꯨꯝ ꯅꯤꯡꯊꯤꯅ ꯁꯪꯗꯨꯅ ꯂꯩꯔꯝꯃꯨ꯫ ꯑꯩꯍꯥꯛ ꯏꯃꯥ ꯄꯥꯕꯨꯡꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯆꯠꯂꯨꯈꯤꯒꯦ꯫ ꯑꯩꯅ ꯍꯧꯗꯣꯡ ꯑꯣꯏꯅ ꯄꯣꯛꯂꯨꯕꯗꯒꯤ ꯏꯄꯥ ꯏꯃꯥ ꯑꯅꯤꯒꯤꯗꯃꯛ ꯄꯥꯝꯕꯣꯝ ꯇꯤꯡꯕ ꯉꯝꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯁꯣꯜꯂꯕ ꯑꯍꯟ ꯑꯅꯤ ꯑꯁꯤꯕꯨ ꯃꯇꯧ ꯀꯔꯝꯅ ꯃꯈꯣꯏꯗ ꯆꯠꯍꯟꯒꯅꯤ? ꯑꯩꯍꯥꯛ ꯏꯃꯥ ꯏꯄꯥ ꯑꯅꯤꯒꯤ ꯃꯇꯨꯡ ꯏꯜꯂꯨꯈꯤꯒꯦ ꯍꯥꯏꯔꯒ ꯁꯟ ꯒꯥꯔꯤ ꯃꯊꯛꯇ ꯆꯣꯡꯈꯠꯇꯨꯅ ꯍꯅꯨꯕ ꯍꯅꯨꯕꯤ ꯑꯅꯤꯒꯤ ꯅꯥꯛꯇ
ꯆꯪꯁꯤꯜꯂꯛꯇꯨꯅ ꯀꯣꯛꯐꯥꯏ ꯀꯧꯕ ꯍꯧꯗꯣꯡ ꯂꯩꯈ꯭ꯔꯦ꯫ ꯍꯅꯨꯕ ꯍꯅꯨꯕꯤ ꯑꯅꯤꯗꯨꯅ ꯏꯆꯥ ꯁꯥ ꯒꯥꯔꯤ ꯊꯧꯔꯣ ꯄꯟꯊꯕ ꯇꯧꯔꯒꯅꯨ꯫ ꯑꯩꯍꯥꯛ ꯕꯤꯆꯥꯔ ꯍꯩꯇꯕ ꯅꯤꯡꯊꯧ ꯑꯗꯨ ꯊꯨꯅ ꯎꯅꯗꯨꯅ ꯃꯔꯥ ꯂꯩꯇ꯭ꯔꯕ ꯀꯣꯕꯕꯨ ꯀꯩꯁꯨꯝꯁꯪꯗꯒꯤ ꯂꯧꯊꯣꯛꯅꯤꯡꯉꯤ ꯍꯥꯏꯔꯛꯈꯤ꯫ ꯒꯥꯔꯤ ꯊꯧꯕ ꯅꯤꯄꯥ ꯑꯗꯨꯅ ꯊꯨꯅ ꯁꯟ ꯒꯥꯔꯤ ꯊꯧꯔꯗꯨꯅ ꯀꯣꯅꯨꯡ ꯌꯧꯔꯛꯂꯦ꯫ ꯍꯅꯨꯕ ꯍꯅꯨꯕꯤ ꯑꯅꯤꯕꯨ ꯃꯌꯥꯝꯅ ꯒꯥꯔꯤꯗꯒꯤ ꯅꯤꯡꯊꯤꯅ ꯁꯦꯟꯅꯗꯨꯅ ꯀꯨꯝꯍꯜꯂꯦ꯫ ꯅꯤꯡꯊꯧ ꯃꯅꯥꯏ ꯊꯣꯡꯁꯪꯕꯁꯤꯡꯗ ꯏꯕꯨꯡ ꯑꯩꯈꯣꯏ, ꯑꯩꯈꯣꯏ ꯀꯣꯅꯨꯡ ꯃꯅꯨꯡꯗ ꯈꯔ ꯆꯪꯒꯦ, ꯏꯅꯤꯡꯊꯧꯕꯨ ꯑꯃꯨꯛꯇ ꯈꯨꯔꯨꯝꯖꯒꯦ ꯍꯥꯏꯔꯕꯗ ꯊꯣꯡꯁꯪꯕꯁꯤꯡꯅ ꯏꯄꯨ ꯏꯕꯦꯟ ꯑꯃꯗꯤ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯃꯐꯝ ꯑꯁꯤꯗ ꯄꯣꯊꯥꯗꯨꯅ ꯂꯩꯕꯤꯔꯝꯃꯨ꯫ ꯑꯩꯈꯣꯏ ꯅꯤꯡꯊꯧꯒꯤ ꯅꯥꯛꯇ ꯆꯪꯗꯨꯅ ꯏꯅꯤꯡꯊꯧꯒꯤ ꯑꯌꯥꯕ ꯑꯃꯠꯇ ꯂꯧꯔꯨꯈꯤꯒꯦ ꯍꯥꯏꯔꯝꯂꯒ ꯊꯣꯡꯁꯪꯕ ꯅꯤꯄꯥ ꯆꯪꯈꯤꯗꯨꯅ ꯅꯤꯡꯊꯧꯗ ꯈꯨꯡꯒꯪꯒꯤ ꯑꯍꯟ ꯌꯥꯎꯅ ꯂꯥꯛꯇꯨꯅ ꯏꯅꯤꯡꯊꯧꯕꯨ ꯎꯅꯖꯅꯤꯡꯉꯤ, ꯑꯃꯨꯛꯇ ꯈꯨꯔꯨꯝꯖꯒꯦ ꯍꯥꯏꯖꯔꯛꯈꯤ ꯍꯥꯏꯔꯕꯗ ꯅꯤꯡꯊꯧꯅ ꯊꯥꯖꯤꯜꯂꯛꯎ ꯍꯥꯏꯔꯕꯗ ꯊꯣꯡꯁꯪꯕ ꯑꯗꯨꯅ ꯂꯥꯛꯇꯨꯅ ꯏꯄꯨ ꯏꯕꯦꯟ ꯑꯃꯗꯤ ꯈꯨꯟꯒꯤ ꯃꯤꯁꯤꯡ ꯄꯨꯝꯅꯃꯛ ꯏꯅꯤꯡꯊꯧꯅ ꯆꯪꯂꯛꯎ ꯍꯥꯏꯍꯧꯔꯦ꯫ ꯑꯁꯨꯝ ꯍꯥꯏꯗꯨꯅ ꯃꯈꯣꯏꯕꯨ ꯀꯣꯅꯨꯡꯗ ꯊꯥꯖꯤꯟꯕꯤꯔꯦ꯫ ꯍꯅꯨꯕ ꯍꯅꯨꯕꯤ ꯑꯅꯤꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯃꯥꯒꯤ ꯍꯧꯗꯣꯡ ꯀꯣꯛꯐꯥꯏꯅ ꯃꯌꯥꯝꯒ ꯂꯣꯏꯅꯅ ꯅꯤꯡꯊꯧꯒꯤ ꯃꯥꯡꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯅꯤꯡꯊꯧꯕꯨ ꯈꯨꯔꯨꯝꯖꯔꯦ꯫ ꯃꯗꯨꯗ ꯍꯧꯗꯣꯡ ꯀꯣꯛꯐꯥꯏ ꯑꯗꯨꯁꯨ ꯍꯅꯨꯕꯒꯤ ꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯅꯤꯡꯊꯧꯕꯨ ꯈꯨꯔꯨꯝꯂꯒ ꯍꯅꯨꯕꯒꯤ ꯅꯥꯛꯇ ꯂꯩꯈ꯭ꯔꯦ꯫ ꯃꯗꯨ ꯅꯤꯡꯊꯧꯅ ꯎꯔꯒ ꯍꯥꯏꯔꯛꯈꯤ, ꯍꯅꯨꯕ ꯍꯅꯨꯕꯤ ꯏꯕꯦꯟ ꯏꯄꯨꯒ ꯂꯣꯏꯅꯅ ꯈꯨꯟꯒꯤ ꯃꯤꯌꯥꯝ ꯂꯥꯛꯄꯤꯔꯤꯕ ꯑꯁꯤꯕꯨ ꯀꯔꯤ ꯃꯔꯝ ꯂꯩꯕꯒꯦ? ꯑꯗꯨꯒ ꯏꯄꯨꯒꯤ ꯅꯥꯛꯇ ꯂꯩꯔꯤꯕ ꯍꯧꯗꯣꯡ ꯑꯁꯤꯕꯨꯅ ꯏꯄꯨꯒꯤꯔꯥ ꯍꯥꯏꯅ ꯍꯪꯂꯛꯂꯕꯗ ꯍꯅꯨꯕꯅ ꯍꯧꯒꯠꯇꯨꯅ ꯃꯈꯨꯠ ꯑꯅꯤ ꯂꯣꯟꯅꯔꯒ ꯍꯥꯏꯖꯔꯛꯈꯤ, ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ, ꯍꯧꯗꯣꯡ ꯑꯁꯤ ꯅꯅꯥꯏ ꯏꯄꯨꯒꯤ ꯏꯆꯥ ꯁꯛꯂꯕ ꯍꯧꯗꯣꯡꯅꯤ꯫ ꯅꯅꯥꯏ ꯏꯄꯨꯗꯤ ꯂꯥꯏꯕꯛ ꯊꯤꯕꯗꯒꯤ ꯍꯟꯗꯛꯀꯤ ꯃꯄꯣꯛ ꯑꯁꯤꯗ ꯏꯆꯥ ꯍꯥꯏꯕꯗꯨ ꯏꯃꯤꯠꯇ ꯎꯖꯕ ꯐꯪꯗ꯭ꯔꯤ꯫ ꯑꯗꯨꯅ ꯅꯅꯥꯏꯒꯤ ꯏꯆꯥꯅꯤ ꯍꯥꯏꯗꯨꯅ ꯍꯧꯗꯣꯡ ꯑꯁꯤ ꯃꯇꯪ ꯂꯩꯖꯩ꯫ ꯃꯍꯥꯛ ꯃꯌꯨꯝ ꯄꯥꯜꯂꯦ꯫ ꯑꯩꯅ ꯀꯣꯅꯨꯡ ꯀꯥꯒꯅꯤ ꯍꯥꯏꯕ ꯑꯗꯨꯗ ꯃꯄꯥ ꯃꯃꯥ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯏꯇꯨꯡ ꯏꯟꯕꯤꯅꯕ ꯀꯅꯥ ꯂꯩꯇꯕꯅ ꯅꯅꯥꯏ ꯅꯄꯨꯒꯤ ꯏꯆꯥ ꯀꯣꯛꯐꯥꯏ ꯀꯧꯕ ꯍꯧꯗꯣꯡ ꯑꯁꯤꯅ ꯃꯄꯥ ꯑꯩꯒꯤ ꯏꯇꯨꯡ ꯏꯟꯗꯨꯅ ꯀꯣꯅꯨꯡ ꯀꯥꯔꯛꯄꯒꯤ ꯑꯁꯣꯏ ꯑꯔꯥꯟ ꯄꯨꯝꯅꯃꯛ ꯉꯥꯛꯄꯤꯌꯨ꯫ ꯑꯗꯨꯒ ꯃꯔꯝ ꯑꯃꯅ ꯈꯨꯟꯒꯤ ꯄ꯭ꯔꯖꯥꯁꯤꯡꯒ ꯂꯣꯏꯅꯅ ꯅꯅꯥꯏ ꯅꯄꯨ ꯅꯕꯦꯟ ꯑꯅꯤꯅ ꯏꯅꯤꯡꯊꯧꯒꯤ ꯅꯥꯛꯇ ꯂꯥꯛꯆꯔꯤꯕ ꯑꯁꯤꯗꯤ ꯅꯅꯥꯏ ꯈꯨꯡꯒꯪꯗ ꯂꯩꯖꯕ ꯉꯥ ꯐꯥꯗꯨꯅ ꯍꯤꯡꯖꯕ ꯅꯅꯥꯏ ꯀꯣꯕꯕꯨ ꯀꯔꯤ ꯃꯔꯝꯒꯤ ꯐꯥꯗꯨꯅ ꯀꯩꯁꯨꯝꯁꯪꯗ ꯊꯝꯕꯤꯔꯤꯕꯅꯣ ꯍꯥꯏꯕ ꯋꯥꯐꯝ ꯑꯗꯨꯃꯇꯪ ꯏꯅꯤꯡꯊꯧꯒꯤ ꯅꯐꯝꯗꯒꯤ ꯈꯪꯖꯅꯤꯡꯗꯨꯅ ꯅꯅꯥꯏ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯥꯛꯆꯔꯤꯕꯅꯤ ꯍꯪꯒꯠꯆꯔꯛꯈꯤ꯫ ꯍꯅꯨꯕꯒꯤ ꯋꯥ ꯑꯗꯨ ꯇꯥꯔꯒ ꯅꯤꯡꯊꯧꯅ ꯋꯥꯔꯝ ꯑꯗꯨꯒꯤ ꯑꯣꯏꯔꯕꯗꯤ ꯇꯥꯕꯤꯌꯨ ꯏꯄꯨ ꯏꯕꯦꯟ, ꯀꯣꯕ ꯀꯧꯕ ꯅꯤꯄꯥ ꯑꯁꯤꯅ ꯉꯥ ꯐꯥꯅꯕ ꯇꯨꯔꯦꯟꯗ ꯊꯥꯔꯤꯕ ꯂꯥꯡꯗ ꯅꯤꯄꯥ ꯑꯃꯅ ꯃꯥꯅ ꯂꯥꯡ ꯊꯥꯏ ꯍꯥꯏꯕ ꯈꯪꯗꯕꯗꯒꯤ ꯅꯨꯃꯤꯗꯥꯡ ꯇꯨꯔꯦꯟ ꯑꯁꯤ ꯏꯔꯣꯏꯗꯨꯅ ꯂꯥꯟꯒꯦ ꯇꯧꯔꯛꯄꯗ ꯏꯌꯥꯏꯗ ꯃꯥꯅ ꯊꯥꯔꯤꯕ ꯂꯥꯡꯗ ꯅꯤꯄꯥ ꯑꯗꯨꯒꯤ ꯃꯈꯨꯠ ꯑꯗꯨꯅ ꯌꯦꯠꯁꯤꯟꯗꯨꯅ ꯂꯥꯡ ꯐꯣꯏꯗꯠꯄ ꯉꯝꯗꯗꯨꯅ ꯃꯍꯥꯛ ꯂꯥꯡꯅ ꯌꯦꯠꯇꯨꯅ ꯏꯁꯤꯡꯗ ꯁꯤꯔꯦ꯫ ꯃꯤꯌꯥꯝꯅ ꯅꯤꯡꯊꯧ ꯑꯩꯉꯣꯟꯗ ꯇꯥꯛꯂꯕꯗ ꯃꯥꯅ ꯀꯔꯤꯒꯤ ꯉꯥ ꯐꯥꯅꯕ ꯂꯥꯡ ꯊꯥꯒꯦꯗꯤ ꯍꯥꯏꯗ꯭ꯔꯒ ꯀꯔꯤꯒꯤ ꯃꯤ ꯊꯨꯅꯕ ꯂꯥꯡ ꯊꯥꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯃꯥꯕꯨ ꯑꯩꯅ ꯃꯔꯥ ꯂꯩꯔꯦ ꯈꯟꯗꯨꯅ ꯀꯩꯁꯨꯝꯁꯪꯗ ꯊꯝꯂꯤꯕꯅꯤ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯍꯅꯨꯕꯅ ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ, ꯑꯁꯤꯕ ꯅꯤꯄꯥ ꯑꯗꯨꯒꯤ ꯍꯛꯆꯥꯡ ꯑꯗꯨꯗꯤ ꯏꯅꯤꯡꯊꯧꯅ ꯌꯦꯡꯕꯤꯍꯧꯕ꯭ꯔꯥ? ꯃꯍꯥꯛ ꯑꯍꯤꯡ ꯑꯗꯨꯗ ꯂꯥꯡꯗ ꯊꯨꯕ ꯑꯣꯏꯔꯕꯗꯤ ꯃꯁꯥꯗꯨ ꯏꯇꯦꯛ ꯇꯦꯛꯀꯅꯤ꯫ ꯃꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯃꯥꯡꯗ ꯏꯁꯤꯡꯗ ꯇꯥꯗꯨꯅ ꯁꯤꯕ ꯑꯣꯏꯔꯕꯗꯤ ꯍꯨꯝꯅꯤ ꯃꯔꯤꯅꯤ ꯁꯨꯔꯛꯄꯗ ꯏꯁꯤꯡꯗꯒꯤ ꯇꯥꯎꯈꯠꯇꯨꯅ ꯏꯁꯤꯡꯒꯤ ꯏꯆꯦꯅ ꯄꯨꯔꯛꯇꯨꯅ ꯅꯅꯥꯏ ꯀꯣꯕꯒꯤ ꯂꯥꯡꯗ ꯌꯦꯠꯁꯤꯟꯕ ꯑꯣꯏꯔꯕꯗꯤ ꯃꯁꯥꯗꯨ ꯈꯔ ꯁꯣꯛꯆꯤꯟꯒꯅꯤ꯫ ꯑꯗꯨꯅ ꯏꯅꯤꯡꯊꯧꯅ ꯃꯨꯟꯅ ꯌꯦꯡꯕꯤꯍꯧꯕ꯭ꯔꯥ ꯍꯥꯏꯅ ꯅꯅꯥꯏ ꯅꯄꯨꯅ ꯍꯪꯒꯠꯆꯕꯅꯤ ꯍꯥꯏꯖꯔꯛꯈꯤ꯫ ꯍꯅꯨꯕꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯅꯤꯡꯊꯧ ꯑꯗꯨ ꯉꯥꯛꯇꯛ ꯇꯧꯅ ꯏꯄꯨ ꯑꯩꯗꯤ ꯑꯗꯨꯃꯛꯇꯤ ꯌꯦꯡꯍꯧꯗ꯭ꯔꯦ ꯍꯥꯏꯔꯛꯈꯤ꯫ ꯅꯤꯡꯊꯧꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯍꯅꯨꯕꯅ ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ, ꯍꯟꯗꯛ ꯅꯤꯄꯥ ꯑꯗꯨꯅ ꯁꯤꯔꯤꯕ ꯃꯤꯁꯤ ꯑꯁꯤ ꯅꯅꯥꯏ ꯀꯣꯕꯒꯤ ꯂꯥꯡꯗ ꯊꯨꯗꯨꯅ ꯁꯤꯕꯅꯤ ꯍꯥꯏꯕꯁꯤ ꯅꯅꯥꯏ ꯅꯄꯨꯗꯤ ꯌꯥꯖꯅꯤꯡꯗꯦ꯫ ꯃꯥꯕꯨ ꯏꯅꯤꯡꯊꯧꯒꯤ ꯃꯨꯟꯗ꯭ꯔꯕ ꯋꯥꯈꯜꯒꯤ ꯕꯤꯆꯥꯔꯅ ꯂꯥꯟꯖꯗ꯭ꯔꯕ ꯀꯣꯕꯕꯨ ꯀꯩꯁꯨꯝꯁꯪꯗ ꯊꯝꯕꯤꯕ ꯆꯨꯝꯗꯦ ꯍꯥꯏꯅ ꯅꯅꯥꯏ ꯅꯄꯨꯅ ꯍꯪꯒꯠꯆꯒꯦ ꯍꯥꯏꯗꯨꯅ ꯈꯨꯟꯖꯥꯁꯤꯡꯒ ꯂꯣꯏꯅꯅ ꯂꯥꯛꯆꯔꯤꯕꯅꯤ꯫ ꯕꯤꯆꯥꯔ ꯃꯨꯟꯅ ꯇꯧꯕꯤꯔꯒ ꯃꯔꯥꯟꯒꯤꯗꯃꯛ ꯃꯤ ꯑꯗꯨꯕꯨ ꯀꯩꯁꯨꯝꯁꯪꯗ ꯊꯝꯕꯤꯕꯗ ꯅꯅꯥꯏꯒꯤ ꯄꯦꯟꯗꯕ ꯂꯩꯖꯗꯦ ꯍꯦꯛ ꯍꯥꯏꯔꯛꯈꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯍꯅꯨꯕ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯔꯒ
ꯍꯅꯨꯕꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯆꯨꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯩꯅ ꯊꯕꯛ ꯑꯗꯨꯒꯤ ꯃꯔꯤ ꯃꯈꯣꯡ ꯅꯤꯡꯊꯤꯅ ꯊꯤꯒꯠꯍꯧꯗꯕꯗꯒꯤ ꯑꯩꯍꯥꯛ ꯕꯤꯆꯥꯔ ꯍꯩꯇꯕ ꯇꯥꯔꯤꯕꯅꯤ꯫ ꯑꯗꯨꯅꯗꯤ ꯀꯔꯝ ꯇꯧꯔꯒ ꯑꯁꯦꯡꯕ ꯕꯤꯆꯥꯔ ꯐꯪꯒꯅꯤ ꯈꯟꯗꯨꯅ ꯍꯅꯨꯕ ꯌꯦꯡꯂꯗꯨꯅ ꯍꯥꯏꯔꯛꯈꯤ, ꯏꯄꯨ ꯑꯩꯁꯨ ꯏꯄꯨꯅ ꯍꯥꯏꯕꯤꯕꯒꯨꯝ ꯕꯤꯆꯥꯔ ꯃꯨꯟꯗꯕ ꯍꯥꯏꯕꯗꯨ ꯇꯥꯔꯦ꯫ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯇꯧ ꯀꯔꯝꯅ ꯃꯤꯍꯥꯠꯄ ꯃꯁꯛ ꯈꯪꯒꯗꯧꯔꯤꯕꯅꯣ? ꯏꯄꯨꯗꯤ ꯑꯍꯟ ꯑꯣꯏꯗꯨꯅ ꯂꯥꯏꯒ ꯄꯥꯡꯈꯛ ꯑꯣꯏꯔꯕꯅꯤ꯫ ꯑꯗꯨꯒ ꯏꯄꯨꯅ ꯃꯤꯁꯤ ꯑꯁꯤꯒꯤ ꯑꯁꯦꯡꯕ ꯃꯤꯍꯥꯠꯄ ꯈꯪꯅꯕ ꯒ꯭ꯌꯥꯟ ꯄꯨꯊꯣꯛꯄꯤꯗꯨꯅ ꯃꯤꯍꯥꯠꯄ ꯑꯁꯦꯡꯕ ꯈꯪꯅꯕ ꯏꯄꯨꯅ ꯕꯤꯆꯥꯔ ꯑꯁꯤ ꯄꯥꯏꯕꯤꯔꯣ, ꯑꯩꯅ ꯑꯌꯥꯕ ꯄꯤꯖꯔꯕꯅꯤ ꯍꯥꯏꯔꯛꯈꯤ꯫ ꯅꯤꯡꯊꯧꯒꯤ ꯌꯥꯊꯪ ꯐꯪꯂꯕꯗ ꯍꯅꯨꯕꯅ ꯅꯤꯡꯊꯧꯕꯨ ꯈꯨꯔꯨꯝꯖꯔꯒ ꯅꯅꯥꯏ ꯅꯄꯨꯅ ꯑꯁꯦꯡꯕ ꯃꯤꯍꯥꯠꯄ ꯄꯨꯊꯣꯛꯆꯅꯕ ꯕꯤꯆꯥꯔ ꯍꯧꯖꯔꯒꯦ꯫ ꯑꯗꯨꯅ ꯑꯍꯥꯟꯕꯗ ꯁꯤꯔꯤꯕ ꯅꯤꯄꯥ ꯑꯁꯤꯒꯤ ꯅꯨꯄꯤ ꯑꯗꯨ ꯃꯤ ꯈꯔ ꯊꯥꯗꯨꯅ ꯀꯣꯅꯨꯡꯗ ꯀꯧꯈꯠꯄꯤꯔꯣ ꯍꯥꯏꯔꯛꯈꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯅꯥꯏ ꯊꯥꯗꯨꯅ ꯁꯤꯔꯤꯕ ꯅꯤꯄꯥ ꯑꯗꯨꯒꯤ ꯅꯨꯄꯤ ꯑꯗꯨ ꯀꯣꯅꯨꯡꯗ ꯀꯧꯈꯠꯂꯕꯗ ꯍꯅꯨꯕꯅ, ꯏꯕꯦꯝ ꯑꯩꯍꯥꯛ ꯋꯥ ꯈꯔꯗꯪ ꯍꯪꯒꯦ꯫ ꯅꯪꯅ ꯅꯄꯨ ꯑꯩꯉꯣꯟꯗ ꯃꯤꯅꯝꯕ ꯇꯧꯗꯨꯅ ꯁꯦꯡꯅ ꯇꯥꯛꯎ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯍꯥꯛꯀꯤ ꯅꯄꯨꯔꯣꯏꯕ ꯍꯥꯠꯈꯤꯕ ꯃꯤ ꯑꯗꯨ ꯃꯁꯛ ꯈꯪꯒꯅꯤ꯫ ꯅꯪꯅ ꯃꯤꯅꯝꯕ ꯉꯥꯡꯂꯕꯗꯤ ꯅꯍꯥꯛꯁꯨ ꯑꯋꯥꯕ ꯇꯥꯒꯅꯤ ꯍꯥꯏꯔꯒ ꯋꯥ ꯍꯪꯕ ꯍꯧꯔꯛꯈꯤ꯫ ꯏꯕꯦꯝꯃ, ꯅꯍꯥꯛꯀꯤ ꯅꯤꯄꯥ ꯑꯗꯨꯒ ꯂꯨꯅ ꯇꯤꯟꯅꯕꯁꯤꯡ ꯑꯗꯨꯒꯤ ꯃꯃꯤꯡꯁꯤꯡ ꯑꯗꯨ ꯏꯅꯤꯡꯊꯧꯒꯤ ꯃꯥꯡꯗ ꯍꯥꯏꯔꯛꯎ꯫ ꯃꯈꯣꯏ ꯀꯌꯥ ꯁꯨꯕꯒꯦ? ꯃꯃꯤꯡꯅ ꯀꯔꯤ ꯀꯔꯤ ꯀꯧꯕꯒꯦ? ꯃꯈꯣꯏꯒꯤ ꯃꯃꯤꯡ ꯑꯃꯗꯤ ꯂꯩꯐꯝ ꯅꯪꯅ ꯁꯦꯡꯅ ꯍꯥꯏꯔꯕꯗꯤ ꯁꯣꯏꯗꯅ ꯅꯄꯨꯔꯣꯏꯕ ꯍꯥꯠꯄ ꯃꯤꯍꯥꯠꯄ ꯈꯪꯒꯅꯤ꯫ ꯅꯠꯇ꯭ꯔꯕꯗꯤ ꯅꯄꯨꯔꯣꯏꯕꯕꯨ ꯍꯥꯠꯄ ꯃꯤꯁꯛ ꯈꯪꯕ ꯉꯝꯂꯣꯏꯗꯧꯔꯤ ꯍꯥꯏꯔꯕꯗ ꯅꯨꯄꯤ ꯑꯗꯨꯅ ꯃꯄꯨꯔꯣꯏꯕ ꯍꯥꯠꯄ ꯃꯤꯁꯛ ꯈꯪꯒꯅꯤ ꯍꯥꯏꯕ ꯑꯗꯨꯗ ꯏꯄꯨ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯒ ꯂꯣꯏꯅꯕ ꯃꯤꯁꯤꯡꯗꯤ ꯑꯋꯥꯡꯒꯤ ꯀꯂꯥ, ꯃꯌꯥꯏꯒꯤ ꯊꯦꯝꯕꯨꯡ ꯑꯃꯁꯨꯡ ꯈꯥꯒꯤ ꯃꯣꯅꯣ ꯍꯥꯏꯔꯤꯕ ꯅꯤꯄꯥ ꯑꯍꯨꯝ ꯑꯗꯨꯒ ꯑꯌꯨꯛ ꯅꯨꯡꯊꯤꯟ ꯅꯨꯃꯤꯗꯥꯡ ꯊꯥꯗꯣꯛꯅꯗꯅ ꯂꯣꯏꯅꯩ꯫ ꯃꯈꯣꯏ ꯇꯥꯗ ꯑꯍꯨꯝ ꯑꯗꯨꯁꯨ ꯏꯄꯨꯔꯣꯏꯕꯅ ꯍꯟꯖꯤꯜꯂꯛꯇꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯉꯁꯤ ꯐꯥꯎꯕ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯂꯥꯛꯈꯤꯗ꯭ꯔꯦ ꯍꯦꯛ ꯍꯥꯏꯔꯛꯈꯤ꯫ ꯋꯥꯗꯨ ꯇꯥꯔꯒ ꯅꯤꯡꯊꯧ ꯑꯗꯨ ꯍꯅꯨꯕꯁꯤ ꯑꯁꯦꯡꯕ ꯅꯤꯄꯥ ꯑꯃꯅꯤ, ꯁꯣꯏꯗꯅ ꯃꯤꯍꯥꯠꯄ ꯃꯁꯛ ꯈꯪꯒꯗꯕ ꯃꯥꯜꯂꯤ ꯈꯜꯂꯤ꯫ ꯍꯅꯨꯕꯅ ꯅꯤꯡꯊꯧ ꯌꯦꯡꯂꯗꯨꯅ, ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ, ꯁꯤꯔꯕ ꯅꯤꯄꯥ ꯑꯁꯤꯒ ꯇꯤꯟꯅꯔꯝꯃꯤ ꯍꯥꯏꯕ ꯅꯤꯄꯥ ꯑꯍꯨꯝ ꯑꯗꯨꯒ ꯐꯥꯕꯤꯔꯨꯅꯕ ꯃꯤ ꯈꯔ ꯊꯥꯕꯤꯔꯣ ꯍꯥꯏꯖꯔꯛꯈꯤ꯫ ꯍꯅꯨꯕꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯅꯤꯡꯊꯧꯅ ꯃꯅꯥꯏꯁꯤꯡꯗ ꯍꯥꯏꯔꯤꯕ ꯅꯤꯄꯥ ꯑꯍꯨꯝꯗꯨ ꯐꯥꯗꯨꯅ ꯄꯨꯔꯛꯅꯕ ꯌꯥꯊꯪ ꯄꯤꯔꯦ꯫ ꯅꯤꯡꯊꯧ ꯃꯅꯥꯏꯁꯤꯡꯅ ꯍꯥꯏꯔꯤꯕ ꯅꯤꯄꯥ ꯑꯍꯨꯝ ꯑꯗꯨꯕꯨ ꯐꯥꯔꯨꯗꯨꯅ ꯅꯤꯡꯊꯧꯒꯤ ꯃꯥꯡꯗ ꯄꯨꯔꯛꯂꯦ꯫ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯍꯅꯨꯕꯅ ꯎꯔꯒ ꯁꯥꯎꯅꯤꯡꯕꯁꯨ ꯐꯥꯎꯏ, ꯅꯣꯛꯅꯤꯡꯕꯁꯨ ꯐꯥꯎꯏ꯫ ꯑꯗꯨꯒ ꯅꯤꯡꯊꯧ ꯌꯦꯡꯂꯗꯨꯅ ꯍꯅꯨꯕꯅ ꯍꯥꯏꯖꯔꯛꯈꯤ, ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ, ꯍꯧꯖꯤꯛꯇꯤ ꯃꯤ ꯁꯨꯔꯕꯅꯤꯅ ꯅꯅꯥꯏ ꯕꯤꯆꯥꯔ ꯇꯧꯖꯔꯒꯦ꯫ ꯏꯅꯤꯡꯊꯧꯅ, ꯏꯄꯨ ꯕꯤꯆꯥꯔ ꯇꯞꯊꯔꯒꯨꯝꯁꯤ, ꯏꯄꯨꯅ ꯃꯤꯍꯥꯠꯄ ꯊꯨꯅ ꯃꯤꯌꯥꯝꯗ ꯈꯪꯍꯟꯕꯤꯔꯣ ꯍꯥꯏꯔꯛꯈꯤ꯫ ꯍꯅꯨꯕꯅ ꯅꯅꯥꯏ ꯃꯤꯍꯥꯠꯄꯒꯤ ꯕꯤꯆꯥꯔ ꯍꯧꯖꯔꯒꯦ ꯍꯥꯏꯗꯨꯅ ꯈꯨꯔꯨꯝꯖꯔꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯈꯨꯡꯒꯪ ꯑꯃꯗ ꯍꯅꯨꯕ ꯍꯅꯨꯕꯤ ꯃꯆꯥ ꯄꯣꯛꯆꯗꯕ ꯑꯅꯤꯈꯛ ꯍꯅꯨꯔꯕ ꯐꯥꯎꯕ ꯃꯈꯣꯏ ꯑꯅꯤ ꯃꯆꯥ ꯄꯣꯛꯇ꯭ꯔꯕꯁꯨ ꯅꯨꯡꯁꯤꯅꯅ ꯍꯤꯡꯃꯤꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯍꯅꯨꯕ ꯍꯅꯨꯕꯤ ꯑꯅꯤꯁꯤ ꯃꯈꯣꯏꯗ ꯌꯦꯠꯄꯤꯅꯕ ꯆꯥꯕꯤꯅꯕ ꯀꯅꯥ ꯌꯥꯎꯗꯅ ꯂꯩꯕꯅ ꯃꯈꯣꯏ ꯑꯅꯤ ꯅꯨꯡꯉꯥꯏꯅ ꯀꯣꯝꯅ ꯄꯥꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯩꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯈꯨꯡꯒꯪ ꯑꯃꯗ ꯂꯩꯕ ꯍꯨꯔꯥꯟꯕ ꯁꯥꯒꯨꯟ ꯇꯧꯕ ꯅꯤꯄꯥ ꯃꯔꯤꯈꯛ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯍꯅꯨꯕ ꯍꯅꯨꯕꯤ ꯑꯅꯤꯅ ꯀꯔꯤ ꯁꯨꯗꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯑꯗꯨ ꯎꯔꯒ ꯃꯈꯣꯏ ꯃꯔꯤ ꯋꯥ ꯈꯟꯅꯩ꯫ ꯑꯩꯈꯣꯏ ꯃꯔꯤꯅ ꯍꯅꯨꯕ ꯍꯅꯨꯕꯤ ꯑꯅꯤ ꯑꯁꯤꯒꯤ ꯑꯔꯩꯕ ꯃꯔꯟꯁꯤꯡ ꯑꯁꯤ ꯁꯥꯒꯨꯟ ꯇꯧꯔꯒ ꯍꯨꯔꯥꯜꯂꯁꯤ꯫ ꯑꯁꯨꯝꯅ ꯈꯟꯅꯗꯨꯅ ꯍꯅꯨꯕ ꯍꯅꯨꯕꯤ ꯑꯅꯤꯒꯤ ꯃꯐꯝꯗ ꯌꯦꯡꯁꯤꯟꯕ ꯍꯧꯔꯛꯂꯦ꯫ ꯃꯈꯣꯏꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯑꯃꯝꯕ ꯑꯍꯤꯡꯗ ꯂꯥꯛꯇꯨꯅ ꯍꯅꯨꯕ ꯍꯅꯨꯕꯤ ꯑꯅꯤꯒꯤ ꯑꯀꯣꯝꯕ ꯃꯇꯝ ꯌꯦꯡꯂꯤꯕꯅꯤ꯫ ꯍꯅꯨꯕ ꯍꯅꯨꯕꯤ ꯑꯅꯤꯅ ꯃꯆꯥ ꯁꯛꯅ ꯌꯣꯛꯆꯔꯤꯕ ꯃꯈꯣꯏꯒꯤ ꯍꯧꯗꯣꯡ ꯀꯣꯛꯐꯥꯏ ꯀꯧꯕ ꯑꯗꯨꯅ ꯈꯪꯂꯦ ꯎꯔꯦ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯍꯥꯛꯅ ꯃꯤꯔꯣꯟ ꯊꯣꯛꯇꯕꯅ ꯃꯄꯥ ꯃꯃꯥ ꯑꯣꯏꯔꯤꯕ ꯑꯍꯟ ꯑꯅꯤꯗ ꯍꯥꯏꯖꯕ ꯊꯣꯛꯇ꯭ꯔꯕꯁꯨ ꯍꯧꯗꯣꯡꯅ ꯍꯅꯨꯕꯒꯤ ꯐꯤꯖꯤ ꯁꯤꯡꯂꯗꯨꯅ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯀꯣꯏꯕꯗꯨ ꯍꯦꯛ ꯍꯦꯛ ꯀꯣꯏꯗꯨꯅ ꯆꯠꯂꯤ꯫ ꯃꯗꯨꯗ ꯍꯅꯨꯕ ꯑꯗꯨꯅ, ꯑꯩꯒꯤ ꯏꯆꯥ ꯑꯣꯏꯔꯤꯕ ꯍꯧꯗꯣꯡ ꯀꯣꯛꯐꯥꯏ ꯑꯁꯤꯅ ꯇꯧꯔꯤꯕ ꯇꯥꯛꯂꯤꯕ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯋꯥꯐꯝ ꯑꯃ ꯂꯩꯕ ꯇꯥꯔꯦ ꯈꯟꯗꯨꯅ ꯃꯍꯥꯛ ꯆꯦꯛꯁꯤꯟꯕ ꯍꯧꯔꯛꯂꯦ꯫ ꯑꯁꯨꯝꯅ ꯂꯩꯔꯛꯄꯅ ꯅꯣꯡꯃꯗꯤ
huranba sagun tawbasing aduna sagun tawnaba lakpa numit asida haudongna hanubabu thadoktana senaduna hanubagi manakta sangsinduna leibadu hanubana khali aigi isa oiraba sina aibu section senaduna leiriba si kariguma khudong thiba amadi lakani taklibani aduna kari karamba thodok thokkadoribuno khalakpada hanuba aduna bhab tarakhi haujik matama sida huran basingna sagun thong tawduna maduda changlaga migi mapot huran bagi thabak tawri aduna di mana takli basi huran ba lakani sekshilu haiba tak poi ba dare khanduna hanubana hanubida phungada ising shapu phajaba ma sahanduna makhum sena khumduna thamlakpa matam kuirabani aduna haudong asina numit asida magi mapa oriba hanubabu thadoktana senaduna leikhi sagun tawbasingna sagun tawba horakpada haudongna hanuba hanubi ani gi nakta sangsilaktuna makhoi thabak haure haibagi takpo oina phiji siktuna mamit singna bo honaringaida huran basingna laikhun tawba horakhi madu hanuba aduna taraduna tumdana yengduna leikhi huran basingna laikhun adu tawba horakpadagi munna mafam aduda yengduna leikhi makoina laikhun tawba loiraduna laisak khotok lingaida hanubana ashabe singsa phu matapna phunga dagi laururaga mafam aduda thamlaga tuminna yengduna leikhi huran bana han bada chaphu amuba ma migi makok oina unaba haiduna laikhun aduda han hana thingatuna sanaraba matungda karisu tawdre khanduna huran ba laikhun aduda changlage khanduna masa aduna longna hulliba laikhun aduda changsilakpa horakle mahangna sumna lekhalakpana mathabak yauna lekhalakpa matam aduda hanuba aduna ising asaba patra ma huran badugi mathabak aduda haijale huran badu mathaba adu ising asaba aduna pokle maduda mapanda laihoriba sing aduna thuna huran bagi makhong paiduna singthoktuna siankhi aduna laihoriba sibani pa asiga tinaraba makoi ohum asigi furit lauthoktuna yengbiro soidana mathabakta ising asabana pokhibagi khudam yauba nipa ama yaurumgani mabu phuduna siriba si kanana hatpano haina ining thona hangbirabadi soidana mihat pakhangba ngamgani haijaraga hanubana ningthaubu khurumjakhi ningthaugi yathang matungina nipa ahum adugi mafi furit sing lauthokpa matamda hairiba ising asabana pokpa nipa adu yauramle mathabaktu ising asabana pokhibagi koron huduna leirambadu thengnare ningthau aduna yamna sauna mabu yengduna hairakhi hayo nipa huranba matau karamna nangna nipa sibu halibano somna pakhum pidrabadi nahak angang ongani hairabada huranba nipa aduna haujikti sianpham khangdabadagi asumba wari adu lirakhi tabiyo ining thoi bungo ipu hanubana hairiba si asumbani aikhoi marimak huranba sagun tawbagi thabagasi matam pumna makta tawduna lei aikhoina hanuba hanubi ani gi leiriba maran pumna mak sagun tawduna huran si khanaduna magi mayumda sagun tawi ahan ba numit aduda ising asaba haijilaktuna aigi thabaga si shauna pokle maduda aikhoina usitte khanduna amuk hana sagun tawduna hanuba hanubi ani si lakna si khanaduna amuk hana chatkibada aikhoina tawramba thong adu mentiondana adum lairamkhi maduda aikoi marina masidi hanuba hanubi ani si karisu khangdaba oiragani makhoina makut makhong hambada sijinanaba thamba isingi chapfuda haudungna thengduna ising asaba chapfu adu haidokpa oiragani khanduna amuk hana lairiba chapfugi masiat sing adu khodoklaga amuk hana changba horakle maduda hanuba aduna hana semduna thanamba pogal gi thaurina siri beta osigi ngaksamda thuraga kangthon gi makhongda punduna thamlaga makok mathak aduda hanubagi sing sasilakhi maduda huran baita osina thongnaba makhong adu kanna kauduna maung amagi khonjel nganglakhi maduda aikhoi ahum sangduna makhong paiduna kanna singbada kangthon makhongda poliba thauri adu
नानथोक्ꯄ ngamdabadagi itaw asigi maukri utong kairabajani matamadu hanuba aduna thauri kangthonda pulibadu thadorakhi aikhoi huran ba hubna mabu puduna lakpada makti sire aikhoina mabu mayumda pusinduna piruba tarabadi wathok oiragani khanaduna itaw gi asiba haksang adu turenda thadaramle aduna nomid humni suraktuna itaw gi haksang adu isingda tawkhatpagi matam oiraktuna tawthakibadagi maraibak thiraba ngagi lang thaba kobagi langda itaw gi makhutna yesinba oirini kobadi mara laite hairabada ningthawna khali aina bisar haitabadagi mara laitraba kobabu kaisum sangda thambirure onthona pangkhreda ningthaw ai hakse sonjaki maduda ningthawna ibu handakti mihat pasi kanana oifam thokpage hairaklabada hanuban hangasarakhi iningthaw ibungona hojik phawba mihat pa puthokpiba ngambidrabadi handaki mihat asidi iningthawni haijaningi haina hanubana kumlakhi wadu targa ningthawna sauduna kari maramna mihat pa tagadoribano bisar munna tawidrabadi ipu dani pigani hairabada hanubana he ningthaw masana mihat padu aikhoini haijaraba phawba ningthawna mihat pa kanano takpirabanina mara laitaba mibu mihat pani khanduna kaisum sangda thamjanbiba ngamliba iningthawna mihat pagi dandi asi phangbibam thokpra haina nanaina puna khanjai hanubagi wadu targa ningthaw aduna mana hairiba wafam asi asumani aina karigi masana aikhoi huran bani siriba midu huran ba changlubada mapuna mangak samda thauri thukhibadagi aikhoina makhong paiduna singthokpada thauri matona duna kangthon makhongda yesenkhibana makhauri kaiduna sibani hairaba phawba aina siba sibu hatpa misaktu piu hairuribano khanduna aina bisar ngamdaduna amadi haitaduna mi hatpa puthokpa ngamdabadagi ningthawaina mara leijadaba mibu dandi piduna kaisum sangda thamlubadagi aihak haujik mi hatpa haibadu oire asum khanduna hairakhi ipu aihak bisar haitaba ningthaw haibadu oire aduna mara leitaba kobabu thadolaga ningthaw aina kaisum sangda laifam thokle hairakhi ningthawgi wadu targa hanubana iningthaw ibungo kaisum sangda laiba haibadudi araiba wafamni mi hatpadi mi adubu thauri yanduna hatkadabani hairakhi hanubagi wadu targa ningthawgi puning yamna wakhi haujik phawba ningthaw adu bhab taba ngamdraba aduda hanubana khali ningthaw asi pangbadagi hendoktuna gyansu yaudaba ningthawni aduna ningthaw asigi mathwaidi kanbirage khanduna asumna hairakhi iningthaw ibungo karigi ningthawbu dandi phangadoribano watabu iningthawna bisaradu munna khanthapiraga tawbidi haiduna nanaina pun haijabani nanaina pu bisar loisinjaragi aduna munna tabiro huran bani pa aduna sagun thongda longna hiblaga sangsilakpa matamda yumbu aduna huran bani khangduna mangakta thauri thuraga thauri machina kangthon makhongda yasinduna thamkhibana huran bana mangakta thauri thure khanglaktuna mapanda lehoba magi misingda thuna singthoknaba irang tawrabada mapanda lehoba magi misingna makhong paiduna kanna singthokpada mahak makhori utong kaiduna sijabani makhoina kanna singbada kangthonda yetuna thamliba thauri liton nanthokuna siraba mabu langminaba magi misingna torenda thadakhibani aduna mabu sengna hatpadi thauri aduni aduga asiba haksang adubu magi imung manungda sinadana lona kana khangandana thadakhiba makhoi huran ba ahum asi mi hatpagi dandi adu phangpham thoi hairakhi hanubagi wadu targa ningthaw aduna hairei handaki bisar asi ipuna sumna phagani haibadu khanbiraga dandi phangbam thokpa mibu dandi phanganbiro haina yathang pirabada hanubana huran ba ahum adu yenglaga ibungo khoi nakhoina nangi marup asiba adugi mangakta thukhiba thauri adudi kadaida thambage hanglakhi huran basingna ipu aikhoini singda thada khre khumi
ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ ꯄꯣꯡꯒꯜ ꯀꯧꯕ ꯂꯥꯡꯅ ꯇꯥꯕ ꯊꯧꯔꯤ ꯑꯍꯨꯝꯗꯪ ꯄꯨꯍꯟꯕꯤꯔꯛꯎ ꯍꯥꯏꯔꯛꯈꯤ꯫ ꯅꯤꯡꯊꯧ ꯃꯅꯥꯏꯁꯤꯡꯅ ꯍꯥꯏꯔꯤꯕ ꯊꯧꯔꯤ ꯑꯗꯨꯕꯨ ꯄꯨꯗꯨꯅ ꯂꯥꯛꯏ꯫ ꯃꯗꯨꯗ ꯍꯅꯨꯕꯅ ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ ꯅꯅꯥꯏ ꯍꯨꯔꯥꯟꯕ ꯑꯍꯨꯝꯁꯤ ꯃꯈꯣꯏ ꯑꯍꯨꯝꯅ ꯃꯇꯥꯎ ꯑꯗꯨꯕꯨ ꯄꯣꯡꯒꯜ ꯊꯧꯔꯤꯅ ꯃꯉꯛ ꯁꯝꯗ ꯊꯨꯗꯨꯅ ꯂꯩꯔꯤꯉꯩꯗ ꯃꯈꯣꯏ ꯑꯍꯨꯝꯅ ꯃꯈꯣꯡ ꯄꯥꯏꯗꯨꯅ ꯀꯟꯅ ꯆꯤꯡꯈꯤꯕꯅ ꯅꯤꯄꯥꯗꯨ ꯁꯤꯈꯤꯕꯅꯤ꯫ ꯑꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝ ꯑꯁꯤꯁꯨ ꯊꯧꯔꯤ ꯑꯃꯃꯝ ꯃꯉꯛꯇ ꯊꯨꯔꯒ ꯅꯅꯥꯏꯁꯤꯡꯅ ꯆꯤꯡꯗꯨꯅ ꯍꯥꯠꯍꯟꯕꯤꯌꯨ꯫ ꯃꯈꯣꯏꯁꯦ ꯍꯤꯡꯗꯨꯅ ꯂꯩꯔꯕꯗꯤ ꯂꯩꯕꯥꯛ ꯑꯁꯤ ꯇꯠꯇꯅ ꯋꯥꯊꯣꯛ ꯑꯣꯏꯒꯅꯤ ꯍꯥꯏꯔꯕꯗ ꯅꯤꯡꯊꯧꯅ ꯃꯅꯥꯏꯁꯤꯡꯗ ꯇꯧꯍꯟꯈꯤ꯫ ꯑꯗꯨꯒ ꯀꯩꯁꯨꯝꯁꯪꯗ ꯂꯩꯔꯤꯕ ꯀꯣꯕꯕꯨ ꯊꯥꯗꯣꯛꯄꯤꯈꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯄꯦꯜꯂꯗꯨꯅ ꯏꯄꯨ ꯅꯍꯥꯛ ꯑꯩꯒꯤ ꯃꯟꯇ꯭ꯔꯤ ꯃꯀꯣꯛ ꯑꯣꯏꯕꯤꯔꯣ, ꯅꯤꯡꯊꯧ ꯀꯣꯅꯨꯡ ꯀꯥꯕꯗ ꯗꯣꯂꯥꯏꯅ ꯑꯀꯥꯀꯨꯝ ꯇꯧꯕꯤꯌꯨ ꯍꯥꯏꯔꯦ꯫ ꯅꯤꯡꯊꯧꯅ ꯀꯟꯅ ꯍꯥꯏꯕꯗꯒꯤ ꯍꯅꯨꯕ ꯃꯟꯇ꯭ꯔꯤ ꯃꯀꯣꯛ ꯑꯣꯏꯈ꯭ꯔꯦ꯫ ꯃꯥꯒꯤ ꯍꯧꯗꯣꯡ ꯀꯣꯛꯐꯥꯏ ꯀꯧꯕꯗꯨ ꯃꯄꯨꯛꯅꯤꯡ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯦ꯫ ꯑꯗꯨꯕꯨ ꯃꯃꯥ ꯃꯄꯥ ꯑꯅꯤꯗꯤ ꯑꯍꯟ ꯑꯣꯏꯁꯤꯜꯂꯛꯇꯨꯅ ꯃꯈꯣꯏ ꯑꯅꯤꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯉꯥꯡꯅꯔꯤꯕ ꯋꯥꯐꯝꯗꯨ ꯇꯥꯔꯒ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯛꯇꯨꯅ ꯃꯥꯒꯤ ꯅꯨꯄꯤ ꯍꯧꯗꯣꯡ ꯑꯉꯥꯡꯕꯤꯒꯤ ꯃꯐꯝꯗ ꯍꯥꯏꯔꯛꯈꯤ꯫ ꯏꯕꯦꯝꯃ ꯑꯩꯍꯥꯛꯁꯤ ꯅꯣꯡꯃꯇ ꯄꯨꯛꯅꯤꯡ ꯑꯁꯤ ꯅꯨꯡꯉꯥꯏꯐꯝ ꯈꯪꯖꯗꯦ꯫ ꯑꯩꯅ ꯏꯄꯥ ꯏꯃꯥ ꯑꯣꯏꯔꯤꯕ ꯑꯅꯤ ꯑꯁꯤꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯁꯤꯔꯕ ꯃꯇꯝꯗ ꯀꯅꯥꯅ ꯊꯥꯡꯗꯣꯛꯄꯤꯒꯅꯤ ꯍꯥꯏꯅꯗꯨꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯀꯝꯅꯗꯨꯅ ꯂꯩꯔꯤꯕ ꯃꯇꯧ ꯑꯁꯤ ꯎꯖꯔꯒ ꯑꯩꯅ ꯃꯤꯔꯣꯟ ꯊꯣꯛꯄ ꯑꯣꯏꯗꯨꯅ ꯏꯃꯥ ꯄꯥꯕꯨꯡꯒꯤ ꯃꯐꯝꯗ ꯋꯥꯔꯨꯒꯅꯨ, ꯑꯩ ꯂꯩꯔꯤ ꯍꯥꯏꯒꯗꯧꯕꯁꯨ ꯑꯩꯅ ꯃꯤꯔꯣꯟ ꯊꯣꯛꯇꯕꯅ ꯑꯍꯟ ꯑꯅꯤ ꯑꯁꯤꯒꯤ ꯈꯟꯕꯗ ꯑꯩꯍꯥꯛ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯑꯋꯥꯕ ꯑꯣꯏꯗꯨꯅ ꯂꯩꯔꯤꯕꯅꯤ ꯍꯥꯏꯔꯦ꯫ ꯃꯄꯨꯔꯣꯏꯕꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯍꯧꯗꯣꯡ ꯅꯨꯄꯤ ꯑꯗꯨꯅ ꯃꯔꯨ ꯂꯨꯛꯊꯔꯗꯨꯅ ꯃꯨꯟꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯈꯟꯗꯨꯅ ꯂꯩꯔꯦ꯫ ꯃꯗꯨꯗ ꯀꯣꯛꯐꯥꯏ ꯀꯧꯕ ꯍꯧꯗꯣꯡ ꯑꯗꯨꯅ ꯍꯥꯏꯔꯛꯈꯤ, ꯏꯕꯦꯝꯃ ꯅꯍꯥꯛꯅ ꯑꯩꯅ ꯏꯄꯥ ꯏꯃꯥ ꯑꯅꯤꯒꯤ ꯋꯥꯔꯤ ꯁꯥꯔꯒ ꯅꯪꯅ ꯀꯔꯤꯒꯤ ꯃꯥꯏꯊꯣꯡ ꯂꯥꯡꯁꯤꯟꯅ ꯅꯔꯨ ꯂꯨꯛꯊꯔꯒ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯂꯩꯕꯅꯣ ꯍꯪꯂꯕꯗ ꯃꯥꯒꯤ ꯅꯨꯄꯤ ꯍꯧꯗꯣꯡ ꯑꯉꯥꯡꯕꯤ ꯑꯗꯨꯅ ꯏꯕꯨꯡꯉꯣ ꯅꯅꯥꯏ ꯅꯨꯄꯤꯁꯨ ꯏꯕꯨꯡꯉꯣꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨ ꯇꯥꯖꯔꯒ ꯑꯍꯟ ꯑꯅꯤ ꯑꯁꯤꯒꯤ ꯅꯨꯡꯉꯥꯏꯇꯕ ꯋꯥꯐꯝ ꯑꯗꯨ ꯈꯪꯖꯕꯗꯒꯤ ꯑꯩꯅ ꯍꯦꯟꯅ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯛꯇꯨꯅ ꯀꯔꯝꯅ ꯃꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯃꯈꯣꯏꯕꯨ ꯅꯍꯥ ꯑꯣꯜꯍꯟꯒꯗꯒꯦ ꯈꯜꯂꯨꯕꯗ ꯄꯨꯛꯅꯤꯡ ꯑꯁꯤ ꯅꯨꯡꯁꯤꯔꯛꯇꯨꯅ ꯇꯧꯖꯕꯅꯤ꯫ ꯑꯩꯅ ꯃꯨꯟꯅ ꯈꯟꯕꯗ ꯑꯩꯅ ꯂꯝ ꯍꯧꯗꯣꯡ ꯑꯣꯏꯗꯨꯅ ꯀꯣꯏꯅ ꯁꯨꯝ ꯆꯠꯂꯛꯄꯗ ꯈꯨꯒꯥ ꯇꯨꯔꯦꯟ ꯃꯄꯥꯟꯗ ꯁꯅꯝꯕ ꯅꯤꯡꯊꯧꯅ ꯈꯨꯒꯥ ꯇꯨꯔꯦꯟꯒꯤ ꯅꯨꯡꯄꯥꯛ ꯑꯆꯧꯕꯗ ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯉꯥ ꯐꯥꯗꯨꯅ ꯆꯥꯏ꯫ ꯃꯍꯥꯛ ꯆꯍꯤ ꯐꯅ ꯌꯥꯝꯂꯕꯁꯨ ꯃꯁꯥ ꯑꯗꯨ ꯅꯍꯥꯗ ꯑꯣꯏꯗꯨꯅ ꯂꯩ꯫ ꯑꯗꯨꯅ ꯃꯥꯒꯤ ꯃꯐꯝꯗ ꯃꯇꯧ ꯀꯔꯝꯅ ꯃꯍꯥꯛ ꯅꯍꯥ ꯑꯣꯏꯅ ꯂꯩꯔꯤꯕꯅꯣ ꯍꯪꯖꯔꯕꯗꯤ ꯁꯣꯏꯗꯅ ꯃꯥꯅ ꯃꯇꯧ ꯀꯔꯝꯅ ꯑꯍꯟ ꯑꯣꯏꯕꯁꯤꯡꯅ ꯅꯍꯥ ꯑꯣꯏꯅ ꯂꯩꯕ ꯌꯥꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯗꯨ ꯇꯥꯛꯄꯤꯔꯛꯄ ꯌꯥꯏ ꯍꯥꯏꯔꯛꯈꯤ꯫ ꯃꯥꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯀꯣꯛꯐꯥꯏ ꯀꯧꯕ ꯍꯧꯗꯣꯡ ꯑꯗꯨꯅ ꯐꯔꯦ ꯏꯕꯦꯝꯃ, ꯅꯪꯅ ꯏꯃꯥ ꯄꯥꯕꯨꯡꯕꯨ ꯅꯤꯡꯊꯤꯅ ꯁꯦꯕꯥ ꯇꯧꯗꯨꯅ ꯂꯩꯔꯝꯃꯨ꯫ ꯑꯩꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯆꯠꯇꯨꯅ ꯁꯅꯝꯕ ꯅꯤꯡꯊꯧꯒꯤ ꯃꯐꯝꯗ ꯍꯥꯏꯖꯗꯨꯅ ꯈꯨꯔꯨꯝꯖꯗꯨꯅ ꯃꯔꯝ ꯑꯗꯨ ꯈꯪꯅꯕ ꯍꯣꯠꯅꯔꯨꯈꯤꯒꯦ꯫ ꯏꯃꯥ ꯄꯥꯕꯨꯡꯅꯗꯤ ꯑꯩꯒꯤ ꯁꯛ ꯎꯔꯛꯇ꯭ꯔꯕꯗꯤ ꯌꯥꯝꯅ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯀꯞꯀꯅꯤ꯫ ꯑꯗꯨꯅ ꯅꯪꯅ ꯅꯆꯥ ꯑꯅꯤꯁꯤꯒ ꯂꯣꯏꯅꯅ ꯏꯃꯥ ꯄꯥꯕꯨꯡ ꯑꯅꯤꯒꯤ ꯁꯦꯕꯥ ꯇꯧꯔꯝꯃꯨ꯫ ꯍꯥꯏꯔꯤꯕ ꯃꯔꯝ ꯑꯗꯨ ꯈꯪꯗ꯭रिꯕ ꯐꯥꯎꯕ ꯑꯩꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯁꯅꯝꯕꯒꯤ ꯁꯦꯕꯣꯛ ꯑꯣꯏꯗꯨꯅ ꯂꯩꯔꯒꯦ꯫ ꯑꯁꯨꯝ ꯍꯥꯏꯔꯝꯂꯒ ꯀꯣꯛꯐꯥꯏ ꯀꯧꯕ ꯍꯧꯗꯣꯡ ꯑꯗꯨ ꯈꯨꯒꯥ ꯇꯨꯔꯦꯟ ꯇꯝꯅ ꯂꯥꯛꯂꯦ꯫ ꯀꯣꯛꯐꯥꯏꯅ ꯑꯁꯨꯝ ꯀꯣꯏꯊꯤ ꯊꯤꯔꯛꯄꯗ ꯈꯨꯒꯥ ꯇꯨꯔꯦꯟꯒꯤ ꯂꯩꯔꯥꯏ ꯃꯄꯥꯟꯗ ꯂꯩꯕ ꯅꯨꯡꯄꯥꯛ ꯑꯆꯧꯕ ꯑꯗꯨꯗ ꯁꯅꯝꯕ ꯅꯤꯡꯊꯧꯅ ꯐꯝꯂꯗꯨꯅ ꯉꯥ ꯆꯥꯔꯤꯕꯗꯨ ꯎꯔꯦ꯫ ꯉꯥꯗꯨ ꯎꯕꯗ ꯍꯧꯗꯣꯡ ꯀꯣꯛꯐꯥꯏ ꯃꯇꯤꯟ ꯆꯣꯔꯦ꯫ ꯃꯥꯅ ꯂꯩꯔꯥꯏ ꯑꯗꯨꯗ ꯂꯩꯔꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯒꯨꯔꯨꯗꯦꯕ, ꯅꯅꯥꯏ ꯑꯩꯅ ꯈꯨꯔꯨꯝꯖꯔꯤ, ꯅꯅꯥꯏꯕꯨ ꯆꯥꯟꯕꯤꯌꯨ꯫ ꯍꯧꯗꯣꯡꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯆꯤꯟꯖꯥꯛ ꯃꯥꯟꯅꯕ ꯁꯅꯝꯕꯅ ꯍꯥꯏꯔꯛꯈꯤ, ꯀꯔꯤ ꯄꯥꯝꯃꯤ ꯅꯪꯅ ꯑꯩꯉꯣꯟꯗ ꯒꯨꯔꯨꯗꯦꯕ ꯍꯥꯏꯔꯤꯕꯗꯤ? ꯍꯧꯗꯣꯡꯅ ꯅꯅꯥꯏ ꯑꯩꯍꯥꯛ ꯒꯨꯔꯨꯕꯨ ꯊꯤꯖꯔꯛꯄ ꯃꯇꯝ ꯀꯨꯏꯔꯕꯅꯤ꯫ ꯉꯁꯤꯗꯤ ꯅꯅꯥꯏꯒꯤ ꯂꯥꯏꯕꯛ ꯐꯕꯅ ꯒꯨꯔꯨꯗꯦꯕꯒ ꯊꯦꯡꯅꯖꯔꯦ꯫ ꯅꯅꯥꯏ ꯑꯩꯕꯨ ꯊꯧꯖꯥꯟꯕꯤꯌꯨ꯫ ꯍꯧꯗꯣꯡꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯁꯅꯝꯕꯅ ꯅꯪꯅ ꯀꯣꯏꯊꯅ ꯉꯥꯡꯂꯤꯕꯗꯤ ꯍꯧꯗꯣꯡꯒꯤ ꯇꯥꯠ ꯍꯥꯏꯕꯗꯨꯔꯥ? ꯍꯥꯏꯅꯤꯡꯕ ꯋꯥ ꯑꯗꯨ ꯍꯥꯏꯌꯨ, ꯍꯦꯟꯖꯤꯟꯕ ꯕꯦꯚꯥꯔ ꯇꯧꯒꯅꯨ ꯍꯥꯏꯔꯛꯈꯤ꯫ ꯍꯧꯗꯣꯡꯅ ꯍꯥꯏꯖꯔꯛꯈꯤ, ꯅꯅꯥꯏ ꯑꯩꯅ ꯈꯪꯖꯅꯤꯡꯕ ꯋꯥꯐꯝ ꯑꯁꯤ ꯒꯨꯔꯨꯒꯤ ꯊꯧꯖꯥꯟ ꯅꯠꯇꯅꯗꯤ
ꯑꯇꯣꯞꯄ ꯀꯅꯥꯒꯤ ꯃꯐꯝꯗꯒꯤ ꯐꯪꯂꯔꯣꯏ ꯍꯥꯏꯕ ꯅꯅꯥꯏꯅ ꯈꯪꯖꯗꯨꯅ ꯒꯨꯔꯨꯒꯤ ꯈꯨꯌꯥꯗ ꯆꯪꯖꯔꯛꯏꯕꯅꯤ꯫ ꯅꯅꯥꯏꯕꯨ ꯅꯨꯡꯁꯤꯕꯤꯌꯨ ꯍꯥꯏꯅ ꯌꯥꯝꯅ ꯅꯣꯜꯂꯨꯛꯅ ꯍꯥꯏꯔꯕꯗ ꯁꯅꯝꯕ ꯑꯗꯨ ꯃꯄꯨꯛꯅꯤꯡ ꯈꯔ ꯄꯦꯠꯊꯔꯛꯇꯨꯅ ꯍꯥꯏꯔꯣ ꯍꯥꯏꯔꯣ, ꯅꯪꯅ ꯑꯩꯒꯤ ꯏꯐꯝꯗꯒꯤ ꯀꯔꯤ ꯄꯥꯝꯕꯒꯦ? ꯍꯧꯗꯣꯡꯅ ꯋꯥꯔꯤ ꯂꯤꯔꯛꯈꯤ꯫ ꯇꯥꯕꯤꯌꯨ ꯒꯨꯔꯨꯗꯦꯕ, ꯅꯅꯥꯏ ꯑꯩꯕꯨ ꯑꯉꯥꯡ ꯄꯤꯁꯛ ꯄꯤꯛꯂꯤꯉꯩꯗꯒꯤ ꯌꯣꯛꯄꯤꯔꯛꯄ ꯏꯃꯥ ꯄꯥꯕꯨꯡ ꯑꯅꯤꯗꯨ ꯃꯆꯥ ꯑꯃꯠꯇ ꯄꯣꯛꯇꯦ꯫ ꯑꯩꯕꯨ ꯃꯈꯣꯏꯅ ꯌꯣꯛꯆꯕ ꯃꯆꯥꯅꯤ ꯈꯟꯗꯨꯅ ꯂꯩꯔꯛꯄꯅ ꯍꯧꯖꯤꯛ ꯃꯈꯣꯏ ꯑꯅꯤꯃꯛ ꯑꯍꯜ ꯑꯣꯏꯔꯦ꯫ ꯃꯈꯣꯏꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯃꯈꯣꯏꯅ ꯁꯤꯔꯕ ꯃꯇꯝꯗ ꯀꯅꯥꯅ ꯊꯥꯡꯗꯣꯛꯇꯨꯅ ꯁꯦꯕꯥ ꯇꯧꯕꯤꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯅꯔꯒ ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯀꯞꯃꯤꯟꯅꯕꯗꯨ ꯅꯅꯥꯏ ꯑꯩꯅ ꯇꯥꯖꯔꯒ ꯑꯩꯒꯤ ꯊꯃꯣꯏ ꯑꯁꯤꯅ ꯄꯨꯖꯕ ꯉꯝꯖꯗꯦ꯫ ꯃꯇꯧ ꯀꯔꯝꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯅꯍꯥ ꯑꯣꯏꯍꯟꯒꯗꯒꯦ ꯈꯟꯖꯗꯨꯅ ꯂꯩꯔꯤꯉꯩꯗ ꯂꯝ ꯀꯣꯏꯕ ꯍꯧꯗꯣꯡ ꯑꯃꯅ ꯅꯪꯅ ꯈꯜꯂꯤꯕ ꯋꯥꯐꯝ ꯑꯗꯨꯗꯤ ꯈꯨꯒꯥ ꯇꯨꯔꯦꯟꯒꯤ ꯇꯣꯔꯕꯥꯟꯗ ꯁꯅꯝꯕ ꯅꯤꯡꯊꯧꯅ ꯅꯨꯡꯄꯥꯛꯊꯛꯇ ꯉꯥ ꯐꯥꯗꯨꯅ ꯆꯥꯔꯤꯉꯩꯗ ꯃꯉꯣꯟꯗ ꯈꯨꯔꯨꯝꯗꯨꯅ ꯍꯥꯏꯖꯔꯕꯗꯤ ꯁꯣꯏꯗꯅ ꯇꯥꯛꯄꯤꯔꯛꯀꯅꯤ꯫ ꯃꯍꯥꯛꯇꯤ ꯖꯨꯛ ꯃꯔꯤ ꯄꯨꯟꯁꯤꯔꯕꯅꯤ ꯍꯥꯏꯅ ꯇꯥꯛꯄꯤꯔꯛꯄꯗꯒꯤ ꯅꯅꯥꯏꯅ ꯒꯨꯔꯨ ꯊꯤꯖꯔꯛꯄꯅꯤ꯫ ꯅꯅꯥꯏꯕꯨ ꯊꯧꯖꯥꯟꯕꯤꯌꯨ ꯍꯦꯛ ꯍꯥꯏꯔꯛꯈꯤ꯫ ꯍꯧꯗꯣꯡ ꯑꯗꯨꯒꯤ ꯃꯃꯥ ꯃꯄꯥ ꯌꯣꯛꯄꯤꯔꯛꯄ ꯑꯗꯨꯒꯤ ꯋꯥꯖꯕ ꯃꯇꯧ ꯑꯗꯨ ꯇꯥꯔꯒ ꯉꯥ ꯆꯥꯕ ꯁꯅꯝꯕ ꯑꯗꯨ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯛꯇꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯏꯕꯨꯡꯉꯣ, ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨꯗꯤ ꯌꯥꯝꯅ ꯂꯨꯕ ꯋꯥꯐꯝꯅꯤ꯫ ꯑꯗꯨꯕꯨ ꯅꯪꯅ ꯌꯣꯛꯄꯤꯔꯛꯄ ꯅꯃꯥ ꯅꯄꯥ ꯑꯅꯤꯗꯨ ꯅꯤꯡꯖꯔꯤꯕ ꯋꯥꯔꯤ ꯑꯗꯨ ꯇꯥꯔꯒ ꯑꯩꯒꯤ ꯊꯃꯣꯏ ꯑꯁꯤ ꯄꯦꯟꯈ꯭ꯔꯦ꯫ ꯑꯗꯨꯅ ꯅꯪꯁꯨ ꯉꯥꯁꯤ ꯈꯔ ꯆꯥꯎ ꯍꯥꯏꯗꯨꯅ ꯁꯅꯝꯕ ꯅꯤꯡꯊꯧꯅ ꯉꯥ ꯄꯤꯗꯨꯅ ꯍꯧꯗꯣꯡ ꯆꯥꯔꯦ꯫ ꯁꯅꯝꯕꯅ ꯈꯜꯂꯤ, ꯑꯩꯕꯨ ꯑꯈꯪꯕꯅꯤ, ꯆꯍꯤ ꯀꯨꯏꯅ ꯄꯨꯟꯁꯤꯔꯕꯅꯤ ꯈꯟꯗꯨꯅ ꯈꯪꯂꯝꯒꯅꯤ ꯍꯥꯏꯅ ꯑꯇꯣꯞꯄꯁꯤꯡꯅ ꯃꯥꯕꯨ ꯊꯥꯔꯛꯄꯅꯤ꯫ ꯑꯗꯨꯅ ꯑꯩꯅ ꯀꯔꯤ ꯎꯄꯥꯏ ꯇꯧꯔꯒ ꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯒꯗꯒꯦ ꯈꯟꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯥꯅ ꯈꯜꯂꯤ, ꯑꯍꯟ ꯑꯣꯏꯕꯁꯤꯡꯅ ꯑꯃꯨꯛ ꯅꯍꯥ ꯑꯣꯟꯕ ꯉꯝꯕ ꯖꯤꯕꯁꯤꯗꯤ ꯀꯅꯥꯅꯣ ꯍꯥꯏꯔꯕꯗꯤ ꯂꯤꯟ ꯀꯧꯕ ꯖꯤꯕ ꯑꯁꯤꯗꯤ ꯆꯍꯤ ꯐꯥꯔꯛꯄꯒ ꯃꯀꯨ ꯍꯨꯔꯒ ꯍꯦꯛꯇ ꯅꯍꯥ ꯑꯣꯜꯂꯤ꯫ ꯃꯈꯣꯏꯒꯤ ꯃꯁꯥꯗ ꯑꯍꯟ ꯍꯥꯏꯕꯗꯨ ꯑꯣꯏꯗꯦ꯫ ꯂꯤꯟ ꯑꯁꯤꯗꯤ ꯀꯅꯥꯅꯣ ꯍꯥꯏꯔꯕꯗꯤ ꯄꯥꯈꯪꯕꯅꯤ꯫ ꯑꯗꯨꯅꯗꯤ ꯑꯩꯈꯣꯏ ꯑꯅꯤ ꯆꯪꯗꯨꯅ ꯃꯥꯒꯤ ꯃꯅꯤꯡ ꯊꯨꯡꯅꯕ ꯈꯨꯒꯥ ꯇꯨꯔꯦꯟ ꯄꯨꯔꯤꯕ ꯄꯥꯈꯪꯕꯕꯨ ꯏꯔꯥꯜꯂꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯆꯪꯅ ꯁꯅꯝꯕ ꯅꯤꯡꯊꯧꯅ ꯐꯥꯕ ꯉꯥ ꯑꯗꯨꯅ ꯃꯃꯥꯡꯗ ꯊꯝꯗꯨꯅ ꯄꯥꯈꯪꯕꯕꯨ ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯈꯨꯔꯨꯝꯖꯕ ꯍꯧꯔꯛꯂꯦ꯫ ꯃꯇꯝ ꯑꯁꯤꯗ ꯄꯥꯈꯪꯕꯅ ꯁꯅꯝꯕ ꯑꯃꯗꯤ ꯍꯧꯗꯣꯡ ꯑꯗꯨꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯃꯥꯕꯨ ꯈꯨꯔꯨꯝꯖꯔꯤꯕ ꯑꯗꯨ ꯎꯕꯤꯔꯦ꯫ ꯃꯥꯅ ꯈꯜꯂꯤ, ꯑꯣꯟꯊꯣꯛꯄꯅꯤꯗ, ꯍꯧꯗꯣꯡ ꯑꯁꯤꯅ ꯀꯌꯥꯗ ꯃꯥꯕꯨ ꯌꯣꯛꯄꯤꯔꯛꯄ ꯃꯃꯥ ꯃꯄꯥ ꯑꯅꯤꯕꯨ ꯅꯤꯡꯖꯔꯤꯕꯅꯣ? ꯑꯩꯕꯨ ꯃꯈꯣꯏ ꯑꯅꯤꯅ ꯅꯤꯡꯖꯔꯤꯕ ꯑꯁꯤꯗ ꯆꯠꯇ꯭ꯔꯕꯗꯤ ꯇꯥꯏꯕꯪ ꯖꯤꯕꯁꯤꯡꯅ ꯑꯩꯕꯨ ꯂꯥꯏꯅꯤ ꯍꯥꯏꯈ꯭ꯔꯔꯣꯏ ꯈꯟꯗꯨꯅ ꯂꯩꯈꯤ꯫ ꯑꯁꯣꯝꯗꯅ ꯃꯃꯥ ꯃꯄꯥ ꯑꯅꯤꯗꯨꯅ ꯃꯆꯥ ꯁꯛꯅ ꯌꯣꯛꯆꯔꯛꯄ ꯀꯣꯛꯐꯥꯏ ꯀꯧꯕ ꯍꯧꯗꯣꯡ ꯑꯗꯨꯕꯨ ꯎꯖꯔꯒ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯅ ꯉꯥꯡꯅꯔꯛꯈꯤ꯫ ꯍꯧꯗꯣꯡ ꯑꯉꯥꯡꯕꯤ ꯑꯃꯗꯤ ꯃꯆꯥ ꯑꯅꯤꯗꯨꯕꯨ ꯌꯦꯡꯂꯒ, ꯏꯁꯨꯁꯥ, ꯅꯄꯥ ꯑꯗꯨ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯕꯅꯣ? ꯑꯍꯟ ꯑꯣꯏꯔꯕ ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯊꯥꯗꯣꯛꯇꯨꯅ ꯃꯥꯅ ꯀꯅꯥꯒꯤ ꯃꯅꯥꯛꯇ ꯂꯩꯈꯤꯕꯅꯣ? ꯑꯣꯟꯊꯣꯛꯅ ꯂꯥꯏꯕꯛ ꯊꯤꯅ ꯇꯝꯕꯤꯔꯝꯈ꯭ꯔꯦꯗ, ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯞꯄ ꯍꯧꯔꯛꯂꯦ꯫ ꯃꯗꯨꯗ ꯀꯣꯛꯐꯥꯏꯅ ꯄꯣꯛꯆꯕ ꯍꯧꯗꯣꯡ ꯃꯆꯥ ꯑꯅꯤꯅ ꯃꯄꯨ ꯃꯕꯦꯟ ꯑꯅꯤꯒꯤ ꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯨꯟꯅ ꯌꯦꯡꯂꯒ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯍꯅꯨꯕꯅ ꯃꯁꯨ ꯍꯧꯗꯣꯡ ꯃꯆꯥ ꯑꯅꯤꯗꯨꯕꯨ ꯌꯦꯡꯂꯒ, ꯏꯁꯨꯁꯥ, ꯅꯈꯣꯏ ꯑꯅꯤꯕꯨ ꯅꯄꯥ ꯎꯗꯕꯗ ꯅꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯗꯨꯅ ꯀꯞꯂꯤꯕ꯭ꯔꯥ? ꯏꯄꯨꯁꯦ ꯃꯄꯣꯛ ꯐꯠꯇꯕ ꯃꯤ ꯍꯥꯏꯕꯗꯨꯅꯤ꯫ ꯑꯩꯒꯤ ꯏꯆꯥꯗꯨꯅ ꯃꯃꯥ ꯃꯄꯥ ꯑꯣꯏꯕ ꯑꯩꯈꯣꯏꯕꯨ ꯀꯔꯤ ꯈꯟꯗꯅ ꯃꯐꯝ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯤꯕꯅꯣ? ꯃꯥꯕꯨ ꯎꯗꯕꯗ ꯏꯁꯨ ꯑꯅꯤꯅ ꯀꯞꯂꯤꯕꯁꯤ ꯎꯔꯒ ꯍꯅꯨꯕ ꯑꯩꯒꯤ ꯊꯃꯣꯏ ꯑꯁꯤ ꯄꯨꯕ ꯉꯝꯗꯦ ꯍꯥꯏꯗꯨꯅ ꯀꯞꯂꯤ꯫ ꯃꯗꯨꯗ ꯍꯅꯨꯕꯤ ꯑꯗꯨꯅ ꯍꯧꯗꯣꯡ ꯑꯉꯥꯡꯕꯤ ꯃꯃꯧ ꯅꯨꯄꯤ ꯑꯗꯨꯕꯨ ꯀꯧꯊꯣꯛꯂꯒ ꯍꯥꯏꯔꯛꯈꯤ, ꯏꯕꯦꯝꯃ, ꯅꯪꯕꯨ ꯅꯄꯨꯔꯣꯏꯕ ꯑꯗꯨꯅ ꯀꯔꯤ ꯑꯃꯠꯇ ꯇꯥꯛꯂꯝꯗꯕ꯭ꯔꯥ? ꯃꯥꯅ ꯆꯠꯈ꯭ꯔꯤꯕꯗꯨ ꯀꯗꯥꯏꯗꯅꯣ ꯍꯥꯏꯔꯝꯕ꯭ꯔꯥ ꯍꯪꯂꯛꯈꯤ꯫ ꯃꯗꯨꯗ ꯍꯧꯗꯣꯡ ꯑꯉꯥꯡꯕꯤ ꯑꯗꯨꯅ ꯃꯈꯣꯏꯅ ꯉꯥꯡꯅꯔꯤꯕ ꯍꯪꯅꯔꯤꯕ ꯄꯨꯝꯅꯃꯛ ꯈꯪꯂꯕꯁꯨ ꯃꯤꯔꯣꯟ ꯊꯣꯛꯇꯕꯅ ꯃꯃꯤꯠ ꯑꯅꯤꯗ ꯃꯄꯤ ꯇꯥꯔꯒ ꯂꯩ꯫ ꯃꯥꯒꯤ ꯃꯇꯧ ꯑꯗꯨ ꯎꯔꯒ ꯍꯅꯨꯕꯤꯅ ꯍꯥꯏꯔꯛꯈꯤ, ꯑꯩꯒꯤ ꯏꯆꯥꯗꯨ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯍꯧꯅ ꯃꯗꯣꯝ ꯄꯣꯛꯄꯅꯤ ꯈꯟꯗꯨꯅ ꯃꯥꯕꯨ ꯋꯥꯔꯛꯍꯧꯗꯕꯒꯤ ꯃꯍꯩꯅ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯃꯥꯒꯤꯗꯃꯛ ꯑꯋꯥꯕ ꯇꯥꯔꯦꯗꯣ꯫ ꯃꯥꯅ ꯀꯔꯤ ꯃꯅꯤꯡ ꯊꯨꯡꯗꯕ ꯌꯥꯎꯗꯨꯅ ꯃꯤꯒꯤ ꯃꯌꯨꯝꯗ ꯀꯔꯤ ꯊꯤꯕ ꯆꯠꯂꯤꯕꯅꯣ?
ꯃꯤꯅ ꯃꯥꯕꯨ ꯐꯥꯗꯨꯅ ꯍꯥꯠꯇꯣꯛꯄꯤꯈ꯭ꯔꯕ꯭ꯔꯥ? ꯏꯄꯨꯛꯅꯤꯡ ꯑꯁꯤ ꯂꯩꯇꯥꯅ ꯂꯩꯕ ꯉꯝꯗ꯭ꯔꯦꯗ ꯍꯥꯏꯔꯒ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯅ ꯀꯞꯆꯔꯤ꯫ ꯍꯅꯨꯕ ꯍꯅꯨꯕꯤꯒꯤ ꯑꯋꯥꯕꯗꯨ ꯎꯖꯔꯒ ꯃꯃꯧ ꯅꯨꯄꯤ ꯍꯧꯗꯣꯡ ꯑꯉꯥꯡꯕꯤꯅ ꯑꯣꯟꯊꯣꯛꯄꯅꯤꯗ꯫ ꯏꯃꯥ ꯄꯥꯕꯨꯡ ꯑꯅꯤꯅ ꯃꯔꯣꯟ ꯏꯔꯣꯟ ꯈꯪꯅꯗꯕꯅ ꯑꯋꯥꯕ ꯑꯣꯏꯗꯨꯅ ꯀꯥꯞꯂꯤꯕꯁꯤ ꯌꯦꯡꯕ ꯉꯝꯖꯗ꯭ꯔꯦ ꯈꯟꯗꯨꯅ ꯏꯃꯨꯡꯗ ꯆꯪꯁꯤꯜꯂꯒ ꯂꯩꯔꯪ ꯃꯅꯨꯡꯗ ꯀꯨꯜꯂꯒ ꯀꯞꯂꯤ꯫ ꯍꯧꯗꯣꯡ ꯃꯆꯥ ꯑꯅꯤꯗꯨꯅ ꯃꯄꯨꯒꯤ ꯃꯇꯝꯕꯥꯛꯇ ꯃꯄꯨꯅ ꯀꯞꯂꯤꯕꯗꯨ ꯌꯦꯡꯂꯒ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯔꯒ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯍꯅꯨꯕꯅ ꯃꯁꯨ ꯑꯅꯤꯗꯨ ꯌꯦꯡꯂꯒ ꯍꯥꯏꯔꯛꯈꯤ, "ꯏꯁꯨꯁꯥ, ꯅꯈꯣꯏ ꯑꯅꯤꯕꯨ ꯅꯄꯥ ꯍꯟꯖꯤꯜꯂꯛꯇꯕ ꯑꯁꯤꯗ ꯅꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯕ꯭ꯔꯥ? ꯅꯈꯣꯏ ꯑꯅꯤꯒꯤ ꯅꯇꯧ ꯌꯦꯡꯕꯗ ꯏꯄꯨꯒꯤ ꯄꯨꯛꯅꯤꯡ ꯌꯥꯝꯅ ꯅꯨꯡꯁꯤꯈ꯭ꯔꯦ꯫ ꯅꯄꯥ ꯑꯉꯥꯎꯕ ꯑꯗꯨꯅ ꯃꯐꯝ ꯈꯪꯗꯅ ꯆꯠꯈꯤꯕꯅ ꯏꯄꯨꯅ ꯄꯥꯡꯒꯟ ꯀꯟꯗꯨꯅ ꯀꯣꯏꯅ ꯆꯠꯇꯨꯅ ꯃꯥꯕꯨ ꯊꯤꯔꯨꯒꯗꯕꯁꯨ ꯂꯥꯏꯕꯛ ꯊꯤꯕꯗꯒꯤ ꯏꯄꯨꯅ ꯊꯤꯕ ꯉꯝꯗ꯭ꯔꯦ." ꯑꯁꯨꯝ ꯍꯥꯏꯔꯒ ꯍꯅꯨꯕ ꯍꯧꯗꯣꯡ ꯃꯆꯥ ꯑꯅꯤꯗꯨꯕꯨ ꯌꯦꯡꯂꯒ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯔꯒ ꯍꯅꯨꯕꯤꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯈꯤ, "ꯍꯅꯨꯕꯤ, ꯅꯪꯕꯨ ꯇꯥꯕ꯭ꯔꯥ? ꯏꯁꯨ ꯑꯅꯤ ꯑꯁꯤ ꯃꯕꯨꯛ ꯂꯥꯝꯕ ꯃꯥꯜꯂꯤ꯫ ꯏꯁꯨꯁꯤꯡꯒꯤ ꯆꯥꯅꯕ ꯅꯪꯅ ꯄꯨꯊꯣꯛꯄꯤꯔꯛꯎ." ꯍꯅꯨꯕꯤ ꯑꯗꯨꯅ ꯍꯧꯗꯣꯡ ꯃꯆꯥ ꯑꯅꯤꯒꯤ ꯆꯥꯅꯕ ꯄꯨꯊꯣꯛꯇꯨꯅ ꯄꯤꯖꯕꯤꯔꯦ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯈꯤ, "ꯍꯅꯨꯕ, ꯏꯃꯧ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯇꯧ ꯌꯦꯡꯕꯗ ꯑꯩꯗꯤ ꯂꯩꯐꯝ ꯈꯪꯗ꯭ꯔꯦ꯫ ꯃꯥꯅ ꯃꯄꯨꯔꯣꯏꯕꯒꯤ ꯋꯥꯈꯜꯗ ꯀꯔꯤ ꯑꯃꯠꯇ ꯆꯠꯊꯣꯛꯇꯨꯅ ꯂꯩꯔꯪ ꯃꯅꯨꯡꯗ ꯀꯨꯟꯗꯨꯅ ꯀꯞꯇꯨꯅ ꯂꯩꯔꯤꯕ ꯃꯇꯧ ꯑꯁꯤ ꯑꯩꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯌꯦꯡꯗꯨꯅ ꯂꯩꯈꯤꯒꯗꯒꯦ?" ꯍꯦꯛ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯍꯅꯨꯕꯅ, "ꯑꯗꯨꯅꯤꯅꯦ ꯑꯩꯅ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯁꯤ꯫ ꯃꯃꯥꯡꯉꯩꯗ ꯑꯩꯈꯣꯏ ꯑꯅꯤ ꯁꯥꯎꯅꯗꯨꯅ ꯅꯪꯅ ꯅꯄꯥꯝ ꯆꯠꯈꯤꯕꯗ ꯑꯩꯅ ꯇꯧꯐꯝ ꯈꯪꯗꯗꯨꯅ ꯂꯩꯈꯤꯕꯗꯨ ꯅꯤꯡꯁꯤꯡꯂꯒ ꯃꯈꯣꯏꯒꯤ ꯃꯇꯧ ꯌꯦꯡꯕꯗ ꯊꯃꯣꯏ ꯑꯁꯤ ꯄꯨꯡꯉꯝꯗ꯭ꯔꯦ." ꯍꯅꯨꯕꯤꯅ, "ꯑꯩꯅꯁꯨ ꯑꯗꯨꯝꯅ ꯈꯜꯂꯤ꯫ ꯑꯩꯈꯣꯏ ꯑꯅꯤ ꯑꯣꯏꯅꯕꯗꯒꯤ ꯑꯩꯅ ꯏꯄꯥꯝꯗ ꯂꯩꯕ ꯃꯇꯝ ꯑꯗꯨꯗ ꯅꯪꯅ ꯅꯊꯟꯇ ꯀꯔꯝꯅ ꯂꯩꯔꯝꯒꯗꯒꯦ ꯈꯟꯗꯨꯅ ꯊꯃꯣꯏ ꯑꯁꯤ ꯋꯥꯔꯕ ꯃꯇꯝꯗ ꯏꯃꯥ ꯑꯗꯨꯅ, 'ꯏꯕꯦꯝꯃ, ꯅꯈꯣꯏ ꯑꯅꯤ ꯀꯔꯤꯒꯤ ꯁꯥꯎꯅꯔꯤꯕꯅꯣ? ꯏꯃꯥ ꯊꯤꯟꯕꯤꯒꯦ' ꯍꯥꯏꯗꯨꯅ ꯊꯤꯟꯕꯤꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏ ꯑꯅꯤꯅ ꯏꯀꯥꯏꯅ ꯍꯥꯏꯐꯦꯠ ꯍꯥꯏꯐꯦꯠ ꯌꯦꯡꯅꯖꯔꯒ ꯂꯩꯅꯖꯈꯤꯕ ꯑꯗꯨ ꯅꯤꯡꯁꯤꯡꯂꯒ ꯏꯃꯧ ꯑꯁꯤꯅ ꯈꯜꯂꯝꯒꯗꯕ ꯑꯗꯨ ꯈꯟꯊꯔꯨꯔꯒ ꯄꯨꯛꯅꯤꯡ ꯑꯁꯤ ꯐꯥꯊꯕ ꯉꯝꯖꯗꯦ" ꯍꯥꯏꯔꯛꯈꯤ꯫ ꯑꯁꯣꯝꯗꯅ ꯁꯅꯝꯕ ꯑꯗꯨꯅ ꯂꯨꯆꯤꯡꯗꯨꯅ ꯍꯧꯗꯣꯡ ꯑꯗꯨꯒ ꯂꯣꯏꯅꯅ ꯈꯨꯒꯥ ꯇꯨꯔꯦꯟꯕꯨ ꯀꯣꯜꯂꯤꯕ ꯏꯕꯨꯙꯧ ꯄꯥꯈꯪꯕꯕꯨ ꯈꯨꯔꯨꯝꯖꯗꯨꯅ ꯂꯩꯔꯛꯄ ꯃꯇꯝ ꯀꯨꯏꯔꯕꯗ ꯄꯥꯈꯪꯕ ꯑꯗꯨꯅ ꯈꯥꯡꯗꯨꯅ ꯂꯩꯊꯣꯛꯄ ꯉꯝꯗꯕꯗꯒꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯅꯥꯛꯇ ꯂꯥꯛꯂꯦ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯈꯤ, "ꯀꯔꯤ ꯃꯔꯝ ꯂꯩꯗꯨꯅ ꯅꯈꯣꯏ ꯑꯅꯤꯅ ꯑꯩꯕꯨ ꯀꯧꯕꯅꯣ?" ꯍꯥꯏꯔꯕꯗ ꯍꯧꯗꯣꯡ ꯑꯗꯨꯅ, "ꯏꯕꯨꯙꯧ, ꯅꯅꯥꯏꯒꯤ ꯏꯄꯥ ꯏꯃꯥ ꯑꯣꯏꯖꯕ ꯍꯅꯨꯕ ꯍꯅꯨꯕꯤ ꯑꯅꯤꯈꯛ ꯂꯩꯖꯩ꯫ ꯃꯈꯣꯏ ꯃꯆꯥ ꯃꯁꯨ ꯀꯅꯥ ꯑꯃꯠꯇ ꯂꯩꯖꯗꯦ꯫ ꯑꯩꯕꯨ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯃꯈꯣꯏꯒꯤ ꯃꯆꯥꯅꯤ ꯈꯟꯖꯗꯨꯅ ꯌꯣꯛꯄꯤꯔꯛꯈꯤ꯫ ꯃꯈꯣꯏꯅ ꯑꯍꯟ ꯑꯣꯏꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯃꯈꯣꯏꯅ ꯁꯤꯔꯕ ꯃꯇꯝꯗ ꯊꯥꯡꯇꯣꯛꯄꯤꯅꯕ ꯀꯅꯥ ꯂꯩꯔꯔꯣꯏ ꯈꯟꯖꯗꯨꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯅ ꯀꯞꯃꯤꯟꯅꯩ꯫ ꯃꯈꯣꯏꯒꯤ ꯃꯇꯧ ꯑꯗꯨ ꯅꯅꯥꯏ ꯃꯆꯥ ꯁꯛꯅ ꯂꯩꯔꯕ ꯑꯩꯅ ꯌꯦꯡꯖꯕꯗ ꯊꯃꯣꯏ ꯑꯁꯤ ꯄꯨꯕ ꯉꯝꯗꯕꯗꯒꯤ ꯏꯕꯨꯙꯧꯒꯤ ꯅꯐꯝꯗ ꯅꯍꯥ ꯑꯣꯜꯍꯟꯅꯕ ꯊꯧꯖꯥꯜ ꯑꯃꯇꯪ ꯅꯤꯖꯕ ꯂꯥꯛꯆꯔꯤꯕꯅꯤ꯫ ꯏꯕꯨꯙꯧꯅ ꯆꯥꯟꯕꯤꯗꯨꯅ ꯑꯍꯟ ꯑꯅꯤꯗꯨꯕꯨ ꯑꯃꯨꯛ ꯍꯟꯅ ꯅꯍꯥ ꯑꯣꯜꯍꯟꯕꯤꯗꯨꯅ ꯃꯆꯥ ꯑꯃꯇꯪꯒ ꯄꯤꯅꯕꯤꯌꯨ ꯅꯤꯖꯕ ꯂꯥꯛꯆꯔꯤꯕꯅꯤ" ꯍꯥꯏꯔꯒ ꯍꯧꯗꯣꯡꯅ ꯈꯨꯔꯨꯝꯖꯔꯦ꯫ ꯍꯧꯗꯣꯡꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯄꯥꯈꯪꯕꯅ ꯈꯜꯂꯤ, ꯍꯟꯗꯛꯀꯤ ꯍꯅꯨꯕ ꯍꯅꯨꯕꯤ ꯑꯅꯤ ꯑꯁꯤꯗꯤ ꯃꯤꯔꯣꯟ ꯃꯤꯔꯣꯟ ꯈꯨꯗꯤꯡꯃꯛꯇ ꯃꯈꯣꯏꯒꯤ ꯋꯥꯔꯤ ꯂꯩꯍꯧꯅꯕ ꯍꯥꯏꯗꯨꯅ ꯒꯨꯔꯨꯅ ꯄꯨꯊꯣꯛꯄꯤꯈꯤꯕꯅꯤ꯫ ꯍꯧꯗꯣꯡ ꯑꯁꯤꯅ ꯍꯥꯏꯔꯤꯕ ꯑꯁꯤꯁꯨ ꯒꯨꯔꯨꯅ ꯁꯤꯟꯗꯨꯅ ꯊꯝꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯔꯤꯕꯅꯤ ꯈꯟꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯅꯪꯅ ꯅꯃꯥ ꯅꯄꯥ ꯑꯣꯏꯔꯤꯕ ꯑꯅꯤ ꯑꯗꯨꯕꯨ ꯅꯍꯥ ꯑꯣꯜꯍꯟꯗꯨꯅ ꯃꯆꯥ ꯄꯣꯛꯍꯟꯅꯤꯡꯂꯤꯕꯗꯨ ꯑꯩꯒꯤ ꯕꯣꯔꯗꯒꯤ ꯃꯈꯣꯏ ꯑꯅꯤꯃꯛ ꯅꯍꯥ ꯑꯣꯟꯗꯨꯅ ꯃꯆꯥ ꯐꯪꯖꯕ ꯑꯣꯏꯔꯁꯅꯨ꯫ ꯅꯪꯅ ꯆꯩ ꯃꯇꯦꯛ ꯑꯁꯤ ꯄꯨꯗꯨꯅ ꯆꯠꯂꯨ꯫ ꯃꯁꯤꯕꯨ ꯃꯈꯣꯏꯅ ꯀꯥꯟꯊꯣꯛꯍꯜꯂꯨ꯫ ꯆꯩ ꯑꯁꯤ ꯅꯨꯃꯤꯠꯅ ꯀꯥꯟꯕ ꯆꯩꯅꯤ꯫ ꯅꯨꯃꯤꯠ ꯊꯥꯗꯤ ꯄꯥꯈꯪꯕ ꯑꯩꯈꯣꯏꯒꯤꯗꯤ ꯏꯄꯥꯅꯤ꯫ ꯑꯗꯨꯅ ꯏꯄꯥꯅ ꯀꯥꯟꯕ ꯆꯩ ꯑꯁꯤꯕꯨ ꯃꯈꯣꯏꯅ ꯀꯥꯟꯊꯣꯛꯆꯔꯕꯗꯤ ꯃꯈꯣꯏ ꯁꯣꯏꯗꯅ ꯅꯍꯥ ꯑꯣꯟꯕ ꯉꯝꯖꯗꯨꯅ ꯃꯆꯥ ꯐꯪꯕ ꯑꯣꯏꯔꯁꯅꯨ" ꯍꯥꯏꯅ ꯕꯣꯔ ꯄꯤꯕꯤꯔꯦ꯫ ꯍꯧꯗꯣꯡꯅ ꯄꯥꯈꯪꯕꯕꯨ ꯈꯨꯔꯨꯝꯖꯔꯦ꯫ ꯑꯗꯨꯒ ꯁꯅꯝꯕ ꯅꯤꯡꯊꯧꯕꯨ ꯌꯦꯡꯂꯒ, "ꯒꯨꯔꯨꯗꯦꯕ, ꯅꯅꯥꯏꯍꯥꯛ ꯒꯨꯔꯨꯒꯤ ꯊꯧꯖꯥꯟꯗꯒꯤ ꯏꯃꯥ ꯏꯄꯥ ꯑꯅꯤꯗꯨ ꯅꯍꯥ ꯑꯣꯏꯔꯛꯇꯨꯅ ꯃꯆꯥ ꯐꯪꯕ ꯉꯝꯖꯔꯒꯅꯤ꯫ ꯑꯩꯍꯥꯛ ꯑꯃꯨꯛ ꯏꯃꯥ ꯏꯄꯥ ꯑꯅꯤꯒꯤ ꯅꯥꯛꯇ ꯆꯠꯆꯔꯨꯈꯤꯒꯦ" ꯍꯥꯏꯗꯨꯅ
ꯁꯅꯝꯕ ꯅꯤꯡꯊꯧꯗ ꯈꯨꯔꯨꯝꯖꯔꯤ꯫ ꯁꯅꯝꯕ ꯅꯤꯡꯊꯧꯅ ꯃꯆꯥ ꯁꯦꯕꯣꯛ ꯑꯣꯏꯔꯕ ꯍꯧꯗꯣꯡꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯖꯔꯒ ꯅꯍꯥꯛ ꯆꯠꯆꯔꯨ, ꯑꯍꯟ ꯑꯅꯤꯗꯨꯅ ꯋꯥꯅ ꯅꯪꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯂꯒꯅꯤ ꯍꯥꯏꯔꯤ꯫ ꯍꯧꯗꯣꯡ ꯄꯟꯊꯕ ꯇꯧꯗꯅ ꯁꯅꯝꯕꯕꯨ ꯈꯨꯔꯨꯝꯖꯔꯒ ꯆꯩ ꯃꯇꯦꯛ ꯑꯗꯨ ꯃꯌꯥꯅ ꯆꯤꯛꯇꯨꯅ ꯄꯨꯔꯒ ꯃꯌꯨꯝꯗ ꯍꯜꯂꯛꯂꯦ꯫ ꯍꯅꯨꯕ ꯍꯅꯨꯕꯤ ꯑꯅꯤꯗꯨꯅ ꯃꯆꯥ ꯍꯧꯗꯣꯡ ꯑꯗꯨꯅ ꯃꯌꯥꯅ ꯆꯩꯇꯦꯛ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯄꯗꯨ ꯎꯔꯒ, ꯅꯪꯅ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝ ꯑꯁꯤ ꯑꯩꯈꯣꯏꯕꯨ ꯊꯥꯗꯣꯛꯇꯨꯅ ꯃꯐꯝ ꯀꯩꯗ ꯀꯔꯤꯒꯤ ꯆꯠꯂꯨꯔꯤꯕꯅꯣ? ꯑꯗꯨꯝꯅ ꯅꯪꯅ ꯇꯧꯔꯕꯗꯤ ꯅꯃꯥ ꯅꯄꯥ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯗꯤ ꯀꯔꯝꯅ ꯂꯩꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯍꯅꯨꯕꯤ ꯑꯗꯨꯅ ꯀꯞꯅ ꯀꯞꯅ, ꯅꯃꯥ ꯑꯩꯅ ꯏꯆꯥꯒꯤ ꯅꯐꯝꯗ ꯀꯔꯤ ꯅꯅꯤꯡ ꯊꯨꯡꯗꯕ ꯀꯔꯤ ꯊꯕꯛ ꯇꯧꯈꯤꯗꯨꯅ ꯅꯪꯅ ꯅꯃꯥ ꯑꯩꯕꯨ ꯋꯥꯔꯧꯕ ꯂꯩꯗꯨꯅ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝ ꯑꯁꯤ ꯐꯥꯎꯕ ꯑꯩꯈꯣꯏꯕꯨ ꯅꯤꯡꯁꯤꯡꯗꯕ ꯃꯈꯩ ꯀꯅꯥꯒꯤ ꯅꯥꯛꯇ ꯂꯩꯔꯨꯔꯤꯕꯅꯣ? ꯃꯃꯥ ꯑꯣꯏꯕꯤ ꯑꯩꯁꯦ ꯃꯆꯥ ꯋꯥꯔꯛꯄ ꯉꯝꯗꯕꯤ ꯅꯨꯄꯤ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤ꯫ ꯑꯗꯨꯅ ꯉꯁꯤꯗꯤ ꯅꯪꯅ ꯑꯗꯨꯝꯅ ꯇꯧꯒꯗꯕ ꯂꯩꯔꯕꯗꯤ ꯅꯃꯥ ꯑꯩꯍꯥꯛ ꯁꯤꯔꯒꯦ꯫ ꯑꯁꯨꯝꯅ ꯅꯪꯅ ꯅꯃꯥ ꯑꯩꯒꯤ ꯊꯃꯣꯏ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯊꯕꯛ ꯇꯧꯒꯗꯕꯒꯤ ꯁꯔꯨꯛ ꯑꯩꯍꯥꯛ ꯁꯤꯔꯒꯦ ꯍꯥꯏꯔꯒ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯅ ꯀꯞꯆꯔꯤ꯫ ꯍꯧꯗꯣꯡ ꯑꯗꯨꯅ ꯑꯣꯟꯊꯣꯛꯄ ꯍꯥꯏꯕ ꯑꯗꯨꯅꯤꯗ꯫ ꯑꯩꯅ ꯃꯇꯝ ꯈꯔꯗꯪ ꯂꯥꯏ ꯅꯤꯡꯂꯨꯕ ꯑꯗꯨꯗ ꯏꯃꯥ ꯑꯁꯤꯅ ꯃꯄꯨꯛꯅꯤꯡ ꯋꯥꯔꯧꯗꯨꯅ ꯀꯞꯂꯤꯕꯅꯤ ꯈꯟꯖꯔꯒ ꯃꯥꯅ ꯄꯨꯔꯛꯄ ꯆꯩ ꯑꯗꯨ ꯅꯤꯡꯊꯤꯅ ꯊꯝꯂꯒ ꯍꯅꯨꯕꯒꯤ ꯐꯤꯖꯤ ꯑꯗꯨ ꯃꯌꯥꯅ ꯆꯤꯛꯇꯨꯅ ꯆꯩꯒꯤ ꯃꯅꯥꯛꯇ ꯄꯨꯁꯤꯜꯂꯦ꯫ ꯃꯗꯨꯗ ꯍꯅꯨꯕꯅ ꯈꯜꯂꯤ, ꯃꯥꯅ ꯍꯥꯏꯔꯤꯕꯁꯤ ꯆꯩ ꯑꯁꯤ ꯀꯥꯟꯊꯣꯛꯎ ꯍꯥꯏꯔꯤ ꯃꯥꯜꯂꯦ ꯈꯟꯗꯨꯅ ꯍꯅꯨꯕ ꯆꯩ ꯑꯗꯨ ꯀꯥꯟꯊꯣꯛꯂꯦ꯫ ꯍꯧꯗꯣꯡꯅ ꯃꯃꯥ ꯍꯅꯨꯕꯤ ꯑꯗꯨꯕꯨ ꯐꯤꯖꯤ ꯄꯥꯏꯗꯨꯅ ꯆꯩꯒꯤ ꯃꯅꯥꯛꯇ ꯄꯨꯁꯤꯜꯂꯦ꯫ ꯍꯅꯨꯕꯅ, ꯍꯅꯨꯕꯤ ꯅꯪꯁꯨ ꯅꯆꯥꯅ ꯍꯥꯏꯔꯤꯕꯁꯤ ꯇꯧ ꯍꯥꯏꯔꯛꯈꯤ꯫ ꯍꯅꯨꯕꯤꯅ, ꯃꯥꯅ ꯂꯝꯗ ꯀꯣꯏꯕ ꯌꯥꯅꯕ ꯑꯩꯈꯣꯏ ꯑꯅꯤ ꯁꯥꯎꯗꯅꯕ ꯇꯧꯔꯤꯕꯅꯤ, ꯑꯩꯗꯤ ꯃꯥꯅ ꯍꯥꯏꯕꯁꯤ ꯃꯇꯝ ꯈꯔꯗꯤ ꯏꯟꯈꯤꯔꯣꯏ ꯍꯥꯏꯗꯨꯅ ꯁꯥꯎꯁꯤꯟꯅꯕ ꯁꯥꯗꯨꯅ ꯂꯩꯔꯦ꯫ ꯃꯗꯨꯗ ꯍꯅꯨꯕꯅ, ꯁꯥꯎꯒꯦ ꯍꯥꯏꯔꯕꯁꯨ ꯀꯣꯟꯅ ꯁꯥꯎꯗꯨꯅ ꯅꯆꯥ ꯋꯥꯔꯛꯎ, ꯍꯧꯖꯤꯛꯀꯤꯗꯤ ꯅꯆꯥ ꯑꯁꯤꯅ ꯄꯥꯝꯂꯤꯕꯁꯤ ꯇꯧ ꯍꯥꯏꯔꯛꯈꯤ꯫ ꯍꯅꯨꯕꯤꯗꯨ ꯆꯩꯗꯨ ꯀꯥꯜꯂꯦ꯫ ꯍꯧꯗꯣꯡꯅ ꯆꯩ ꯑꯗꯨ ꯃꯐꯝ ꯆꯥꯅ ꯑꯋꯥꯡꯕ ꯃꯐꯝ ꯑꯃꯗ ꯊꯝꯈ꯭ꯔꯦ꯫ ꯃꯇꯝ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯍꯅꯨꯕ ꯑꯗꯨ ꯅꯍꯥ ꯐꯖꯈ꯭ꯔꯕ ꯄꯥꯈꯪ ꯑꯃ ꯑꯣꯏꯔꯛꯂꯦ꯫ ꯃꯗꯨꯗ ꯍꯅꯨꯕꯤꯅ ꯉꯛꯂꯗꯨꯅ ꯍꯥꯏꯔꯛꯈꯤ, ꯏꯕꯨꯡꯉꯣ ꯄꯥꯈꯪ, ꯅꯪꯕꯨ ꯀꯗꯥꯏꯗꯒꯤꯅꯣ? ꯀꯅꯥꯒꯤ ꯃꯆꯥꯅꯣ? ꯀꯔꯤ ꯊꯕꯛꯀꯤ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄꯅꯣ? ꯍꯅꯨꯕ ꯑꯗꯨꯅ, ꯀꯔꯤꯅꯣ ꯍꯅꯨꯕꯤ ꯅꯪꯅ ꯉꯥꯡꯂꯤꯕ ꯑꯗꯨꯕꯨ? ꯅꯪꯕꯨ ꯉꯥꯎꯔꯕ꯭ꯔꯥ? ꯑꯩꯅꯤꯅꯦ, ꯀꯔꯤ ꯇꯧꯔꯕꯒꯦ ꯅꯪꯅ ꯑꯗꯨꯝꯅ ꯉꯥꯡ ꯁꯛꯂꯤꯕꯗꯨ ꯍꯦꯛ ꯍꯥꯏꯔꯛꯈꯤ꯫ ꯍꯅꯨꯕꯤꯅ, ꯊꯤꯗ, ꯃꯥꯅꯁꯨ ꯍꯅꯨꯕꯤ ꯑꯩꯉꯣꯟꯗ ꯀꯔꯦꯝꯅꯕ ꯁꯥꯔꯤ, ꯃꯁꯛ ꯃꯊꯧꯗꯤ ꯏꯐ ꯐꯖꯔꯗꯅ꯫ ꯏꯕꯨꯡꯉꯣ ꯑꯩꯁꯦ ꯅꯥꯄꯨ ꯍꯅꯨꯕꯒꯤ ꯅꯨꯄꯤ ꯅꯥꯕꯦꯟꯅꯤ, ꯀꯔꯤ ꯊꯣꯛꯇꯨꯅ ꯅꯪꯅ ꯅꯥꯄꯨ ꯁꯥꯗꯨꯅ ꯑꯩꯗꯤꯅꯦ ꯀ ꯍꯥꯏꯕꯒ ꯁꯥꯔꯤ? ꯑꯗꯨꯝꯅ ꯗꯣꯁ ꯂꯩꯒꯗꯕ ꯋꯥꯐꯝ ꯑꯗꯨ ꯉꯥꯡ ꯁꯛꯀꯅꯨ꯫ ꯅꯥꯄꯨ ꯑꯗꯨ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯄ ꯊꯣꯛꯂꯕꯗꯤ ꯅꯍꯥꯛꯀꯤ ꯅꯃꯤꯠꯅꯅ ꯑꯩꯉꯣꯟꯗ ꯌꯦꯡꯂꯤꯕ ꯃꯇꯧ ꯑꯗꯨ ꯎꯔꯒ ꯁꯣꯏꯗꯅ ꯅꯍꯥꯛ ꯆꯩ ꯆꯥꯕ ꯊꯣꯛꯀꯅꯤ꯫ ꯑꯗꯨꯅ ꯊꯨꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯍꯧꯔꯣ ꯍꯦꯛ ꯍꯥꯏꯔꯛꯈꯤ꯫ ꯍꯅꯨꯕꯤꯗꯨ ꯃꯆꯥ ꯍꯧꯗꯣꯡꯅ ꯄꯨꯔꯛꯄ ꯆꯩꯗꯨ ꯀꯥꯟꯊꯣꯛꯎ ꯍꯥꯏꯕꯗ ꯅꯤꯡꯉꯥꯏ ꯈꯔ ꯇꯧꯈꯤꯕꯅ ꯃꯍꯥꯛ ꯅꯍꯥ ꯑꯣꯟꯕꯗꯨ ꯍꯦꯛ ꯉꯝꯗꯕꯗꯒꯤ ꯍꯅꯨꯕꯅ ꯅꯍꯥ ꯑꯣꯟꯈꯤꯕꯗꯨ ꯅꯤꯡꯁꯤꯡꯕ ꯉꯝꯗꯅ ꯁꯥꯎꯅ ꯍꯅꯨꯕꯅ ꯑꯣꯟꯕ ꯅꯍꯥ ꯄꯥꯈꯪꯗ ꯍꯥꯏꯕ ꯋꯥꯅꯤ꯫ ꯍꯅꯨꯕꯅ, ꯅꯪꯅ ꯉꯥꯡꯂꯤꯕ ꯁꯛꯂꯤꯕ ꯑꯁꯤꯕꯨ ꯀꯔꯤꯅꯣ? ꯅꯪꯅ ꯑꯩꯕꯨ ꯀꯔꯤꯅꯤ ꯈꯟꯗꯨꯅ ꯆꯥꯊꯣꯛꯈ꯭ꯔꯣ ꯍꯥꯏꯔꯤꯕꯅꯣ ꯍꯥꯏꯔꯛꯈꯤ꯫ ꯍꯅꯨꯕꯤꯅ, ꯃꯁꯤꯒꯤ ꯄꯥꯈꯪ ꯑꯁꯤ ꯃꯁꯛ ꯃꯇꯧ ꯌꯦꯡꯂꯨꯔꯒꯗꯤ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯄꯣꯛꯏ, ꯑꯗꯨꯒ ꯃꯥꯅ ꯑꯩꯕꯨ ꯄꯥꯝꯕꯒꯤ ꯃꯇꯧꯁꯨ ꯎꯠꯂꯤ꯫ ꯃꯁꯤ ꯃꯄꯨ ꯇꯥꯔꯛꯂꯕꯗꯤ ꯁꯣꯏꯗꯅ ꯋꯥ ꯊꯣꯛꯀꯅꯤ꯫ ꯃꯄꯨꯅ, ꯍꯅꯨꯕꯤ ꯅꯍꯥꯛ ꯅꯍꯥ ꯄꯥꯈꯪ ꯑꯁꯤ ꯄꯥꯝꯕ ꯃꯥꯜꯂꯤ, ꯑꯗꯨꯒ ꯃꯥꯒ ꯂꯣꯏꯅꯅ ꯆꯠꯃꯤꯟꯅꯈ꯭ꯔꯣ ꯍꯥꯏꯔꯕꯗꯤ ꯑꯩꯗꯤ ꯀꯔꯝ ꯇꯧꯒꯅꯤ? ꯅꯍꯥ ꯄꯥꯈꯪ ꯑꯁꯤꯅꯁꯨ ꯍꯅꯨꯕꯤ ꯑꯩꯕꯨ ꯂꯩꯃꯤꯟꯅꯕ ꯉꯝꯖꯔꯣꯏ ꯍꯥꯏꯔꯕꯗꯤ ꯑꯩꯗꯤ ꯃꯥꯡꯖꯕ ꯇꯥꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯅꯍꯥ ꯑꯁꯤꯗ ꯑꯁꯨꯛ ꯅꯨꯡꯁꯤꯔꯨꯔꯤꯕ ꯑꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯑꯣꯟꯊꯣꯛꯅ ꯃꯇꯨꯡ ꯏꯟꯗꯨꯅ ꯆꯠꯆꯅꯤꯡꯈ꯭ꯔꯦꯗ ꯈꯟꯗꯨꯅ ꯂꯩꯔꯤ꯫ ꯍꯅꯨꯕꯅ ꯑꯣꯟꯕ ꯄꯥꯈꯪ ꯑꯗꯨꯅ, ꯀꯔꯤꯅꯣ ꯅꯪꯅ ꯈꯟꯗꯨꯅ ꯂꯩꯔꯤꯕꯗꯨꯕꯨ? ꯏꯆꯥꯁꯤ ꯃꯇꯝ ꯀꯨꯏꯅ ꯆꯥꯔꯝ ꯊꯛꯂꯝ ꯈꯪꯗꯅ ꯂꯝ ꯀꯣꯏꯔꯨꯔꯕꯅꯤ, ꯑꯗꯨꯅ ꯆꯥꯛ ꯊꯣꯡꯗꯨꯅ ꯄꯤꯖꯅꯕ ꯇꯧꯒꯦꯗꯤ ꯍꯥꯏꯗ꯭ꯔꯒ ꯑꯩꯕꯨ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕ ꯑꯁꯤꯕꯨ ꯍꯦꯛ ꯍꯥꯏꯔꯛꯈꯤ꯫ ꯍꯅꯨꯕꯤ ꯑꯗꯨꯅ, ꯄꯥꯈꯪ ꯑꯁꯤ ꯂꯝꯗꯤ ꯐꯖꯅ ꯍꯦꯟꯕꯖꯥꯠꯅꯤ, ꯃꯥꯅ ꯑꯩꯕꯨ ꯃꯥꯒꯤ ꯅꯨꯄꯤꯒꯨꯝ ꯉꯥꯡ ꯁꯛꯂꯤ꯫ ꯐꯔꯦ,
ꯃꯄꯨꯅ ꯇꯥꯟꯊꯣꯛꯂꯒ ꯇꯥꯟꯊꯣꯛꯂꯦ ꯃꯍꯥꯛ ꯑꯁꯤ ꯊꯥꯗꯣꯛꯈꯤꯕ ꯌꯥꯗ꯭ꯔꯦ ꯑꯩꯒꯤ ꯊꯃꯣꯏ ꯑꯁꯤꯅ ꯄꯥꯈꯪ ꯑꯁꯤꯕꯨ ꯑꯩꯅ ꯂꯩꯁꯥꯔꯤꯉꯩꯗ ꯍꯅꯨꯕ ꯃꯄꯨ ꯑꯁꯤꯒꯨꯝ ꯅꯨꯡꯁꯤꯔꯤꯕ ꯀꯔꯤꯒꯤꯅꯣ ꯑꯩꯍꯥꯛ ꯍꯅꯨꯕꯅ ꯐꯨꯗꯨꯅ ꯁꯤꯔꯕꯁꯨ ꯃꯥꯕꯨ ꯊꯥꯗꯣꯛꯂꯔꯣꯏ ꯈꯟꯗꯨꯅ ꯍꯥꯏꯔꯛꯈꯤ ꯍꯣꯏ ꯏꯕꯨꯡꯉꯣ ꯑꯩꯗꯤ ꯌꯥꯝꯅ ꯅꯪꯕꯨ ꯅꯨꯡꯁꯤꯔꯦ ꯑꯗꯨꯅ ꯑꯩꯅ ꯆꯥꯛ ꯊꯣꯡꯈ꯭ꯔꯤꯉꯩꯗ ꯅꯍꯥꯛ ꯑꯃꯨꯛ ꯆꯥꯊꯣꯛꯈꯤꯕ ꯌꯥꯔꯔꯣꯏ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯅ ꯅꯄꯨꯒ ꯆꯥꯛ ꯆꯥꯃꯤꯟꯅꯈꯤꯁꯤ ꯅꯪꯅ ꯆꯠꯀꯗꯕ ꯃꯐꯝ ꯑꯗꯨ ꯑꯩꯉꯣꯟꯗ ꯇꯥꯛꯄꯤꯔꯝꯃꯨ ꯍꯦꯛ ꯍꯥꯏꯔꯛꯈꯤ ꯍꯅꯨꯕꯤꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯍꯅꯨꯕꯅ ꯑꯣꯟꯕ ꯄꯥꯈꯪ ꯑꯗꯨꯅ ꯍꯣꯏ ꯕꯦꯝꯃ ꯑꯩꯗꯤ ꯄꯨꯟꯁꯤ ꯆꯨꯞꯄ ꯅꯪꯕꯨ ꯊꯥꯗꯣꯛꯂꯔꯣꯏ ꯆꯥꯛꯇꯨꯝ ꯊꯣꯡꯂꯨꯔꯣ ꯍꯥꯏꯔꯛꯈꯤ ꯍꯅꯨꯕꯤꯅ ꯑꯩꯅ ꯊꯣꯡꯕ ꯆꯥꯛꯇꯨ ꯊꯋꯥꯏ ꯇꯥꯅ ꯆꯥꯕꯤꯒꯅꯤ ꯍꯥꯏꯔꯕꯗꯤ ꯑꯩꯍꯥꯛ ꯆꯥꯛ ꯊꯣꯡꯖꯔꯨꯔꯒꯦ ꯑꯃꯨꯛ ꯆꯠꯄꯤꯈꯤꯕꯗꯤ ꯇꯧꯕꯤꯒꯅꯨ ꯍꯥꯏꯔꯛꯈꯤ ꯍꯅꯨꯕꯅ ꯑꯣꯟꯕ ꯄꯥꯈꯪꯅ ꯍꯣꯏꯅꯦ ꯍꯣꯏꯅꯦ ꯑꯩ ꯀꯗꯥꯏꯗꯕꯨ ꯆꯠꯂꯨꯒꯗꯒꯦ ꯅꯪꯅ ꯊꯣꯡꯕ ꯆꯥꯛꯇꯨ ꯆꯥꯗꯨꯅ ꯂꯩꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯔꯛꯈꯤ ꯍꯅꯨꯕꯗꯨꯗꯤ ꯃꯍꯥꯛ ꯅꯍꯥ ꯑꯣꯏꯔꯦ ꯍꯥꯏꯕꯁꯤ ꯈꯪꯖꯗ꯭ꯔꯤ ꯑꯗꯨꯒ ꯍꯅꯨꯕꯤ ꯑꯗꯨꯗꯤ ꯃꯥꯅ ꯆꯩ ꯀꯥꯟꯕꯗ ꯈꯔ ꯅꯤꯡꯉꯥꯏ ꯇꯧꯈꯤꯕꯅ ꯃꯍꯥꯛ ꯅꯍꯥ ꯍꯦꯛ ꯑꯣꯟꯕ ꯌꯥꯗꯗꯨꯅ ꯂꯩꯔꯤꯕꯅꯤ ꯍꯅꯨꯕꯤ ꯑꯗꯨꯅ ꯆꯥꯛ ꯊꯣꯡꯅ ꯊꯣꯡꯅ ꯃꯍꯥꯛꯁꯨ ꯐꯖꯈ꯭ꯔꯕꯤ ꯂꯩꯁꯥꯕꯤ ꯑꯃ ꯑꯣꯏꯈ꯭ꯔꯦ ꯃꯍꯥꯛ ꯃꯁꯥꯗꯨ ꯅꯍꯥ ꯑꯣꯏꯔꯦ ꯍꯥꯏꯕꯗꯤ ꯃꯍꯥꯛꯇꯤ ꯈꯪꯖꯗ꯭ꯔꯤ ꯑꯗꯨꯅ ꯍꯅꯨꯕꯤꯒꯤ ꯋꯥꯈꯜꯗ ꯑꯗꯨꯃꯛ ꯇꯥꯎꯗꯨꯅ ꯂꯩꯔꯤ ꯍꯅꯨꯕꯅ ꯈꯜꯂꯤ ꯍꯅꯨꯕꯤꯗꯨꯅ ꯊꯣꯡꯈ꯭ꯔꯤꯕ ꯆꯥꯛ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯣꯏꯗ꯭ꯔꯤꯕ꯭ꯔꯥ ꯉꯁꯤ ꯑꯁꯤ ꯆꯥꯛꯁꯤ ꯈꯪꯂꯥꯝ ꯂꯥꯝꯕ ꯍꯦꯟꯖꯜꯂꯛꯏ ꯍꯥꯏꯗꯨꯅ ꯆꯥꯛꯈꯨꯝꯗ ꯆꯪꯁꯤꯜꯂꯛꯄꯗ ꯇꯅꯧ ꯇꯅꯧꯕꯤ ꯂꯩꯁꯥꯕꯤ ꯑꯃꯅ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯣꯡꯗꯨꯅ ꯂꯩꯔꯝꯕ ꯎꯕꯗ ꯍꯅꯨꯕꯅ ꯑꯣꯟꯕ ꯄꯥꯈꯪ ꯑꯗꯨꯅ ꯏꯕꯦꯝꯃ ꯅꯪꯕꯨ ꯀꯅꯥꯅꯣ ꯃꯐꯝ ꯑꯁꯤꯗ ꯀꯔꯝꯅ ꯂꯥꯛꯇꯨꯅ ꯆꯥꯛ ꯑꯁꯤ ꯊꯣꯡꯂꯤꯕꯅꯣ ꯑꯩꯈꯣꯏꯒꯤ ꯅꯕꯦꯟ ꯍꯅꯨꯕꯤ ꯑꯗꯨꯅ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯕꯒꯦ ꯃꯥꯅ ꯅꯪꯕु ꯆꯥꯛꯁꯤ ꯊꯣꯡꯍꯜꯂꯝꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯂꯕꯗ ꯍꯅꯨꯕꯤꯅ ꯑꯣꯟꯕ ꯂꯩꯁꯥꯕꯤ ꯑꯗꯨꯅ ꯄꯥꯈꯪ ꯑꯗꯨꯅ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯍꯪꯂꯤꯕ ꯋꯥꯍꯪ ꯑꯗꯨꯗ ꯂꯣꯏꯖꯔꯦ ꯂꯣꯏꯖꯔꯦ ꯍꯦꯛ ꯍꯥꯏꯔꯛꯈꯤ ꯂꯩꯁꯥꯕꯤ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯍꯅꯨꯕꯅ ꯑꯣꯟꯕ ꯄꯥꯈꯪꯅ ꯂꯩꯁꯥꯕꯤ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯦ ꯃꯥꯅ ꯃꯁꯤꯕꯨ ꯑꯩꯒꯤ ꯅꯨꯄꯤ ꯍꯅꯨꯕꯤ ꯑꯗꯨꯅ ꯅꯍꯥ ꯑꯣꯏꯔꯤꯉꯩꯒꯤ ꯐꯤꯕꯝ ꯑꯗꯨꯃꯛ ꯃꯥꯜꯂꯤ ꯑꯁꯨꯝ ꯈꯟꯗꯨꯅ ꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩ ꯍꯅꯨꯕꯤꯅ ꯑꯣꯟꯕ ꯂꯩꯁꯥꯕꯤ ꯑꯗꯨꯅꯁꯨ ꯆꯪꯂꯛꯂꯤꯕ ꯄꯥꯈꯪ ꯑꯁꯤꯗꯤ ꯑꯩꯅ ꯂꯥꯟꯅ ꯈꯜꯂꯨꯔꯦ ꯃꯍꯥꯛ ꯑꯁꯤꯕꯨ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕ ꯍꯅꯨꯕ ꯑꯗꯨꯅ ꯅꯍꯥ ꯑꯣꯏꯔꯤꯉꯩꯗ ꯂꯩꯈꯤꯕ ꯁꯛꯐꯝ ꯑꯗꯨꯅꯤ ꯈꯪꯂꯛꯇꯨꯅ ꯅꯪꯕꯨ ꯍꯅꯨꯕ ꯑꯗꯨꯔ ꯍꯪꯂꯛꯈꯤ ꯃꯗꯨꯗ ꯍꯅꯨꯕꯅ ꯑꯣꯟꯕ ꯄꯥꯈꯪ ꯑꯗꯨꯅ ꯑꯃꯨꯛ ꯅꯪꯕꯨ ꯍꯅꯨꯕꯤ ꯑꯗꯨꯔ ꯍꯥꯏꯅ ꯉꯛꯅ ꯍꯪꯅꯔꯕꯗ ꯃꯈꯣꯏ ꯑꯅꯤ ꯃꯁꯥꯁꯤꯡ ꯑꯗꯨ ꯍꯟꯊꯅ ꯌꯦꯡꯅꯔꯕꯗ ꯀꯔꯤ ꯃꯇꯧꯅꯣ ꯑꯩꯈꯣꯏ ꯑꯅꯤꯃꯛ ꯍꯥꯟꯅꯒꯤ ꯄꯥꯈꯪ ꯂꯩꯁꯥꯕꯤꯗꯨ ꯑꯣꯜꯂꯦ ꯍꯥꯏꯅꯗꯨꯅ ꯑꯩꯈꯣꯏꯒꯤ ꯏꯆꯥ ꯀꯣꯛꯐꯥꯏꯅ ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯆꯩ ꯑꯃ ꯄꯨꯔꯛꯇꯨꯅ ꯀꯥꯟꯊꯣꯛꯍꯟꯈꯤꯕꯗꯨꯅ ꯑꯣꯏꯕ ꯇꯥꯔꯦ ꯍꯥꯏꯅ ꯍꯔꯥꯎꯅꯗꯨꯅ ꯂꯩꯕ ꯃꯇꯧ ꯑꯗꯨ ꯍꯧꯗꯣꯡ ꯀꯣꯛꯐꯥꯏ ꯑꯃꯗꯤ ꯍꯧꯗꯣꯡ ꯑꯉꯥꯡꯕꯤꯅ ꯎꯖꯔꯒ ꯃꯄꯨꯛꯅꯤꯡ ꯌꯥꯝꯅ ꯍꯔꯥꯎꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩꯗ ꯍꯧꯗꯣꯡ ꯑꯅꯤꯗꯨ ꯃꯐꯝ ꯈꯪꯗꯅ ꯇꯨꯗꯨꯅ ꯁꯤꯔꯦ ꯍꯧꯗꯣꯡ ꯃꯄꯤ ꯑꯅꯤꯗꯨ ꯁꯤꯕ ꯎꯔꯒ ꯃꯆꯥ ꯑꯅꯤꯗꯨ ꯀꯟꯅ ꯀꯟꯅ ꯈꯣꯡꯂꯛꯈꯤ ꯍꯧꯗꯣꯡ ꯃꯆꯥ ꯑꯅꯤꯗꯨꯅ ꯈꯣꯡꯕꯗꯨꯗ ꯄꯥꯈꯪ ꯑꯣꯏꯔꯕ ꯂꯩꯁꯥꯕꯤ ꯑꯣꯏꯔꯕꯤ ꯑꯅꯤꯅ ꯍꯟꯅ ꯌꯦꯡꯊꯣꯛꯂꯛꯄꯗ ꯃꯆꯥ ꯁꯛꯅ ꯌꯣꯛꯆꯔꯛꯂꯕ ꯀꯣꯛꯐꯥꯏ ꯑꯃꯗꯤ ꯍꯧꯗꯣꯡ ꯑꯉꯥꯡꯕꯤꯅ ꯇꯨꯗꯨꯅ ꯁꯤꯅ ꯂꯩꯔꯤꯕꯗꯨ ꯃꯈꯣꯏ ꯑꯅꯤꯅ ꯎꯕꯗ ꯄꯥꯈꯠꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯍꯧꯗꯣꯡ ꯑꯅꯤꯕꯨ ꯀꯣꯟꯈꯠꯇꯨꯅ ꯃꯈꯣꯏ ꯑꯅꯤꯃꯛ ꯀꯞꯄ ꯍꯧꯔꯛꯂꯦ ꯏꯄꯥꯒꯤ ꯏꯕꯨꯡꯉꯣ ꯅꯨꯡꯁꯤꯕ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯅꯨꯡꯁꯤꯕ ꯏꯃꯧ ꯏꯕꯦꯝꯃ ꯅꯨꯡꯁꯤꯕꯤ ꯅꯈꯣꯏ ꯑꯅꯤꯅ ꯇꯧꯔꯤꯕ ꯃꯇꯧ ꯑꯁꯤꯕꯨ ꯀꯔꯤ ꯃꯇꯧꯅꯣ ꯅꯄꯥ ꯅꯃꯥ ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯑꯃꯨꯛ ꯍꯟꯅ ꯑꯅꯧꯕ ꯃꯄꯣꯛ ꯑꯃꯗ ꯊꯝꯕꯤꯔꯝꯂꯒ ꯅꯈꯣꯏ ꯑꯅꯤꯗꯤ ꯇꯥꯏꯕꯪ ꯊꯥꯗꯣꯛꯇꯨꯅ ꯑꯩꯈꯣꯏꯕꯨ ꯍꯨꯟꯗꯣꯛꯇꯨꯅ ꯆꯠꯂꯕ꯭ꯔꯥ ꯅꯪꯅ ꯏꯄꯥꯗ ꯆꯠꯂꯝꯂꯤꯕ ꯄꯥꯈꯣꯡ ꯑꯁꯤꯕꯨ ꯀꯔꯤ ꯄꯥꯈꯣꯡꯅꯣ ꯍꯥꯏꯔꯒ ꯄꯥꯈꯪ ꯂꯩꯁꯥ ꯑꯅꯤꯗꯨ ꯅꯣꯡ ꯈꯣꯡꯕꯒꯨꯝ ꯍꯧꯗꯣꯡ ꯑꯁꯤꯕ ꯑꯅꯤꯗꯨꯕꯨ ꯀꯣꯟꯗꯨꯅ ꯀꯞꯂꯛꯂꯦ ꯍꯟꯗꯛ ꯄꯥꯈꯪꯕ ꯏꯕꯨꯡꯉꯣꯗ ꯀꯣꯛꯐꯥꯏ ꯀꯧꯕ ꯍꯧꯗꯣꯡꯅ ꯃꯄꯥ ꯃꯃꯥ ꯑꯅꯤꯕꯨ ꯅꯍꯥ ꯑꯣꯜꯍꯟꯕꯤꯗꯨꯅ ꯃꯆꯥ ꯙꯥꯔ ꯄꯤꯕꯤꯌꯨ ꯍꯥꯏꯅ ꯅꯤꯖꯈꯤꯕ ꯑꯗꯨꯗ ꯄꯥꯈꯪꯕꯅ ꯌꯦꯡꯕꯗ ꯍꯅꯨꯕ ꯍꯅꯨꯕꯤ ꯑꯅꯤ ꯑꯁꯤꯒꯤꯗꯤ ꯑꯇꯣꯞꯄ ꯃꯆꯥ ꯑꯃ ꯐꯪꯉꯨ ꯍꯥꯏꯕ ꯂꯩꯇꯕꯗꯒꯤ ꯄꯥꯈꯪꯕꯅ ꯃꯆꯥ ꯑꯣꯏꯅ ꯌꯣꯛꯆꯔꯤꯕ ꯍꯧꯗꯣꯡ ꯑꯁꯤꯒꯤ ꯑꯇꯃꯥꯗ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯆꯥ ꯑꯣꯏꯅ ꯄꯣꯛꯆꯔꯨꯔꯣ ꯍꯥꯏꯅ ꯕꯣꯔ ꯄꯤꯈꯤꯕꯗꯒꯤ ꯍꯧꯗꯣꯡ ꯑꯅꯤ ꯑꯁꯤ ꯁꯤꯔꯤꯕꯅꯤ ꯍꯅꯨꯕ ꯍꯅꯨꯕꯤ ꯑꯅꯤꯗꯨ ꯑꯃꯨꯛ ꯍꯟꯅ ꯅꯧꯅ ꯌꯨꯝ ꯄꯥꯟꯃꯤꯟꯅꯕ ꯍꯧꯔꯛꯂꯦ ꯃꯈꯣꯏ ꯑꯅꯤꯅ ꯍꯧꯗꯣꯡ ꯃꯆꯥ ꯑꯅꯤꯗꯨꯕꯨ ꯃꯁꯥꯅ ꯄꯣꯛꯂꯝꯕ ꯃꯁꯨꯅꯤ ꯈꯟꯗꯨꯅ ꯂꯨꯅ ꯌꯣꯛꯄꯤꯈꯤ
ꯍꯧꯖꯤꯛ ꯍꯅꯨꯕꯤꯅ ꯑꯣꯜꯂꯛꯄ ꯅꯨꯄꯤꯗꯨ ꯒꯔꯚ ꯑꯣꯏꯈ꯭ꯔꯦ꯫ ꯃꯥꯒꯤ ꯃꯤꯇꯝ ꯂꯩꯕ ꯊꯋꯥꯏ ꯑꯗꯨ ꯃꯈꯣꯏꯅ ꯃꯆꯥꯅꯤ ꯍꯥꯏꯗꯨꯅ ꯂꯨꯅ ꯌꯣꯛꯆꯈꯤꯕ ꯀꯣꯛꯐꯥꯏ ꯍꯥꯏꯕ ꯍꯧꯗꯣꯡ ꯑꯗꯨꯒꯤ ꯊꯋꯥꯏꯅ ꯆꯪꯂꯛꯄꯅꯤ꯫ ꯑꯗꯨꯒ ꯃꯃꯧ ꯑꯣꯏꯔꯝꯕꯤ ꯍꯧꯗꯣꯡ ꯑꯉꯥꯡꯕꯤ ꯑꯗꯨꯅ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡꯗ ꯆꯪꯗꯨꯅ ꯃꯍꯥꯛꯁꯨ ꯃꯤꯇꯝꯈ꯭ꯔꯦ꯫ ꯆꯍꯤ ꯐꯥꯔꯛꯄꯗ ꯃꯆꯥ ꯅꯤꯄꯥ ꯑꯃ ꯐꯪꯖꯔꯦ꯫ ꯃꯃꯤꯡꯅ ꯃꯤꯅꯨꯇꯣꯟ ꯀꯧꯖꯔꯦ꯫ ꯊꯥ ꯈꯔ ꯂꯩꯔꯕ ꯃꯇꯨꯡꯗ ꯀꯣꯅꯨꯡꯗꯁꯨ ꯃꯍꯥꯔꯥꯅꯤ ꯑꯇꯣꯝꯕꯤ ꯑꯁꯤꯒꯤ ꯒꯔꯚꯗꯒꯤ ꯃꯆꯥꯅꯨꯄꯤ ꯑꯃ ꯐꯪꯖꯔꯦ꯫ ꯃꯃꯤꯡꯅ ꯃꯤꯅꯨꯂꯩꯃ ꯊꯣꯟꯖꯔꯦ꯫ ꯃꯇꯝ ꯑꯁꯤ ꯐꯥꯎꯕ ꯍꯅꯨꯕꯅ ꯑꯣꯟꯕ ꯅꯤꯄꯥ ꯑꯁꯤ ꯃꯍꯥꯛ ꯀꯣꯅꯨꯡꯒꯤ ꯃꯟꯇ꯭ꯔꯤ ꯃꯀꯣꯛ ꯑꯣꯏꯔꯝꯃꯤ ꯍꯥꯏꯕ ꯀꯥꯎꯊꯣꯛꯈꯤꯗꯨꯅ ꯀꯣꯅꯨꯡ ꯀꯥꯈꯤꯗ꯭ꯔꯦ꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯀꯔꯤ ꯋꯥꯔꯝ ꯂꯩꯗꯨꯅ ꯑꯩꯒꯤ ꯃꯟꯇ꯭ꯔꯤ ꯃꯀꯣꯛ ꯑꯗꯨꯅ ꯀꯣꯅꯨꯡ ꯀꯥꯔꯛꯇ꯭ꯔꯤꯕꯅꯣ? ꯂꯩꯕꯥꯛꯀꯤ ꯑꯔꯨꯕ ꯇꯥꯟꯅꯒꯗꯕ ꯋꯥꯐꯝ ꯀꯌꯥ ꯃꯔꯨꯝ ꯂꯥꯛꯂꯤꯕꯁꯤ ꯈꯟꯅꯐꯝ ꯈꯪꯗ꯭ꯔꯦ꯫ ꯑꯗꯨꯅ ꯏꯄꯨ ꯃꯟꯇ꯭ꯔꯤ ꯑꯗꯨ ꯃꯁꯥ ꯉꯝꯗꯗꯨꯅ ꯇꯧꯔꯤꯕ꯭ꯔꯥ? ꯆꯍꯤ ꯑꯃ ꯍꯦꯜꯂꯕ ꯐꯥꯎꯕ ꯃꯥꯅ ꯀꯣꯅꯨꯡ ꯀꯥꯗ꯭ꯔꯤꯕꯁꯤꯕꯨ? ꯅꯈꯣꯏ ꯈꯔ ꯆꯠꯇꯨꯅ ꯏꯄꯨ ꯃꯟꯇ꯭ꯔꯤꯕꯨ ꯀꯧꯈꯠꯂꯨꯆꯣ ꯍꯥꯏꯗꯨꯅ ꯃꯅꯥꯏꯁꯤꯡ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯃꯟꯇ꯭ꯔꯤꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯦ꯫ ꯃꯈꯣꯏꯅ ꯏꯄꯨ ꯃꯟꯇ꯭ꯔꯤ ꯈꯦꯋꯥꯏꯕꯕꯨ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯍꯅꯨꯕꯅ ꯑꯣꯟꯕ ꯅꯤꯄꯥ ꯑꯗꯨꯗ ꯍꯪꯂꯕꯗ ꯅꯤꯄꯥ ꯑꯗꯨꯅ ꯍꯥꯏꯔꯛꯈꯤ, ꯏꯕꯨꯡꯉꯣ ꯈꯣꯏ, ꯈꯦꯋꯥꯏꯕ ꯍꯥꯏꯕ ꯅꯤꯄꯥ ꯑꯗꯨꯗꯤ ꯑꯩꯅꯤ꯫ ꯑꯗꯨꯒ ꯏꯄꯨ ꯃꯟꯇ꯭ꯔꯤ ꯈꯦꯋꯥꯏꯕ ꯍꯥꯏꯕꯗꯨꯗꯤ ꯑꯩꯗꯤ ꯈꯪꯗꯦ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯅꯤꯡꯊꯧ ꯃꯅꯥꯏꯁꯤꯡꯅ, ꯏꯕꯨꯡꯉꯣ, ꯏꯄꯨ ꯑꯗꯨꯒꯤ ꯏꯕꯦꯟ ꯑꯗꯨꯒꯤ ꯃꯃꯤꯡꯁꯨ ꯈꯦꯛꯋꯥꯏꯕꯤ ꯀꯧꯕꯅꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯌꯨꯝꯅꯤ ꯃꯁꯤ꯫ ꯃꯈꯣꯏ ꯑꯅꯤꯕꯨ ꯁꯤꯈ꯭ꯔꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯂꯩꯔꯤꯕ꯭ꯔꯥ? ꯃꯈꯣꯏꯕꯨ ꯑꯃꯨꯛꯇꯪ ꯎꯅꯍꯟꯕꯤꯌꯨ꯫ ꯃꯐꯝ ꯀꯗꯥꯏꯗ ꯂꯩꯕꯒꯦ ꯍꯥꯏꯔꯛꯈꯤ꯫ ꯅꯤꯄꯥ ꯑꯗꯨꯅ, ꯏꯕꯨꯡꯉꯣꯁꯤꯡꯅ ꯍꯥꯏꯔꯤꯕ ꯃꯤꯡꯁꯤꯡ ꯑꯗꯨꯗꯤ ꯂꯣꯏꯅ ꯆꯨꯝꯃꯤ꯫ ꯑꯩꯕꯨ ꯅꯤꯡꯊꯧꯒꯤ ꯃꯟꯇ꯭ꯔꯤ ꯑꯣꯏꯔꯝꯃꯤ ꯍꯥꯏꯕꯁꯤꯗꯤ ꯅꯤꯡꯁꯤꯡꯕ ꯊꯣꯛꯇ꯭ꯔꯦ ꯈꯨꯝꯂꯛꯈꯤ꯫ ꯃꯥꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯏꯕꯦꯟ ꯑꯗꯨ ꯑꯩꯈꯣꯏꯅ ꯃꯁꯛ ꯈꯪꯕꯅꯤ ꯑꯗꯨꯅ ꯃꯥꯕꯨ ꯑꯃꯨꯛꯇ ꯎꯅꯖꯒꯦ ꯍꯥꯏꯔꯕꯗ ꯅꯤꯄꯥ ꯑꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯀꯧꯊꯣꯛꯆꯔꯒ ꯎꯅꯍꯜꯂꯦ꯫ ꯅꯤꯡꯊꯧ ꯃꯅꯥꯏꯁꯤꯡꯗꯨ ꯉꯛꯅ ꯀꯣꯅꯨꯡꯗ ꯍꯟꯈ꯭ꯔꯦ꯫ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯅꯤꯡꯊꯧꯗ ꯇꯝꯂꯕꯗ ꯅꯤꯡꯊꯧꯅ ꯈꯜꯂꯤ, ꯏꯄꯨ ꯑꯗꯨ ꯃꯌꯥ ꯌꯥꯝꯅ ꯍꯩꯕ ꯃꯤ ꯑꯣꯏꯕ ꯇꯥꯔꯦ꯫ ꯃꯥꯅ ꯅꯍꯥ ꯑꯣꯟꯊꯣꯛꯇꯨꯅ ꯂꯩꯔꯝꯃꯤ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤꯅ ꯆꯨꯝꯂꯕꯗꯤ ꯃꯥꯕꯨ ꯐꯥꯗꯨꯅ ꯃꯇꯧ ꯀꯔꯝꯅ ꯅꯍꯥ ꯑꯣꯟꯊꯣꯛꯂꯤꯕꯅꯣ ꯈꯪꯗ꯭ꯔꯤꯕ ꯐꯥꯎꯕ ꯃꯥꯕꯨ ꯐꯥꯗꯨꯅ ꯊꯝꯂꯒꯦ ꯈꯟꯈ꯭ꯔꯦ꯫ ꯃꯅꯥꯏꯁꯤꯡ ꯊꯥꯗꯨꯅ ꯅꯍꯥ ꯑꯣꯏꯔꯤꯕ ꯅꯤꯄꯥ ꯑꯗꯨꯕꯨ ꯐꯥꯗꯨꯅ ꯄꯨꯔꯛꯎ ꯍꯥꯏꯔꯦ꯫ ꯃꯗꯨꯗ ꯅꯤꯡꯊꯧ ꯃꯅꯥꯏꯁꯤꯡ ꯂꯥꯛꯇꯨꯅ ꯅꯤꯄꯥ ꯑꯗꯨꯕꯨ ꯐꯥꯗꯨꯅ ꯀꯣꯅꯨꯡꯗ ꯄꯨꯔꯛꯂꯦ꯫ ꯅꯤꯡꯊꯧꯅ, ꯏꯄꯨꯅ ꯃꯇꯧ ꯀꯔꯝꯅ ꯅꯍꯥ ꯑꯣꯟꯗꯨꯅ ꯅꯆꯥ ꯄꯣꯛꯇꯨꯅ ꯂꯩꯔꯤꯕꯅꯣ? ꯑꯁꯦꯡꯕ ꯇꯥꯛꯇ꯭ꯔꯕꯗꯤ ꯗꯟꯗꯤ ꯐꯪꯒꯅꯤ ꯍꯥꯏꯔꯛꯂꯦ꯫ ꯋꯥꯗꯨ ꯇꯥꯕꯗ ꯅꯍꯥ ꯑꯣꯏꯗꯨꯅ ꯂꯩꯔꯤꯕ ꯍꯅꯨꯕ ꯑꯗꯨꯅ ꯃꯃꯥꯡꯉꯩꯗ ꯁꯒꯨꯟ ꯇꯧꯕ ꯍꯨꯔꯥꯟꯕ ꯐꯥꯅꯕ ꯀꯣꯅꯨꯡꯗ ꯀꯥꯈꯤꯕꯗꯨ ꯅꯤꯡꯁꯤꯡꯂꯛꯂꯦ꯫ ꯃꯗꯨꯗ ꯍꯅꯨꯕꯅ ꯑꯣꯟꯕ ꯅꯤꯄꯥ ꯑꯗꯨꯅ ꯅꯤꯡꯊꯧ ꯈꯨꯔꯨꯝꯖꯔꯗꯨꯅ ꯍꯪꯒꯠꯆꯔꯛꯈꯤ, ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ, ꯅꯅꯥꯏ ꯑꯩꯍꯥꯛ ꯅꯤꯡꯁꯤꯡꯖꯔꯛꯂꯦ꯫ ꯍꯅꯨꯕ ꯍꯅꯨꯕꯤ ꯑꯩꯈꯣꯏ ꯑꯅꯤꯅ ꯑꯍꯟ ꯑꯣꯏꯁꯤꯜꯂꯛꯄ ꯃꯇꯝ ꯑꯁꯤꯗ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯛꯇꯨꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯀꯞꯆꯩ꯫ ꯏꯃꯤꯠꯇꯩ ꯆꯥ ꯑꯃꯗꯁꯨ ꯐꯪꯗꯅ ꯁꯤꯕ ꯇꯥꯔꯦ ꯈꯟꯖꯗꯨꯅ ꯅꯨꯃꯤꯠ ꯑꯃꯒꯤ ꯑꯍꯤꯡ ꯑꯃꯒꯤ ꯃꯪꯗ ꯄꯥꯈꯪꯕꯅꯤ ꯍꯥꯏꯕ ꯂꯥꯏ ꯑꯃ ꯂꯥꯛꯇꯨꯅ ꯅꯈꯣꯏ ꯑꯅꯤꯒꯤ ꯑꯋꯥꯕꯁꯤ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ꯫ ꯑꯗꯨꯅ ꯅꯈꯣꯏ ꯑꯅꯤꯃꯛ ꯈꯨꯗꯛ ꯑꯁꯤꯗꯒꯤ ꯅꯍꯥ ꯑꯣꯟꯖꯔꯣ, ꯑꯗꯨꯒ ꯅꯆꯥ ꯅꯤꯄꯥ ꯑꯃꯁꯨ ꯐꯪꯖꯔꯣ ꯍꯥꯏꯅ ꯕꯣꯔ ꯄꯤꯔꯝꯂꯒ ꯃꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯅꯣꯡꯉꯥꯜꯂꯕꯗ ꯑꯩꯈꯣꯏ ꯑꯅꯤꯃꯛ ꯅꯍꯥ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯑꯩꯈꯣꯏ ꯍꯥꯟꯅ ꯀꯔꯤ ꯇꯧꯈꯤ, ꯀꯔꯤ ꯑꯣꯏꯈꯤ ꯍꯥꯏꯕ ꯑꯃꯠꯇ ꯅꯤꯡꯁꯤꯡꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯅ ꯅꯅꯥꯏ ꯑꯩꯅ ꯀꯣꯅꯨꯡ ꯀꯥꯔꯛꯇ꯭ꯔꯤꯕꯁꯤ ꯅꯅꯥꯏ ꯅꯕꯦꯟ ꯑꯗꯨꯁꯨ ꯍꯧꯖꯤꯛꯇꯤ ꯃꯆꯥ ꯑꯃ ꯐꯪꯖꯔꯦ ꯍꯥꯏꯕ ꯋꯥꯗꯨ ꯇꯥꯔꯒ ꯅꯤꯡꯊꯧꯅ ꯑꯉꯛꯄꯒ ꯂꯣꯏꯅꯅ ꯋꯥꯔꯤ ꯑꯗꯨ ꯇꯥꯔꯒ ꯅꯤꯡꯊꯧꯅ ꯏꯕꯦꯟ ꯑꯗꯨꯁꯨ ꯀꯣꯅꯨꯡꯗ ꯀꯧꯈꯠꯂꯨꯆꯣ ꯍꯥꯏꯗꯨꯅ ꯃꯅꯥꯏ ꯊꯥꯗꯨꯅ ꯀꯧꯈꯠꯍꯜꯂꯦ꯫ ꯃꯈꯣꯏꯒꯤ ꯃꯇꯧ ꯑꯗꯨꯗ ꯅꯤꯡꯊꯧ ꯑꯗꯨ ꯉꯛꯄꯅ ꯊꯦꯡꯈꯤ꯫ ꯃꯗꯨꯗ ꯅꯤꯡꯊꯧꯅ ꯍꯅꯨꯕꯒꯤ ꯃꯆꯥ ꯑꯉꯥꯡ ꯑꯗꯨꯕꯨ ꯆꯥꯎꯔꯛꯂꯕ ꯃꯇꯝꯗ ꯃꯥꯅ ꯅꯤꯡꯊꯧ ꯑꯣꯏꯍꯟꯒꯅꯤ, ꯃꯍꯥꯔꯥꯅꯤ ꯑꯇꯣꯝꯕꯤꯅ ꯄꯣꯛꯄ ꯃꯆꯥ ꯑꯗꯨꯅ ꯃꯍꯥꯔꯥꯅꯤ ꯑꯣꯏꯍꯟꯒꯅꯤ ꯍꯥꯏꯅ ꯃꯤꯌꯥꯝꯗ ꯂꯥꯎꯊꯣꯛꯇꯨꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯃꯤꯟꯅꯈꯤ꯫ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯋꯥꯔꯤꯁꯤ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯑꯅꯧꯕ ꯋꯥꯔꯤ ꯑꯃꯗ ꯃꯌꯥꯝꯒ ꯄꯨꯟꯅ ꯑꯃꯨꯛ ꯊꯦꯡꯅꯃꯤꯟꯅꯔꯁꯤ꯫